ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯣꯏꯗꯨꯝꯗꯨ ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯃꯒꯤ ꯊꯣꯡꯖꯤꯜꯗꯒꯤ ꯏꯃꯨꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯈꯥꯗ ꯑꯃꯨꯛ ꯌꯦꯡ ꯑꯋꯥꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ꯫ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯀꯔꯝꯕ ꯀꯥꯗ ꯍꯥꯟꯅ ꯆꯪꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯈꯣꯏꯗꯨꯝꯗꯨ ꯑꯋꯥꯡ ꯀꯥꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯉꯩ ꯈꯣꯏꯗꯨꯝꯒꯤ ꯇꯨꯡꯗꯒꯤ ꯃꯄꯥ ꯃꯣꯙꯨꯅ "ꯍꯩ ꯈꯣꯏꯗꯨꯝ, ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯍꯧꯗꯣꯡ ꯌꯥꯝꯅ ꯃꯥꯜꯂꯤꯕꯣ? ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯕ ꯆꯪꯂꯝꯗꯥꯏꯒꯤ ꯃꯤ ꯌꯦꯡꯕꯗꯣ ꯌꯥꯝꯅ ꯃꯥꯜꯂꯤꯕꯣ ꯏꯕꯣ?" ꯈꯣꯏꯗꯨꯝꯅ "ꯕꯥꯖꯤ, ꯑꯩ ꯀꯣꯛ ꯌꯥꯝ ꯆꯥꯔꯤ꯫ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯐꯠꯇꯕ ꯕꯥꯖꯤꯗ ꯊꯤꯅ ꯇꯧꯕ ꯑꯃ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤꯕ? ꯅꯪꯕꯨ ꯀꯔꯝꯕ ꯇꯥꯟꯊꯣꯛꯅꯤꯡꯒꯦ ꯍꯥ? ꯑꯩꯗꯤ ꯑꯅꯤꯃꯛꯁꯤ ꯂꯣꯏꯅ ꯐꯩꯕꯣ ꯏꯕꯨꯡꯉꯣ꯫ ꯑꯃꯅ ꯍꯦꯟꯗꯦ, ꯑꯃꯅꯁꯨ ꯇꯥꯗꯦ, ꯑꯗꯨꯅ ꯑꯩꯗꯤ ꯑꯃꯠꯇ ꯇꯥꯟꯊꯣꯛꯄ ꯄꯥꯝꯗꯦ꯫ ꯕꯥꯖꯤ, ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤ ꯂꯩꯔꯤꯃꯈꯩ ꯑꯩ ꯌꯨꯝꯗ ꯐꯖꯅ ꯂꯩꯕꯁꯦ ꯁꯨꯛꯐꯪ ꯐꯪꯉꯔꯣꯏ꯫ ꯑꯩ ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯉꯤ ꯕꯥꯖꯤ, ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯉꯦꯕ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ? ꯕꯥꯖꯤ, ꯑꯩ ꯌꯨꯝꯗ ꯂꯩ꯫ ꯑꯁ, ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯗ꯭ꯔꯦ ꯕꯥꯖꯤ꯫ ꯏꯍꯦ, ꯑꯩꯒꯤ ꯋꯥꯈꯜꯗꯅ ꯏꯕꯥꯅꯤꯁꯦ ꯃꯤꯔꯝꯗ ꯂꯩꯔꯤꯕꯣꯏ ꯈꯜꯂꯨꯔꯕ꯫ ꯅꯪꯅ ꯄꯥꯝꯖꯕ ꯏꯃꯧ ꯑꯃ ꯍꯦꯛ ꯇꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯕꯥꯖꯤ, ꯑꯩꯗꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯈꯤꯔꯤ ꯌꯥꯔꯦ, ꯑꯃꯠꯇ ꯍꯦꯛ ꯄꯥꯝꯖꯗ꯭ꯔꯦ, ꯂꯣꯏꯅ ꯍꯦꯛ ꯌꯨꯝꯁꯤꯗꯩ ꯇꯥꯟꯊꯣꯛꯈ꯭ꯔꯣ꯫ ꯈꯣꯏꯗꯨꯝꯗꯨ ꯇꯨꯝꯅ ꯇꯨꯝꯅ ꯃꯃꯪꯗꯨꯗ ꯃꯄꯥꯒ ꯈꯠꯅꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯃꯄꯥꯒ ꯇꯨꯝꯅ ꯇꯨꯝꯅ ꯂꯥꯎꯅꯔꯤꯕꯗꯣ꯫ ꯃꯄꯥꯜꯗ ꯃꯣꯙꯨꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗ "ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣꯁꯦ ꯑꯃꯨꯛ ꯇꯥꯎꯗꯣꯛꯂꯝꯃꯨ꯫ ꯅꯨꯡꯊꯤꯜꯁꯤꯗ ꯇꯞꯇꯩ ꯆꯥꯔꯒ ꯇꯨꯝꯁꯤꯜꯂꯒ ꯁꯣꯔꯣ ꯂꯣꯜꯂꯤꯕꯁꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯕ꯫ ꯃꯁꯤ ꯅꯣꯕꯥꯞ ꯑꯃꯦꯠꯄꯁꯦ ꯃꯌꯥꯗ ꯑꯃꯨꯛꯇ ꯍꯩꯒꯤꯕꯁꯦ꯫ ꯑꯋꯣꯏꯕ ꯕꯥꯖꯤ, ꯇꯨꯝꯃꯤꯉꯩ ꯃꯌꯥꯁꯤꯗ ꯍꯦꯛꯇ ꯍꯩꯖꯤꯟꯁꯤꯔꯦ ꯃꯁꯦ꯫ ꯃꯁꯦ ꯅꯨꯄꯤꯒ ꯂꯣꯟꯅ ꯀꯣꯏꯕ ꯃꯥꯟꯁꯤꯜꯂꯛꯑꯦ ꯕꯥꯖꯤ ꯑꯩꯗꯤ꯫ ꯀꯣꯏꯔꯝꯃꯣꯏꯗ ꯀꯩꯁꯨ꯫ ꯃꯃꯪꯗ ꯉꯥꯡꯕ ꯋꯥꯕꯨ ꯑꯩꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯃꯥꯕꯨ ꯃꯥꯟꯁꯤꯜꯂꯛꯑꯦ ꯃꯥꯒꯤꯁꯦ꯫ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯅꯃꯥꯒ꯫ ꯕꯥꯖꯤ, ꯅꯆꯥꯅꯨꯄꯥꯁꯦ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯕ ꯕꯥꯖꯤꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯑꯩꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯁꯦꯟꯅꯅꯤꯡꯉꯤꯀꯣ꯫ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯗ ꯏꯕꯦꯝꯃ, ꯄꯪꯍꯦꯟ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯀꯣ꯫ ꯀꯗꯥꯏ ꯀꯣꯟꯗꯣ ꯏꯕꯨꯡꯉꯣꯒꯤ ꯅꯣꯕꯥꯞ ꯑꯃꯦꯠꯄꯁꯦ ꯈꯥꯏꯗꯣꯛꯄꯤꯁꯤ꯫ ꯁꯤꯟꯗꯤ ꯁꯤꯟꯗꯧ ꯃꯥꯜꯂꯤ ꯋꯥꯍꯩꯁꯦ ꯏꯕꯦꯝꯃ꯫ ꯏꯁ, ꯇꯤꯟꯒ ꯆꯨꯡꯉꯤꯍꯦ ꯏꯕꯣ꯫ ꯈꯣꯏꯗꯨꯝꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯏꯃꯨꯡꯗꯅꯤ꯫ ꯃꯋꯥꯒ ꯈꯥꯏꯅꯔꯒ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯊꯕꯛ ꯁꯨꯕꯁꯤꯡꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯊꯣꯛꯂꯤ꯫ ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯅꯤ꯫ ꯃꯉꯛ ꯃꯅꯥ ꯃꯈꯨꯠ ꯃꯁꯥ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇꯅꯤ꯫ ꯃꯁꯛꯁꯨ ꯌꯦꯡꯕꯗꯨꯃꯛ ꯌꯥꯏ꯫ ꯈꯣꯏꯗꯨꯝꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯇꯣꯟꯗꯣꯟꯅ ꯈꯣꯏꯗꯨꯝꯗ "ꯇꯥ ꯈꯣꯏꯗꯨꯝ, ꯌꯨꯝꯕꯨ ꯅꯨꯄꯤꯁꯤꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯁꯅꯥꯁꯦ ꯃꯁꯤꯃ ꯇꯥꯍꯧꯔꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯃꯗꯨꯃ ꯈꯨꯜꯂꯗꯤ ꯑꯩꯗꯤ ꯆꯦꯛꯀꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯅꯤꯍꯦ꯫ ꯏꯇꯥꯎ, ꯁꯅꯥ ꯈꯨꯟꯕꯁꯤ ꯅꯨꯡꯉꯥꯏ ꯉꯝꯗꯦ ꯍꯥꯏꯅꯕꯅꯤ꯫ ꯏꯇꯥꯎ, ꯁꯤꯗꯤ ꯈꯨꯟꯕ ꯅꯠꯇꯦ ꯀꯩꯅꯣ, ꯃꯉꯣꯟꯗꯒꯤ ꯇꯥꯍꯧꯕꯅꯤ꯫ ꯁꯅꯥꯒꯤ ꯅꯨꯄꯤꯁꯦ ꯌꯧꯁꯤꯜꯂꯛꯏ꯫ ꯏꯁ, ꯉꯁꯤꯗꯤ ꯃꯀꯣꯛ ꯌꯥꯎꯅ ꯁꯅꯥ ꯌꯦꯠꯂꯒ ꯊꯣꯛꯂꯛꯏꯅꯤ꯫ ꯀꯥꯏ ꯃꯀꯣꯛꯇ ꯁꯅꯥ ꯌꯦꯠꯂꯤꯅꯣ ꯏꯇꯥꯎ? ꯃꯤ ꯐꯤ ꯑꯔꯪꯕꯅ ꯀꯨꯞꯄꯅꯤ, ꯑꯣꯟꯊꯣꯛꯄꯅꯤ ꯅꯪꯁꯨꯕ꯫ ꯃꯋꯥ ꯈꯥꯏꯅꯕꯤ ꯅꯨꯄꯤꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯉꯧꯕꯤꯅ꯫ "ꯇꯥ ꯈꯣꯏꯗꯨꯝ, ꯑꯩꯗꯤ ꯑꯇꯩ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝꯃꯟꯗꯅ ꯃꯤꯡꯗꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥ ꯈꯣꯏꯗꯨꯝꯒ ꯇꯣꯟꯗꯣꯟꯒ ꯃꯉꯥꯏꯔꯦ ꯃꯤꯡ ꯈꯪꯂꯤꯕꯁꯦ." ꯈꯣꯏꯗꯨꯝꯅ "ꯍꯣꯏ ꯏꯆꯥ, ꯑꯩꯒꯤ ꯃꯤꯡꯁꯨ ꯈꯣꯏꯗꯨꯝ ꯀꯧꯏꯀꯣ꯫ ꯑꯩꯒꯤ ꯃꯤꯡꯕꯨ ꯀꯥꯎꯈꯤꯅꯤ꯫ ꯑꯗꯣ ꯏꯆꯜꯗꯤ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇ꯫ ꯏꯆꯜꯒꯤ ꯁꯦꯜ ꯈꯨꯄꯥꯏꯁꯤꯗꯤ ꯀꯟꯅꯩꯍꯦ꯫ ꯌꯨꯝꯁꯤꯁꯨ ꯐꯅ ꯃꯋꯥꯡ ꯂꯩ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯛꯂꯤꯕꯁꯦ ꯀꯥꯕꯒ ꯉꯝꯂꯔꯣꯏꯕꯣ." "ꯍꯣꯏ ꯇꯥꯗ, ꯍꯛꯆꯥꯡꯗ ꯁꯅꯥꯅ ꯌꯣꯝꯂꯁꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯦꯗ꯫ ꯇꯥꯗ, ꯅꯆꯜꯅ ꯉꯥꯏꯍꯥꯛ ꯌꯦꯠꯂꯤ, ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤꯁꯤꯅ." ꯇꯣꯟꯗꯣꯟꯅ "ꯏꯆꯜ, ꯌꯦꯠꯇꯦ ꯌꯦꯠꯇꯦ꯫ ꯍꯩꯊꯥ ꯄꯣꯊꯥ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯕꯕꯣ." ꯇꯣꯟꯗꯣꯟꯅ ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯃꯁꯛꯁꯤꯗꯤ ꯅꯛꯁꯤꯜꯂꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ, ꯀꯣꯏꯅꯤꯡꯕ ꯐꯥꯎꯋꯤ ꯑꯣꯏꯕ꯫ ꯈꯣꯏꯗꯨꯝꯅ "ꯏꯆꯜꯒꯤ ꯌꯨꯝꯁꯦ ꯁꯦꯜꯗꯤ ꯐꯅꯌꯥꯝ ꯆꯪꯂꯝꯃꯅꯤ꯫ ꯇꯥꯗ, ꯌꯨꯝꯅ ꯐꯅ ꯋꯥꯡꯉꯁꯨ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦꯗ꯫
Iselbu kayam nungai trage nabung koi leri sidi awabagi wakal khanganuko tada idomta yumsi leibase wakal leitade isiksi kariguma matamda sigra sira phawba khalat yawreida Iselgi wakaldo yamna lale miyoiba khudingmakki thamoida awaba saruk amadi nungaiba saruk amamdi loina leiba ngaktani Iselgi awabada ikhoisu saruk yaba karisu kaide kaino Khoidumgi puksel sabu manba wahaidu ngobigi thamoi sumhali Khoidumgi nupi ayingbidu masa mirole maram masina khoidum thabakana sudaba yada matamni khanjai khoidum masana Sel yamna tandaba yade khali nongma khoidumdu ngobiga wari sari aigi nupi miroleza aduna ai numidang phawba thabak sugi khali Iselna sello khare hena sabi wegidi natrabadi aingonda selgi awaba mayoknagadawriza ai numidang su thabak sujagi Tahadana matam hina thabak sudrabasu aina tahadagi mateng panganida tahadaga thabak suminabadudi hankrabra madi jatkre aido nanga wari sagi haidana lehubani aduisa thabak subugi matamga sanadana silhena lobadi ai pamdeda ibung na dumaina khallagana numidang khara theng phayek subiro dudi numidang saksa mangda hanbiro ngobidi khoidumbu kalaksabani haibasi khoidumdi khangjaba natte Nonganbaga khoidumdu ayingbida ayingbe ai sel hina tandaba yatre aduna ai numidang khara thenglapna yumda lagani ko yamna lapa mafam su natabanina khara thengna thabakse sugena khani taso aidi yam thing de halak haning debo angang unabagi selbu kayam changani haike angang unabaga ai nangi nakta leitaba yaroi thabak su satba yaroi aduna sel khrena tansin manadi phadorib Hoi, mohong yingbiro. Ngasidagi hawradoiro thabaktubo. Hoi, ngasidagi hawradoini. Matam nga manghanba yadrada ai hausi. Numidang waidu tondonsu thabak suba loiraga hankre. Numidang wairamdu khoidum matam kra henna thabak su tharami. Khoidumdu ngyak potharingai ngobina. Tada ahenba thabakto yumgi oina tawbiro. Imungi kangthul makhongse yamna nemi. Asimata khara wanghansi. Tadagi bani thangat minasi. Ngaiko tada ngasidi thabak tarugumsi yela nganura masarasi tadana hatpa semba tawbiro nasal chaisang thongjaraklagi chakti sagumsi sa nasedo basiga khak lehubani ho hairakpada basi khak nangamloi chak sabadudi yumsi saba loiraba kana sasida phari tada dudi atu tada ngasi numidagi kusumal paibi ko horin chatpada sel balakpaduda khoidumdu masakra tekhali Seldi pukibu yai Selgi mathau yam oire hausi adu Iselgi kangthon thangatkani habado ai thangatpiram lage imungda khoidumna kangthol thangatlingaida ngobidu magi sanangak tabu upudu thangdore tada sigi upusisu makhong khara lengminaramsi posai singsa ai phampham sida thamge haima sel singsisu harambina saba yaroba zana jemakum taramlibasibo Isel Sel singdudi loina mangba tare mafam sana makum set pu masa madane hapaga thambiyo tada sel singsa ai suitomta leibanina yum sadokpuda sizinaraga leire tada itomtagi yumsida kayadi wangna saribu yum nangsu khangliduni moi anido sel thongi nungaiba wari kaya masu sanarami numidangni khoidumdu phamungda mondrang sanari yawtraba selni magi ngasaigido sanatusu phajana yami Nupasu kainakraba aduga matomtasu leiba hayingwai magi maral matumduna kanana phangaudoiba mayumdasu chahi ahumdi hena sangni sabda yam nungai punsi mahingni magise khoidumdu chepna mu olaga aduga karino mana engonda asuk yam napsilaklibasida magise ai pamlibazada aigi samsam mosida mana ise pamba male aina magida thabak suba horok matamdagi Wari watai sabase kainom itaw tawi suriba thabak-sisu itomta nate aina wari saba kharen nungai boibanara madunaradi khangde adubo ngobido mawung amadi itaw tawi numidangdo ngobisu wakhalda khali tapna hana wahawdoklaga yengsira natraga arangarak singsa uhallaga mitahallaga lang thaksira aina mabo mabung upaw phabanina laiminaba nungai ni haiba aisu khangi Haib ingani
ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯁꯦꯜꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯥꯡꯁꯦ ꯁꯦꯜꯗ ꯑꯣꯏꯅ ꯊꯥꯛꯄ ꯇꯥꯔꯦ ꯇꯣꯟꯗꯣꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯔꯤ ꯊꯥꯔꯤꯛ ꯇꯥ ꯈꯣꯏꯗꯨꯝꯗꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯃꯄꯨ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯊꯕꯛ ꯁꯨꯔꯤꯗꯣ ꯑꯍꯜꯗꯣ ꯗꯁꯥꯃꯨꯛ ꯇꯥꯗꯅ ꯇꯣꯛꯎꯔꯅꯤ ꯃꯋꯥ ꯈꯥꯏꯅꯔꯒ ꯅꯧꯅꯦꯡꯈꯣꯜ ꯂꯩꯔꯒ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯤꯅꯤ ꯉꯧꯕꯤꯗꯣ ꯃꯥꯒꯤ ꯅꯨꯄꯥꯒ ꯈꯥꯏꯅꯔꯒ ꯃꯔꯜ ꯇꯪꯈꯥꯏ ꯂꯧꯔꯒꯅꯦ ꯂꯝ ꯂꯩꯔꯒ ꯂꯩꯔꯤꯅꯤ ꯇꯧꯕ ꯉꯝꯕꯤ ꯅꯨꯄꯤꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤ ꯑꯗꯣ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯇꯥ ꯈꯣꯏꯗꯨꯝꯗ ꯁꯦꯜ ꯀꯌꯥꯝ ꯆꯤꯜꯂꯕꯖꯥꯠꯅꯣ ꯃꯥꯕꯨ ꯀꯩꯁꯨ ꯅꯠꯇꯕꯗ ꯌꯨꯝ ꯀꯥꯏꯅꯅꯤꯀꯣ ꯃꯄꯥ ꯅꯪ ꯈꯔ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯕꯤꯌꯨ ꯀꯥꯟꯅꯗꯦ ꯇꯨꯝꯃꯁꯤ ꯅꯨꯄꯥ ꯍꯌꯦꯡꯗꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒ ꯍꯥꯏꯕꯤꯌꯨ ꯑꯌꯨꯛꯅꯤ ꯇꯣꯟꯗꯣꯟꯅ ꯉꯧꯕꯤꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗ ꯈꯣꯏꯗꯨꯝꯗꯨ ꯉꯧꯕꯤꯒ ꯂꯝꯕꯤꯗ ꯃꯤꯅ ꯆꯤꯡꯕ ꯔꯤꯛꯁꯣ ꯑꯃꯗ ꯃꯣꯏ ꯑꯅꯤ ꯇꯣꯡꯂꯒ ꯀꯗꯥꯏꯗꯅꯣ ꯆꯠꯈꯤꯕ ꯎꯏ ꯀꯗꯥꯏꯗꯅꯣ ꯃꯣꯏꯅ ꯆꯠꯂꯤꯁꯤꯅ ꯇꯥ ꯈꯣꯏꯗꯨꯝ ꯅꯪꯕꯨ ꯗꯁꯥ ꯇꯥꯕ ꯇꯥꯔꯦꯅꯦ ꯃꯤ ꯃꯋꯥ ꯀꯟꯅ ꯊꯤꯔꯤ ꯃꯧꯁꯤꯗ ꯅꯪꯅꯕꯨ ꯅꯞꯁꯤꯜꯂꯤꯔꯨꯗꯨꯕꯣ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯑꯃꯨꯛ ꯇꯥꯔꯦꯅꯦ ꯑꯍꯜ ꯅꯪꯕꯣ ꯇꯧꯕꯨꯗꯤ ꯂꯥꯏꯔꯕ ꯃꯤꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯁꯦꯜ ꯄꯥꯏ ꯃꯤ ꯅꯞꯄ ꯍꯩꯕꯁꯤꯁꯨ ꯃꯊꯧ ꯇꯥꯏ ꯑꯩꯗꯤ ꯆꯪꯂꯒ ꯊꯕꯛ ꯁꯨꯕ ꯍꯧꯔꯒꯦ ꯇꯥ ꯈꯣꯏꯗꯨꯝꯗꯤ ꯍꯟꯗꯛꯇꯤ ꯊꯕꯛ ꯏꯁꯨ ꯁꯨꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯩꯊꯦꯜꯗꯅꯤ ꯉꯧꯕꯤꯅ ꯈꯣꯏꯗꯨꯝꯗ ꯇꯥꯗ ꯏꯅꯝꯃꯒꯤ ꯁꯤꯒꯤ ꯉꯥꯁꯤ ꯂꯩꯈꯤꯁꯤ ꯏꯆꯥ ꯃꯁꯥ ꯐꯍꯟꯗꯕ ꯌꯥꯗꯦ ꯃꯃꯥꯁꯨ ꯐꯍꯟꯗꯕ ꯌꯥꯗꯦ ꯇꯥꯗ ꯈꯣꯏꯗꯨꯝꯅ ꯗꯁꯥꯅꯤ ꯑꯩꯁꯨ ꯀꯩꯅꯣ ꯗꯁꯥꯅꯤ ꯍꯥꯏꯗꯤ ꯇꯥꯗ ꯉꯥ ꯈꯟꯁꯤ ꯂꯥꯛꯑꯣ ꯇꯥꯗ ꯏꯟꯁꯥꯡꯁꯨ ꯂꯩꯁꯦ ꯑꯩꯗꯤ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯈꯔ ꯂꯩꯔꯒ ꯌꯥꯅꯤꯗ ꯗꯁꯥꯅꯤ ꯂꯩꯔꯨꯟꯗꯣꯏꯁꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯏꯃꯨꯡꯒꯤ ꯀꯩꯁꯨ ꯋꯥꯍꯟꯕ ꯅꯠꯇꯦꯗ ꯌꯨꯝꯗ ꯐꯅꯌꯥꯝꯁꯨ ꯂꯩꯍꯧꯔꯤꯕꯅꯤ ꯇꯥꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯏꯅꯝꯃꯒꯤ ꯀꯔꯤ ꯂꯩꯔꯒ ꯊꯝꯕꯤꯔꯝꯗꯣꯏꯅꯣ ꯈꯟꯅꯁꯤꯅꯦ ꯑꯩꯁꯨ ꯇꯥꯗꯒ ꯁꯨꯃꯥꯏꯅ ꯈꯔ ꯄꯨꯟꯅ ꯊꯣꯛꯂꯒ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕꯗꯧꯅ ꯇꯧꯏ ꯍꯣꯏ ꯁꯨꯃꯥꯏꯅ ꯀꯩꯊꯦꯜꯒ ꯀꯥꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯌꯦ ꯑꯗꯣ ꯌꯥꯝꯅꯗꯤ ꯂꯩꯕꯤꯒꯅꯣ ꯏꯆꯥ ꯃꯤ ꯌꯥꯝꯗꯕ ꯏꯃꯨꯡꯅꯤꯅ ꯂꯣꯏꯅ ꯆꯥꯕꯁꯨ ꯉꯝꯂꯣꯏ ꯇꯥꯗ ꯆꯥꯛꯈꯨꯝ ꯌꯧꯈꯤꯕ ꯄꯣꯠꯁꯦ ꯃꯤꯀꯨꯞ ꯐꯥꯅ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯗ ꯏꯃꯥꯕꯣ ꯍꯥꯄꯥ ꯕꯣꯔꯥ ꯂꯩꯔꯗꯤ ꯕꯣꯔꯥꯗ ꯍꯥꯞꯄꯤꯔꯛꯑꯣ ꯏꯟꯁꯥꯡꯁꯤꯡꯗꯣ ꯈꯣꯏꯗꯨꯝꯗꯤ ꯉꯧꯕꯤꯒꯤ ꯃꯑꯣꯡꯗꯨꯗꯤ ꯏꯀꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯧꯕꯤꯅ ꯈꯣꯏꯗꯨꯝꯕꯨ ꯊꯕꯛ ꯁꯨꯕ ꯁꯨꯡꯌꯥ ꯌꯥꯎꯍꯟꯗꯅ ꯃꯥꯒꯤ ꯃꯔꯅꯥꯏꯒꯤ ꯊꯕꯛ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯂꯧ ꯏꯪꯈꯣꯜ ꯂꯩꯕ ꯑꯣꯟꯕꯒꯤ ꯑꯣꯏꯅ ꯄꯨꯕꯤꯔꯝꯃꯤ ꯑꯍꯤꯡꯕꯤꯁꯨ ꯄꯥꯎ ꯇꯥꯔꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯑꯌꯤꯡꯕꯤꯅ ꯈꯣꯏꯗꯨꯝꯗ ꯇꯥꯆꯧ ꯀꯩꯗꯧꯔꯦ ꯑꯌꯤꯡꯕꯤ ꯇꯥꯆꯧꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯤꯁꯤ ꯆꯨꯝꯕ꯭ꯔꯣ ꯀꯔꯤ ꯄꯥꯎꯅꯣ ꯇꯥꯆꯧꯗꯤ ꯊꯕꯛ ꯆꯠꯂꯒ ꯊꯕꯛꯇꯤ ꯁꯨꯗꯕꯤ ꯌꯨꯝꯕꯨ ꯅꯨꯄꯤꯒ ꯑꯗꯨꯝ ꯆꯠꯂꯒ ꯂꯩ ꯍꯥꯏꯔꯤꯁꯤꯗꯤ ꯑꯣ ꯌꯨꯝꯕꯨ ꯏꯆꯜꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯃꯥꯅ ꯏꯕꯥꯅꯤꯒꯤ ꯑꯉꯥꯡ ꯎꯅꯕꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯒꯗꯧꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯃꯤ ꯅꯞꯄ ꯇꯝꯂꯤꯕꯅꯤ ꯇꯥꯆꯧ ꯅꯪꯅ ꯃꯤ ꯅꯞꯄꯤꯗꯣ ꯅꯨꯄꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯀꯔꯤꯒꯨꯝꯕ ꯇꯥꯆꯧꯅ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯗ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯑꯌꯤꯡꯕꯤ ꯃꯥꯒꯤꯗ ꯀꯌꯥꯝ ꯀꯨꯏꯅꯕ ꯊꯕꯛ ꯁꯨꯅꯦꯒꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯃꯤꯅ ꯂꯥꯟꯅ ꯎꯔꯝꯗꯣꯏꯅꯤ ꯑꯗꯣ ꯑꯉꯥꯡ ꯎꯅꯕꯒꯤ ꯁꯦꯜꯗꯤ ꯌꯥꯝ ꯆꯪꯒꯅꯤ ꯑꯉꯥꯡ ꯎꯅꯕꯒ ꯑꯩꯁꯨ ꯊꯕꯛ ꯆꯠꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤꯅ ꯁꯦꯜꯗꯣ ꯈꯔ ꯐꯪꯍꯧꯕ ꯌꯥꯕ꯭ꯔꯅ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯍꯤꯡꯕꯤꯗꯨ ꯀꯞꯄꯛꯏ ꯑꯉꯥꯡ ꯎꯅꯕꯗ ꯁꯦꯜ ꯀꯌꯥꯝ ꯆꯪꯗꯧꯔꯤꯒꯦ ꯑꯩꯅ ꯃꯩꯅꯤꯡ ꯀꯨꯟꯕꯒꯤꯗꯤ ꯌꯨꯝꯒꯤ ꯏꯃꯥ ꯂꯥꯛꯀꯦꯅ ꯑꯗꯨꯝ ꯍꯥꯏꯔꯤꯗꯅ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯅꯤ ꯑꯗꯨꯝ ꯑꯉꯥꯡꯁꯨ ꯑꯃꯥꯏꯕꯤꯅ ꯎꯅꯒꯗꯕꯅꯤ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯍꯦꯟꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯇꯥꯆꯧꯅ ꯇꯧꯔꯤꯗꯣ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯌꯤꯡꯕꯤ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯕꯨꯒꯅꯦ ꯃꯥꯒꯤ ꯊꯕꯛ ꯆꯠꯂꯔꯣꯏ ꯊꯕꯛ ꯑꯣꯏꯅ ꯁꯨꯔꯒꯦ ꯃꯣꯏꯗꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯨ ꯑꯩ ꯃꯐꯝꯗꯨꯗ ꯊꯕꯛ ꯁꯨꯍꯟꯅꯤꯡꯗ꯭ꯔꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯌꯦꯡꯉꯨ ꯑꯁꯤꯗꯒꯤ ꯈꯣꯏꯗꯨꯝꯗ ꯋꯥ ꯉꯥꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯃꯣꯗꯨꯗꯨ ꯈꯣꯏꯗꯨꯝꯒ ꯊꯩꯅꯩ ꯃꯣꯗꯨꯅ ꯏꯕꯨꯡꯉꯣ ꯊꯕꯛ ꯆꯠꯇꯧꯔꯤꯕ꯭ꯔꯥ ꯍꯣꯏ ꯕꯥꯖꯤ ꯅꯪꯒꯤ ꯄꯥꯎꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯏꯀꯥꯏꯅꯦ ꯑꯩꯗꯤ ꯕꯥꯖꯤ ꯑꯩꯗꯣ ꯌꯨꯝꯕꯨꯗꯨꯒꯤ ꯊꯕꯛ ꯆꯠꯄꯅꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅꯕꯨ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯂꯩꯀꯥꯏꯁꯨ ꯐꯠꯃꯟꯗꯦ ꯂꯩꯀꯥꯏ ꯐꯠꯇ꯭ꯔꯗꯤ ꯑꯐꯕ ꯊꯕꯛ ꯎꯠꯂꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯀꯥꯏꯅ ꯀꯔꯤꯝꯇ ꯍꯥꯏꯅꯔꯣꯏꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯣꯏꯅ ꯐꯠꯇꯕ ꯅꯠꯇꯦ ꯅꯨꯄꯤꯗꯨꯁꯨ ꯃꯧ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯔꯤ ꯃꯌꯨꯝꯗꯨꯗ ꯃꯇꯣꯝꯇ ꯂꯩ ꯍꯥꯏꯔꯕꯗꯤ ꯅꯪꯁꯨ ꯈꯔ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯇ꯭ꯔꯣ ꯕꯥꯖꯤ
ꯑꯩ ꯊꯕꯛꯀ ꯆꯠꯂꯔꯣꯏꯗ ꯁꯦꯜꯁꯦ ꯀꯅꯥꯅꯣꯝ ꯇꯥꯜꯍꯜꯂꯣ ꯑꯦ ꯈꯣꯏꯗꯣꯝ ꯅꯪꯅ ꯀꯔꯤ ꯂꯥꯜꯂꯨꯔꯒꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯒꯠꯂꯛꯏꯕꯗꯨꯕꯣ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯅꯁꯥ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕ ꯈꯛꯀꯤ ꯋꯥꯅꯤ ꯃꯁꯤꯗ ꯀꯔꯤꯁꯨ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯣ ꯑꯗꯣ ꯃꯤ ꯉꯝꯗꯕ ꯅꯣꯏꯗꯤ ꯇꯧꯕ ꯉꯝꯕ ꯃꯤꯅ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯈꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯥꯎꯒꯅꯨ ꯑꯌꯤꯡꯕꯤꯗꯣ ꯏꯃꯨꯡꯗ ꯀꯞꯂꯤ ꯉꯧꯕꯤꯗꯣ ꯃꯌꯨꯝꯗ ꯈꯣꯏꯗꯨꯝ ꯉꯥꯏꯔꯤ ꯇꯣꯟꯗꯣꯟꯁꯨ ꯊꯕꯛ ꯁꯨꯔꯤ ꯉꯧꯕꯤꯅ ꯇꯣꯟꯗꯣꯟꯗ ꯇꯥ ꯈꯣꯏꯗꯨꯝ ꯂꯥꯛꯇ꯭ꯔꯤ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯇꯥꯗꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏꯒꯤ ꯊꯕꯛ ꯆꯤꯜꯂꯝꯗꯧ ꯃꯥꯜꯂꯤ ꯉꯁꯤ ꯊꯕꯛ ꯂꯦꯞꯄꯁꯨ ꯍꯌꯦꯡꯗꯤ ꯂꯥꯛꯀꯅꯤꯗ ꯊꯥ ꯑꯃꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯦꯞꯄꯕꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛꯁꯤꯗꯤ ꯀꯅꯥꯒ ꯆꯠꯀꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯥꯗ ꯀꯣꯏꯅ ꯆꯠꯂꯁꯤꯔꯥ ꯏꯆꯦ ꯑꯩꯗꯤ ꯈꯣꯡꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯥꯝ ꯁꯥꯡꯅ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯇꯣꯟꯗꯣꯟꯅ ꯉꯧꯕꯤꯗ ꯏꯆꯦ ꯀꯧꯔꯤꯕꯁꯤ ꯃꯔꯝ ꯑꯃ ꯂꯩꯕꯒꯤ ꯑꯣꯏꯔꯝꯂꯦ ꯇꯣꯟꯗꯣꯟꯗꯨ ꯃꯇꯣꯝꯇ ꯁꯥꯊꯤꯕ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯕꯁꯤꯈꯛꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯏꯆꯦ ꯑꯩ ꯆꯦꯛꯁꯦ ꯃꯔꯣꯜ ꯀꯥꯕ ꯍꯧꯔꯒꯦ ꯏꯃꯥ ꯏꯄꯦꯝꯃ ꯅꯨꯡꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯒ ꯋꯥꯡꯅ ꯀꯥꯕ ꯉꯝꯕ ꯅꯠꯇꯦꯗ ꯁꯤꯗꯤ ꯉꯧꯕꯤꯗꯨ ꯈꯣꯏꯗꯨꯝ ꯂꯥꯛꯇꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯈꯣꯏꯗꯨꯝꯗꯨ ꯐꯃꯨꯡꯗ ꯐꯝꯂꯒ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯤꯋꯥ ꯉꯥꯡꯅꯗꯣꯏ ꯉꯥꯏꯔꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏ ꯍꯤꯡꯗꯣꯏꯕ ꯑꯩꯁꯨ ꯑꯩꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯁꯤꯗ ꯃꯤꯒꯤ ꯋꯥ ꯄꯪꯇꯥ ꯇꯥꯁꯤꯜꯂꯕꯗꯤ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯁꯨ ꯍꯦꯔꯥ ꯀꯅꯥꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦꯗ ꯀꯗꯥꯏ ꯑꯩꯒꯤ ꯐꯤꯅꯥꯠꯇꯣ ꯉꯧꯕꯤꯁꯨ ꯈꯣꯏꯗꯨꯝ ꯂꯥꯛꯇꯕꯒꯤ ꯋꯥꯈꯜ ꯋꯥꯔꯤꯀꯥꯟ ꯈꯣꯏꯗꯨꯝꯗꯨ ꯃꯝꯂꯤꯕꯗꯨꯗ ꯉꯧꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯉꯧꯕꯤꯗꯤ ꯈꯣꯏꯗꯨꯝ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯊꯥ ꯊꯥꯖꯗ ꯂꯥꯛꯏꯕꯁꯤꯕꯣ ꯃꯥꯁꯨ ꯑꯩ ꯎꯗꯕꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯅꯥꯁꯤꯟꯅꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯒꯨꯟ ꯌꯦꯡꯊꯣꯛꯑꯒꯦ ꯈꯣꯏꯗꯨꯝꯗꯨ ꯆꯪꯂꯛꯏ ꯏꯆꯜ ꯇꯣꯟꯗꯣꯟꯗꯤ ꯍꯟꯈ꯭ꯔꯕ꯭ꯔꯥ ꯇꯥꯗ ꯑꯩꯗꯤ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯂꯩꯔꯤ ꯏꯁꯥꯁꯦ ꯌꯥꯝ ꯆꯣꯛꯊꯔꯦ ꯉꯁꯤꯗꯤ ꯄꯨꯛꯁꯤꯁꯨ ꯌꯥꯝ ꯅꯥꯏꯌꯦ ꯉꯁꯤꯗꯤ ꯀꯣꯛꯁꯨ ꯌꯥꯝ ꯆꯤꯛꯏ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯔꯦ ꯇꯥꯗ ꯏꯆꯜ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯣ ꯇꯥꯗ ꯅꯪ ꯆꯠꯈꯤꯅꯨ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯀꯤꯌꯦ ꯏꯆꯜ ꯍꯤꯗꯥꯛ ꯆꯥꯗꯗꯤ ꯌꯥꯔꯣꯏ ꯇꯥꯗ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇ ꯂꯨꯝꯕꯤꯌꯨ ꯑꯗꯨꯒ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯗ ꯆꯥꯔꯒ ꯄꯣꯊꯥꯒꯦ ꯏꯆꯜ ꯅꯪ ꯅꯥꯕ ꯌꯥꯗꯦꯀꯣ ꯅꯪ ꯅꯥꯕ ꯍꯥꯏꯕꯁꯦ ꯊꯕꯛ ꯁꯨꯔꯤꯕ ꯏꯃꯨꯡ ꯀꯨꯟ ꯍꯦꯟꯅ ꯋꯥꯒꯗꯣꯏꯅꯤ ꯀꯗꯥꯏ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯅꯨꯃꯤꯗꯥꯡꯅꯤ ꯉꯧꯕꯤꯅ ꯇꯥꯗ ꯅꯪ ꯉꯁꯤꯗꯤ ꯍꯟꯈ꯭ꯔꯅꯨ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯌꯥꯝ ꯀꯤꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯉꯁꯤ ꯑꯍꯤꯡꯁꯦ ꯍꯟꯕꯤꯈ꯭ꯔꯅꯨ ꯇꯥꯗ ꯈꯣꯏꯗꯨꯝꯗ ꯃꯀꯣꯛ ꯁꯥꯔꯝꯃꯤ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯑꯌꯨꯛꯅꯤ ꯈꯣꯏꯗꯨꯝꯅ ꯉꯧꯕꯤꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯂꯦꯛꯄꯒꯤ ꯄꯥꯎ ꯑꯃꯨꯛ ꯑꯌꯤꯡꯕꯤꯗ ꯌꯧꯔꯝꯃꯤ ꯑꯌꯤꯡꯕꯤꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ ꯇꯥꯆꯧ ꯀꯔꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯊꯨꯅ ꯋꯥꯈꯜ ꯑꯣꯜꯂꯤꯁꯤꯕꯣ ꯑꯩꯅ ꯍꯥꯏꯕꯗ ꯀꯔꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯈ꯭ꯔꯒꯦ ꯑꯩꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣ ꯍꯥꯏꯕ ꯌꯥꯕ ꯋꯥꯗ ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯅꯪ ꯁꯣꯏꯔꯛꯄꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯅꯪ ꯈꯪꯗꯦ ꯅꯪ ꯈꯪꯗꯦ ꯃꯗꯨꯗ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗ ꯈꯣꯏꯗꯨꯝꯁꯨ ꯌꯥꯎꯔꯛꯏ ꯈꯣꯏꯗꯨꯝꯅ ꯀꯔꯤꯅꯣ ꯕꯥꯖꯤ ꯇꯧꯕꯤꯔꯤꯁꯤꯕꯣ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧ ꯂꯧꯕ ꯂꯥꯛꯏꯗꯨꯕꯣ ꯍꯩ ꯅꯪꯒꯤ ꯅꯀꯣꯛꯇꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯍꯥꯏꯔ ꯇꯥꯛꯂꯒ ꯋꯥꯈꯜ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯄꯪꯁꯤꯟꯕꯒꯨꯝ ꯇꯧꯈꯤꯅꯤꯅ ꯕꯥꯖꯤ ꯂꯩꯀꯥꯏ ꯐꯠꯇꯦ ꯍꯤꯒꯥꯏ ꯋꯥꯠꯂꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯤ ꯑꯩꯅ ꯏꯆꯜꯗꯨꯗ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯒꯦ ꯍꯩ ꯅꯪꯅ ꯑꯍꯤꯡ ꯂꯦꯛꯂꯨꯔꯤꯕꯗꯨ ꯃꯗꯨ ꯅꯪꯒꯤ ꯑꯍꯥꯟꯕ ꯑꯁꯣꯏꯕꯅꯤꯅꯦ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯀꯔꯝꯕ ꯅꯨꯄꯥꯅ ꯑꯍꯤꯡ ꯂꯦꯛꯅꯩ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇꯕ ꯅꯨꯄꯤꯗꯣ ꯈꯛ ꯑꯣꯏꯕ ꯏꯃꯨꯡꯗꯨꯗ ꯅꯪꯅ ꯑꯍꯤꯡ ꯂꯦꯛꯂꯨꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯋꯥꯅꯤ ꯏꯕꯨꯡꯉꯣ ꯕꯥꯖꯤ ꯏꯆꯜꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯃꯌꯨꯝꯗ ꯃꯇꯣꯝꯇ ꯂꯩꯕ ꯀꯤꯌꯦꯅ ꯍꯥꯏꯖꯕꯗꯒꯤ ꯑꯩꯗꯣ ꯂꯩꯕꯅꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯅ ꯎꯁꯅꯨ ꯑꯩ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯑꯩ ꯑꯍꯤꯡ ꯆꯨꯞꯄ ꯂꯩ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯩꯔꯨꯕꯗꯣ ꯃꯗꯨꯒꯤ ꯋꯥꯊꯣꯛꯅꯤ ꯌꯨꯝꯁꯤꯗ ꯊꯣꯛꯂꯤ ꯋꯥꯊꯣꯛꯁꯦ ꯅꯪꯅ ꯑꯣꯛꯇꯕ ꯂꯝꯆꯠ ꯆꯠꯂꯤ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯎ ꯌꯨꯝꯗ ꯆꯪꯁꯤ ꯑꯌꯤꯡꯕꯤꯗꯣ ꯅꯪ ꯊꯦꯝ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯌꯨꯝꯗ ꯂꯦꯛꯂꯕꯗꯤ ꯑꯣꯛꯇꯕꯅꯤꯗꯤ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯏꯃꯨꯡꯗ ꯑꯌꯤꯡꯕꯤꯒ ꯈꯣꯏꯗꯨꯝꯒ ꯈꯠꯅꯔꯛꯏ ꯃꯗꯨꯁꯨ
Khoidumgi misangsu sangde maramdi amagi misang hek changlubada wa sakthoknarakadra ikaibagini. Khoidumgi thaudoksina lekai miwa ngangnaba nungairi miremsingi warinafam oire. Numidang wairamdu khoidumdu ayingbiga khatnaba yaba khatnaraga makok sana lekai gi hangsit langpham u makhong amada phamli. Khoidumdu matomta karisuna tawa amada bazisina ayingbiga yakhatna halida. Sil khra tangi tawbase ahal phate lekai phati sakatba sukangamoi. Leikaina aigi mung pubiba nate aigi haibu sel tanhung topu talaga loire. Kanama walaude aina sel tanbada. Laikai gi halamana khoidum ubada. Khoidum natrani masibo. Mobu masumainaga matanga manghandana leithokpa iba zalane. Subano makanwa ngangni. Ai manakta sangsinge. Ahaldu khoidumgi manakta sangsili. Ai khoidum natrani nangbo. Nupiga sialaga numidang phadongne haribasibu sumlabo. Khoidumdu ahaldugi waduda koksawbi kana yenglaga. Ipal leikaigi miwanida ado ipal. Ai nupi sialidi kanana hairake. Ai leikai sara salasidi. Namabongna suhairei mau yeng masarki hairaga nupido phadokna khren hairei. Namabongna engonda wari tawi. Ipal leikai son tokna phatkidreda. Thabakti leinadramina migi kasin koya thidana. Usi hidak thak leinarajani. Ha khoidum Nangi praman sisu phajari hebo. Migi kasin koya sangdana usi hidak thakli kaisi. Marau leiba pramani ne. Ipal tupido isam samani. Mana ayingbigi matengsu panggadoribani. Aisu sildi maru oirakpanina silpai mitinaba mathau tai. Adugi mapuna salingi. Isal adugi thabaki khudongchaba kita phangobari yengbasida. Misingsina yumsida uti watpadang otpiri. Silsu tandobani. Ado khongpham ama soibada nangi nungsiraba nupi angang yaunane imung kaigadoribada haibase nang kauganu ne khoidumgi wa mache amata ngangdabidu amuk tawrei. Khoidumdu mamangda sajik sariba santara muktu de yenglaga tumina phamli. Khoidumdu ngamnaba khumlagasu wakalamadi laklaba mali. Matam khara khoidumdu thabak sattabana imungi awat apa leirakne. Khoidum makok sari. Ayingbigasu kauna ngangnaba nate nongma ayingbigi mapaga mamaga laklami. Ayingbigi mapa tumsongna. Ibai, khoidumdi leitabra. Moduna. Leiramni, adu udi. Ibai, ayingbiga khoidumga khanai harisibu. Wase, migi mamangda onthokni kaireda. Mabu, magi thabak chatpamdubu nupi khak laiba imungduda natrabadi thabak supam leitaba zala. Tumsaugi nupi sanambina. Tada warido kamai tawbano. Aikhoi khoidumdi adumba tawramloida. Mi ing tapkraba imagni. Moi mapa yum hanmado khoidum laklaga halasi. Khoidum halaklaga sasi. Natrabadi ayingbise themba yaroidori. Moi ani themjinbam sangi. Miruan matamda moi ani saunaba haibase afaba nate. Angang sokadoribani. Moduna. Aidi Isa nupagi misangi sanglaroi. Maramdi ma wakhal taba khara wate. Yumda magi nupi masawai sangdabi malaina. Migi mawa leitabi nupi masangluba haibase ko khara yaudaba mina tawkadabani. Haujikti phajare kaino lekai mangsida. Khoidumdi thabak sufamgi nupi lauraga sel ta leire haire kaino. Ta modudi yumani sure kakaidana phagi oina hairakpa yaure kaino. Asuk yamna makok yaudamisi aina kari pokmirubanu sini. Ayengbido ahal masel wari saribdu taraga mathanungda naupuribi masaduda yengli. Ayengbigi mamaga mapagado khoidum ngairingai khoidumdu mayumda isuk thana masado kusu kumentai phetana sangai. Mangolda phamisi imaga bazigra. Yumda leke harisala insang napidi amata leirambay kari thonga pijani. Ayingbinadi kari hajiludana aingonda kari mu harakadori sano. Imaga baziga sin tawrisibo. Tumsaudu khoidum ubada mangoldagi kumthare aduga khoidumgi manakta sanglei. Ibungo karigino nangnaduda leplaga leiribduna aina ayingbida wari saramani. Noyani khanaba saunaba yawa matam natene. Mioi mapokni soidaba landaba ngamba mi amata malem asi leitabani. Soiribasisune
Laina, kumhay no ngay na ba, soyali ba nine? Nang lan masumba, ako'y nakang mangamdribaso, tawdok masado na imong kahen ba di yaroy? Bazi, ay sundumito, wakal kan tawd ba haygadra, nina, wakal fanasam na kalaga tawrubato, taibang pangis at nabido oiramtray. Ay suhana di, ay nasumi kalaga layramani, adu hauzikti, ahal naman sing napibirak pa, paro pautak sing ama toirami. Lai gumlaba makoygi, pautak, amaga kunjil manadrabaso, pautak di, ama toiramni. Bazi, nasayam lankre. Hoy pare, adu nangbo, kadayda satluribano. Bazi, ay tabak supam tirubani. Tabak supam se. Laina pak pangwayade, ta ni harakli, ayna tabak supam tiraklibase. Tanjanani, tabak supamgi swang ngaktani. Lao, imungda zangasi, tabaki wado, kona kanasi. Aying bidi hauziksu, koydumda, kaubangang batawtri. Adubo koydum masadi, masagi marag yazare. Ahal laman sing nasu, makoy anibu, hanagi pipam laknaba hotnaringay, jerak asida. Ngawbidu, tanjaminja may sasadana, koydumgi mayumda laklami. Adubo ngawbi na laklibasidi, tundondagi, koydumgi wari taraga lakpo iramni. Koydumgi laykaydani, laysabi aribi ama, koydumgi mayumda, perprap lai. Inama, tasaw hangba, sanayam na sibi mo malahawi. Tabray nama, nang kratunam da tolo. Inama, aying bidu, imungdagi tap na tolay. Timbiya, kanala ihayban ho. Inama, tasaw na lona laram ihayban na pido mali. Tasaw tira kalahawi. Karino hari sibu ibima, mahagidubu, noy tasaw da lay singi na lang ibasala. Noy tasaw so, ipam na sakibani. Timbiya, nang, noy ipaldo, ang tagawro, ayam pakani. Modudu thangnaba yumdudagi singkok thong ama makokta haplaga yum karaktagi thoglai. Ibema, ayingbi, kari tawbu yawre, aduk pakhana layramlibaduna. Thembina, moduda paudu tamlingai tanzadu ngawbidu tondonga sanglai. Moduga ayingbigadu humangkai, moduna. Ibema, kana hangbana? Ngawbina. Bazi, ay takoydumna thabak suramba yumbuduni. Ayingbidu, tingbi kana, ngawbida yengi. Ngawbidu ayingbida yenglaga. Inama, tahadabu lana ugano. Tahadadi thangmay sambani. Maaygi marakta, masal amadi, mabunggi marida, loinazabani. Mayam, tahatondona, takoydum laktabagi wari, ayingonda libadagi, ay isegi manata laklaga, islainaw gi mapamsya, sengdoksabani. Ayingbina, inaw, masu masagi maragi azarabani. Ado, inaw na, ay hipam da laklaga, amuka singdokpasina, ay hitamoyna tasawda lariba thazadabase, nasidi kokli, nasidi inaw na mapamsida, jingnaba laytan lakpase, ayam harawi inaw, noy tadasu laklani, ngayak na ikisiko. Tondona, adudi sengobi, iday maingbi, bazi hoy laybiyaw kuko, nasidi nanawgi angamba singthakara pangthokpa ngamjabase, yam harawi. Moduna, pare, nang toyna law koibungo, salo dudi. Apaba isa isaga tinarambase, yamna pai. Thakragi matungni ngawbi amadi khoidonggi mari yamna pharami. Imung manunggi oiba yamna phaba mari ma oirami. Khoidonggi imung manunggi matengsu ngawbina sauna pangbirami. Makhoi imung manung amagum pun haraw nungaina laiminakirami. Ngawbisu mawa mapuroiba yaudana nungaiba manglan amada mapunsi lenkirami. Mamangay matam amada laisna kaubi masak mataw phazabi ama layramni. Laisna masak mataw phazay haibagi wani mamanabi singna koinaba nupa khuding pauhinjina tamlaga pangkaida kainahalami. Mamanabi singduna thawaiwana laibadu uraga laisnagi nungaizabi oiramni. Mamanabi khak natana lekaida leiba mauna pakhang masada phauba laknaduna karan tarami. Nongmagi numini laisnagi mamado ayuk ngan haugattuna imungi thabak singna loisili. Masana pinatumba haugalaktabagisu isaw langi. Asuk yamna thengla sipaw haugatene mase. Migi masana pisingna kamay tawbano ayuk nga na haugattana. Ha, imungi thabakta mateng pangsilieba. Aykoy gina hauzik haugatta kay marung konda na layrini siya. Hey, laisna! Haugatriba nangbo? Nang pabdo nga sinang paydagi halakani kangliba na triba nang. Nakoy pabalak lang ngang na tinya ay kamoy ko. Isa nupi ama kakpuye hayduna. Luna tawabagi mahini ay napangisi. Ngak na din sak tuwagan niya amuk sekret sa thokay. Haugatriba nangbo? Laisna,
ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯕꯗꯨꯗ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯥꯡꯒꯣꯜꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯃꯃꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯃꯥꯡꯒꯣꯟꯗ ꯏꯟꯁꯥꯡ ꯁꯦꯝꯂꯒ ꯐꯝꯂꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯅꯣꯡꯉꯥꯟꯕꯒ ꯏꯁꯧꯅ ꯍꯦꯛꯇ ꯃꯥꯡ ꯇꯥꯏ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯃꯤ ꯏꯀꯥꯏ ꯈꯪꯕꯤꯅꯤꯅꯦ ꯁꯣꯝꯗꯤ ꯍꯥ ꯌꯥꯝꯅ ꯏꯀꯥꯏꯕꯒꯥꯁꯦ ꯈꯪꯈꯤꯕꯁꯤꯅ ꯅꯪꯕꯨ ꯌꯥꯍꯧꯒꯗꯣ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛꯀꯥꯁꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯐꯥꯎ ꯑꯗꯨꯝ ꯇꯨꯝꯗ ꯂꯩꯔꯤꯕꯗꯨꯕꯣ ꯅꯪꯕꯨ ꯇꯨꯝꯕꯕꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯏꯃꯥ ꯇꯨꯝꯕ ꯌꯥꯕꯩ ꯅꯠꯇ꯭ꯔꯣ ꯇꯨꯝꯃꯤꯁꯦ ꯈꯪꯗꯦ ꯄꯪꯇꯨꯝꯗ ꯇꯨꯝꯅꯤꯡꯉꯦ ꯉꯟꯅꯁꯨ ꯇꯨꯝꯃꯤꯅꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯇꯨꯝꯁꯤꯠꯁꯦ ꯍꯦꯛꯇ ꯐꯥꯗ꯭ꯔꯤꯁꯦ ꯏꯃꯥ ꯅꯪꯁꯨ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗ ꯇꯧꯕ꯭ꯔꯥ ꯍꯩ ꯇꯥꯅꯤꯡꯗꯦ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯇꯥꯊꯣꯛꯂꯒ ꯏꯔꯨꯒ ꯂꯨꯊꯣꯛꯂꯨꯁꯣ ꯂꯩꯁꯥꯕꯤ ꯅꯝꯊꯤꯕꯤꯌꯥ ꯂꯩꯀꯥꯏꯒꯤꯅ ꯁꯨꯝ ꯅꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯣ ꯍꯥ ꯆꯪꯉꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ 이루ꯖꯕ ꯂꯣꯏꯔꯒꯅꯦ ꯆꯥꯛꯇꯣ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯣ ꯍꯣꯏꯕ ꯊꯣꯡꯒꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯉꯁꯤ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯐꯤꯔꯣꯜ ꯐꯖꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯃꯅꯤ ꯈꯪꯉꯤ ꯏꯃꯥ ꯑꯩ ꯏꯔꯨꯂꯨꯔꯨꯈꯤꯒꯦ ꯁꯛꯇꯥ ꯑꯁꯤꯒ ꯐꯤꯔꯣꯜ ꯐꯖꯕꯅ ꯃꯔꯣꯟ ꯑꯃ ꯄꯥꯝꯃꯤꯕ ꯃꯇꯟꯅ ꯇꯜꯂꯤꯕ ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯕꯣ ꯂꯩꯁꯅꯥꯁꯨ ꯃꯁꯥ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯆꯥꯛꯇꯨ ꯇꯟꯅ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯤ ꯃꯃꯥꯁꯨ ꯏꯟꯁꯥꯡ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯁꯨ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ ꯑꯩ ꯂꯥꯛꯏꯍꯦ ꯅꯈꯣꯏꯕꯨ ꯇꯥꯗꯕ꯭ꯔꯣ ꯂꯩꯁꯅꯥ ꯍꯩ ꯀꯅꯥꯝꯇ ꯇꯥꯗꯕ꯭ꯔꯅꯦ ꯅꯣꯏꯕꯣ ꯑꯣ ꯂꯥꯛꯑꯦ ꯅꯆꯥꯅꯨꯄꯤꯒꯅꯦ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯨꯕꯅꯤ ꯏꯁꯦ ꯃꯩ ꯑꯝꯇ ꯑꯣꯛꯊꯣꯛꯁꯤ ꯈꯥꯎꯒꯁꯦ ꯑꯃꯨꯛꯇ ꯄꯥꯏꯌꯨꯁꯦ ꯅꯆꯥꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯈꯔ ꯌꯥꯎꯔꯛꯄꯅꯤ ꯃꯃꯥ ꯅꯪꯒꯤꯅ ꯁꯅꯥ ꯈꯔ ꯁꯥꯖꯜꯂꯁꯤ ꯍꯣꯏ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯑꯗꯨꯏ ꯋꯥꯗꯣ ꯅꯆꯥꯒꯥꯇꯣ ꯆꯥꯏꯊꯕꯤꯔꯔꯣꯏ ꯂꯥꯛꯑꯣ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯕꯅꯤ ꯍꯣꯏ ꯂꯩꯁꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯆꯥꯛꯇꯨ ꯐꯖꯅ ꯊꯤꯗꯣꯛꯂꯦ ꯃꯄꯥꯁꯨ ꯃꯁꯥ ꯆꯥꯏꯊꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯊꯤꯔꯤꯕꯗꯨ ꯆꯥꯅꯅꯕ ꯐꯝꯂꯒ ꯉꯥꯏꯔꯤ ꯃꯃꯥꯁꯨ ꯆꯥꯛ ꯆꯥꯅꯕ ꯐꯝꯊꯔꯛꯂꯦ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯇꯨ ꯍꯔꯥꯎ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯑꯗꯨ ꯇꯣꯛꯂ ꯃꯇꯨꯡ ꯂꯩꯁꯅꯥꯒꯤ ꯃꯄꯥꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯅ ꯇꯨꯝꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯜꯂꯤꯛꯇꯨ ꯂꯣꯏꯁꯤꯜꯂꯤ ꯂꯩꯁꯅꯥ ꯃꯄꯥꯅ ꯐꯤꯔꯣꯜ ꯐꯖꯕ ꯂꯩꯔꯛꯄꯗꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯌꯦꯡꯂꯤ ꯅꯥꯀꯟ ꯂꯩ ꯂꯩꯗꯅ ꯌꯦꯡꯂꯤ ꯑꯃꯃꯨꯛ ꯁꯦꯠ ꯇꯧꯗꯨꯅ ꯃꯄꯥꯟꯗꯒꯤ ꯃꯇꯥ ꯊꯔꯣꯅ ꯀꯧꯔꯛꯂꯝꯃꯤ ꯏꯇꯥ ꯂꯩꯁꯅꯥ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯇꯥꯔꯦ ꯏꯇꯥ ꯀꯩ ꯂꯩꯒꯦ ꯀꯥꯈꯠꯂꯣꯁꯦ ꯃꯥꯡꯒꯣꯜꯁꯦ ꯀꯥꯈꯠꯂꯣꯕ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯏꯇꯥꯗꯤ ꯐꯤꯔꯣꯜ ꯐꯖꯕꯒ ꯁꯦꯠꯂꯒ ꯌꯥꯝ ꯀꯦꯊꯔꯒ ꯂꯩꯔꯝꯃꯤꯀꯣ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯀꯩꯁꯨꯝ ꯆꯠꯂꯣꯏ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯏ ꯄꯥꯕꯅ ꯂꯩꯔꯛꯄ ꯐꯤꯔꯣꯜꯅꯤ ꯐꯖꯗ꯭ꯔꯥ ꯐꯖꯩꯌꯦ ꯌꯥꯝ ꯐꯖꯩ ꯏꯇꯥ ꯃꯁꯛꯁꯤꯒ ꯈꯔꯒ ꯐꯖꯩ ꯍꯥꯏꯔꯗꯤ ꯍꯔꯥꯎꯗꯅꯒꯁꯨ ꯇꯧꯔꯤ ꯅꯨꯡꯁꯤꯗꯕꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯥ ꯑꯗꯨꯕꯨꯔꯣ ꯀꯦꯊꯕꯤ ꯍꯣꯏꯗ ꯏꯇꯥ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯤꯡꯖꯨ ꯆꯥꯅꯕ ꯉꯥꯏꯔꯒ ꯂꯩꯍꯧꯔꯕꯅꯤ ꯑꯗꯨꯒꯤ ꯏꯇꯥ ꯀꯧꯕ ꯂꯥꯛꯏꯅꯤ ꯂꯥꯛꯑꯣꯁꯦ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯀꯥꯎꯊꯣꯛꯎꯔꯦ ꯍꯩꯃꯥ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯂꯥꯛꯑꯣ ꯆꯥꯕ ꯅꯪꯍꯧꯔꯣꯏ ꯂꯩꯁꯅꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯇꯥ ꯊꯔꯣꯗꯨ ꯍꯦꯛꯇ ꯆꯤꯡꯂꯒ ꯄꯨꯈꯤ ꯊꯔꯣꯁꯨ ꯂꯩꯁꯅꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯃꯇꯨꯡ ꯏꯟꯅꯩ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯦꯊꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯆꯪꯂꯛꯂꯦ ꯃꯇꯥꯁꯤꯡꯗꯨꯅ ꯁꯤꯡꯖꯨ ꯆꯥꯅꯕ ꯃꯆꯜꯁꯤꯡꯗꯨ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯤ ꯃꯇꯥ ꯀꯦꯊꯕꯤꯅ ꯀꯩꯅꯣ ꯏꯇꯥ ꯊꯔꯣꯁꯤꯅ ꯂꯩꯁꯅꯥ ꯀꯧꯔꯨꯁꯨ ꯆꯠꯈ꯭ꯔꯒ ꯏꯇꯥ ꯂꯩꯁꯅꯥꯅ ꯑꯣꯏꯅ ꯆꯤꯡꯂꯒ ꯂꯥꯛꯏꯁꯤꯅ ꯃꯇꯥ ꯑꯃꯅ ꯑꯣꯆꯥꯕꯤꯅ ꯍꯥꯏꯔꯗꯤ ꯏꯇꯥ ꯂꯩꯁꯅꯥꯁꯦ ꯃꯥꯡ ꯊꯥꯕꯅꯤ ꯊꯕꯛꯀꯤꯅꯦ ꯍꯥꯏꯔꯗꯤ ꯃꯅꯤꯡꯗ ꯂꯥꯛꯑꯅꯤ ꯂꯩꯁꯅꯥꯅ ꯂꯥꯛꯑꯦ ꯏꯇꯥ ꯊꯔꯣ ꯏꯕꯥꯅꯤꯁꯨ ꯑꯗꯣ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯦꯗꯅ ꯏꯇꯥ ꯀꯦꯊꯕꯤꯌꯥ ꯀꯩ ꯂꯩꯒꯦ ꯉꯁꯤ ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯀꯩꯝꯇ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯁꯤꯡꯖꯨ ꯃꯆꯜ ꯁꯦꯝꯕ ꯂꯣꯏꯔꯀꯥꯟꯗ ꯀꯧꯔꯒꯦꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯃꯆꯜ ꯁꯦꯝꯃꯤꯀꯥꯟꯗ ꯏꯇꯥꯅ ꯉꯥꯏꯕꯗꯣ ꯌꯦꯡꯕ ꯉꯝꯂꯔꯣꯏꯗꯕ ꯊꯔꯣꯅ ꯍꯋꯥꯏ ꯃꯇꯣꯟꯒ ꯍꯦꯛꯄ ꯏꯇꯥ ꯅꯣꯏꯕꯣ ꯀꯦꯊꯕꯤꯅ ꯍꯦꯛꯇ꯭ꯔꯤ ꯏꯇꯥ ꯉꯁꯥꯏꯈꯩ ꯀꯥꯎꯕꯨ ꯀꯥꯎꯏ ꯑꯩꯈꯣꯏ ꯃꯅꯤꯡꯗꯒꯤ ꯍꯦꯛꯂꯨꯔꯒꯦ ꯏꯇꯥ ꯂꯩꯁꯅꯥ ꯑꯩꯈꯣꯏ ꯃꯅꯤꯡ ꯏꯪꯈꯣꯜꯗ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯍꯋꯥꯏ ꯃꯇꯣꯟ ꯈꯔ ꯃꯜꯂꯨꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯍꯩꯃꯥ ꯅꯣꯏ ꯃꯅꯤꯡꯁꯦ ꯍꯥꯟꯅ ꯌꯥꯝ ꯁꯣꯡꯉꯝꯗꯥꯏꯅꯦ ꯅꯥꯄꯤ ꯃꯀꯥꯡ ꯐꯥꯎꯕ ꯍꯧꯕ ꯎꯗ꯭ꯔꯦꯃꯤ
ꯑꯩꯈꯣꯏ ꯄꯥꯕꯅꯅꯦ ꯅꯍꯥꯟꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯈ꯭ꯔꯕꯅꯤ ꯁꯤ ꯁ꯭ꯋꯥꯏꯗꯒꯤ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯈꯔ ꯃꯜꯂꯣ ꯑꯩꯁꯨ ꯁꯣꯝꯗꯒꯤ ꯃꯜꯂꯛꯀꯦ ꯍꯣꯏꯅꯦ ꯃꯟꯒꯦꯅꯤ ꯁꯤꯕꯨꯗꯤ ꯑꯔꯥꯏꯕꯅꯤ ꯑꯗꯣ ꯅꯪꯅ ꯍꯟꯗꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗꯒꯤꯅꯦꯕ ꯍꯪꯉꯛꯑꯅꯤꯃꯨꯛ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯊꯣꯝꯕꯗꯨꯅꯦ ꯃꯃꯥꯡꯗ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯃꯤꯋꯥ ꯍꯥꯏꯖꯤꯟꯕ ꯍꯦꯃꯟꯗꯅ ꯀꯥꯏꯅꯈ꯭ꯔꯦꯗꯅ ꯑꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅꯗꯤ ꯆꯨꯝꯕꯅꯤꯗ ꯆꯨꯝꯗ꯭ꯔꯅꯦ ꯍꯣꯏ ꯆꯨꯝꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯗꯤ ꯀꯥꯏꯅꯔꯣꯏꯗꯅ ꯍꯦ ꯀꯥꯏꯅꯈꯤꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯅꯧ ꯑꯅꯧꯕ ꯃꯁꯛ ꯐꯖ ꯐꯖꯕ ꯀꯣꯏꯌꯨ ꯀꯩꯅꯣ ꯅꯁꯛ ꯍꯥꯏꯔꯦ ꯊꯤꯕꯁꯨ ꯅꯠꯇꯦ ꯍꯟꯗꯛꯀꯤꯁꯤꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯣꯏꯅꯒꯤ ꯌꯦꯡꯒꯤꯕꯅ ꯏꯇꯥ ꯅꯪꯁꯨ ꯅꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯐꯪꯗꯕꯩꯔꯣ ꯅꯠꯇ꯭ꯔꯒ ꯀꯣꯏꯅꯤꯡ ꯅꯨꯄꯥꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤꯔꯣ ꯍꯦ ꯅꯪꯁꯨ ꯐꯪꯗꯕꯗꯤ ꯍꯥꯏꯅꯣ ꯑꯩꯅ ꯇꯥꯟꯗꯅ ꯀꯣꯏꯗꯕꯅꯤ ꯐꯪꯗꯕ ꯀꯥꯏꯅ ꯈꯪꯅꯤ ꯅꯪ ꯍꯟꯗꯛꯇ ꯇꯔꯛ ꯀꯣꯏꯖꯔꯤꯕ ꯅꯨꯄꯥꯗꯣ ꯀꯥꯏꯅꯍꯟꯒꯦꯕ ꯑꯗꯨꯒ ꯑꯩꯅ ꯀꯣꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯊꯟꯇ ꯃꯨꯔꯨꯝꯒ ꯁꯣꯜꯂꯒ ꯅꯣꯏꯗꯨꯅ ꯍꯋꯥꯏ ꯃꯇꯣꯟ ꯀꯌꯥꯝ ꯍꯦꯛꯒꯦ ꯏꯇꯥ ꯅꯪꯕꯣ ꯍꯋꯥꯏ ꯃꯇꯣꯟ ꯑꯁ ꯏꯇꯥꯅ ꯍꯦꯛꯄꯗꯣ ꯐꯅ ꯌꯥꯝꯃꯤ ꯀꯩꯅꯣ ꯑꯩꯅ ꯑꯃꯨꯛ ꯍꯦꯛꯑꯗꯤ ꯄꯨꯡꯀꯣꯛ ꯀꯣꯛꯑꯅꯤ ꯌꯥꯔꯦ ꯆꯠꯂꯁꯤ ꯑꯇꯩꯗꯣ ꯉꯥꯏꯕꯗ ꯋꯥꯔꯝꯕꯅꯤ ꯃꯁꯛꯁꯤꯒ ꯍꯣꯏ ꯂꯥꯛꯑꯣ ꯑꯔꯦꯝꯕꯗ ꯀꯧꯔꯝꯃꯤ ꯃꯁꯤꯒꯤ ꯂꯥꯏꯍꯨꯔꯤ ꯃꯥꯟꯕꯤꯁꯦ ꯀꯩ ꯍꯥꯏꯕꯅꯣ ꯏꯇꯥ ꯀꯩꯁꯨꯝ ꯍꯥꯏꯗꯤꯌꯦ ꯏꯇꯥ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯐꯝꯂꯝꯃꯨ ꯑꯩ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯑꯃꯨꯛꯇ ꯆꯥꯝꯊꯣꯔꯛꯈꯤꯒꯦ ꯂꯩꯁꯅꯥꯁꯨ ꯃꯇꯥ ꯃꯌꯥꯝꯅ ꯃꯪꯒꯣꯜꯗ ꯐꯝꯂꯤꯕꯗꯨꯗ ꯆꯪꯂꯒ ꯐꯝꯈ꯭ꯔꯦ ꯀꯦꯊꯕꯤꯁꯨ ꯃꯇꯥ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯋꯥꯏ ꯃꯇꯣꯟꯗꯨ ꯁꯤꯡꯖꯨꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯃꯇꯥ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯟꯅ ꯅꯣꯛꯅꯣꯛꯇꯅ ꯁꯤꯡꯖꯨꯗꯨ ꯆꯥꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯥꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯧꯅꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯂꯩꯁꯅꯥꯅ ꯑꯁꯤꯗꯤ ꯍꯟꯗꯛꯇ ꯂꯨꯍꯣꯡꯂꯛꯈꯤꯕ ꯃꯧꯗꯨ ꯅꯠꯇ꯭ꯔꯣ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯕꯗꯤ ꯑꯣꯏꯗꯦ ꯏꯅꯝꯃ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯩ ꯂꯩꯔꯨꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯩꯁꯨ ꯄꯥꯟꯗꯦꯗꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯏꯇꯥ ꯃꯌꯥꯝꯒ ꯁꯤꯡꯖꯨ ꯆꯥꯅꯔꯨꯏꯅꯤ ꯑꯗꯣ ꯏꯅꯝꯃ ꯂꯝꯕꯤ ꯋꯥꯕꯨꯗꯤ ꯊꯣꯛꯑꯦ ꯇꯥ ꯇꯣꯝꯕꯒꯤ ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯋꯥꯔꯣ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯇꯥ ꯇꯣꯝꯕꯗꯣ ꯑꯩꯒꯤ ꯏꯇꯥ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯒ ꯀꯣꯏꯅꯕ ꯃꯥꯜꯂꯤꯀꯣ ꯅꯍꯥꯟꯁꯨ ꯂꯝꯕꯤꯗ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕ ꯎꯔꯝꯃꯤ ꯏꯅꯝꯃ ꯑꯩꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤꯀꯣ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯈꯥꯏꯅꯕꯅ ꯐꯅꯤ ꯈꯜꯂꯤ ꯀꯩꯅꯣ ꯂꯩꯁꯅꯥ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯣ ꯑꯁꯦꯡꯕꯔꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯄꯥꯎ ꯀꯣꯏꯇꯝ ꯇꯝꯕ ꯑꯃꯨꯛ ꯃꯥꯟꯈꯤꯅꯤ ꯐꯔꯦ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯣ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯉꯁꯤꯃꯛ ꯏꯄꯥꯝꯗ ꯆꯠꯈꯤꯅꯦꯕ ꯈꯪꯉꯤ ꯌꯨꯝꯗ ꯌꯧꯈꯤꯁꯅꯨ ꯅꯨꯡꯉꯥꯏꯅꯤꯕ ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯃꯧ ꯅꯍꯥꯗꯨ ꯋꯥ ꯉꯥꯡꯗꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯗꯨ ꯐꯤꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯃꯪꯒꯣꯜꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯗꯣꯏꯅꯣ ꯊꯕꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯉꯥꯗꯨꯁꯨ ꯑꯩ ꯂꯩꯔꯛꯀꯦ ꯉꯥꯏꯈꯣ ꯉꯥꯒ ꯂꯥꯏꯔꯤ ꯀꯔꯤ ꯊꯕꯛꯅ ꯆꯠꯇꯣꯏꯁꯦ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯀꯔꯤꯅꯣ ꯅꯨꯄꯤ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛꯀꯤ ꯋꯥꯡꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯔꯤꯅꯣ ꯏꯁꯧꯒ ꯑꯃꯨꯛ ꯂꯥꯡꯉꯛꯏꯁꯤꯕꯨ ꯅꯪꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯌꯨꯝ ꯁꯥꯕꯒꯤ ꯋꯥ ꯍꯪꯕ ꯆꯠꯄꯕꯨ ꯐꯤꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯆꯠꯅꯕ꯭ꯔꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯨꯄꯥ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯀꯩꯁꯨꯝꯇ ꯈꯪꯂꯔꯦ ꯃꯇꯥꯒꯨꯝ ꯑꯣꯏꯗꯕ ꯉꯥꯡꯂꯤꯗꯨ ꯀꯩꯒꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯋꯥꯁꯣꯏ ꯌꯥꯝ ꯉꯥꯡꯈ꯭ꯔꯕꯨ ꯈꯨꯟꯅꯝꯁꯤꯅꯅꯦ ꯍꯨꯝꯖꯤꯜꯂꯛꯀꯅꯤ ꯁꯦꯝꯕꯁꯦ ꯐꯨꯋꯣꯕ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯨ ꯈꯪꯂꯕꯅꯤꯅ ꯐꯨꯅꯤꯡꯂꯝꯂꯅꯤꯅꯦ ꯑꯩ ꯍꯥꯏꯁꯤꯅꯦ ꯑꯩ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯥ ꯅꯪꯒꯅꯦ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯑꯩ ꯏꯄꯥꯝꯗ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯊꯤꯜꯂꯣꯕ ꯍꯦ ꯇꯥꯅꯤꯡꯗꯤ ꯆꯠꯂꯣ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯏꯃꯥꯗꯣ ꯍꯩ ꯉꯥꯏꯔꯒ ꯂꯩꯍꯧꯔꯕꯅꯤ ꯆꯪꯉꯣ ꯑꯩ ꯊꯣꯛꯑꯦꯀꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯥꯎ ꯇꯥꯕꯤꯗꯈꯩ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯉꯝꯃꯤꯗꯀꯣ ꯅꯨꯄꯤ ꯅꯣꯏꯅ ꯉꯝꯕꯁꯦ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯀꯣꯏꯗꯅ ꯀꯣꯏꯔꯤꯕ ꯂꯩꯁꯥꯕꯤꯗꯨꯅꯤ ꯑꯩꯅ ꯉꯛꯏꯁꯦ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛ ꯃꯁꯝꯗꯣ ꯈꯨꯗꯥꯡꯗ ꯌꯦꯜꯂꯒ ꯍꯥꯏꯗꯠꯀꯗꯕꯅꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯋꯥ ꯈꯔ ꯆꯕꯦꯡ ꯉꯥꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗ ꯂꯩꯁꯅꯥ ꯃꯌꯨꯝꯗ ꯅꯣꯛꯅꯣꯛꯇꯅ ꯂꯥꯛꯏ ꯃꯪꯒꯣꯜꯗ ꯃꯄꯥ ꯐꯝꯂꯤꯕꯗꯨ ꯎꯗꯈꯩ ꯃꯥꯒꯤ ꯀꯥꯗ ꯆꯣꯡꯗꯅ ꯆꯪꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯆꯣꯡꯗꯅ ꯆꯪꯈ꯭ꯔꯤꯁꯤꯅ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯥꯡꯐꯩꯗ ꯂꯩꯔꯨꯕꯁꯤꯗ ꯂꯣꯏꯅ ꯉꯥꯎꯔꯝꯂꯦꯗꯅ ꯇꯧꯔꯤꯁꯤꯅꯦ ꯑꯣ ꯀꯔꯤꯅꯣ ꯉꯥꯎꯔꯤꯕꯣ ꯏꯆꯦ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯁꯦ ꯅꯆꯥꯅꯨꯄꯤꯕꯨꯅꯤꯗ ꯃꯪꯒꯣꯜꯗ ꯐꯝꯂꯤꯕ ꯑꯩꯒꯁꯦ ꯎꯗꯈꯩ ꯅꯣꯛꯅꯣꯛꯇꯅ ꯆꯪꯈꯤꯕꯗꯨꯗ ꯉꯥꯎꯔꯕ꯭ꯔꯅ ꯍꯥꯏꯔꯝꯂꯤꯕ
Nasa nupigi wabu ngahak leiragane amuk noklaga leini ngahak leiraga isau langakani ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯅꯠꯇꯦꯗ ꯃꯌꯨꯝ ꯃꯀꯩꯒ ꯄꯥꯜꯂꯒ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗꯅꯦ ꯃꯊꯥ ꯁꯥꯔꯕꯅꯦ ꯑꯩꯗꯤ ꯍꯩ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯃꯥ ꯅꯪꯅ ꯂꯣꯏꯅ ꯇꯝꯕꯤꯒꯗꯧ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯃꯤꯒꯤ ꯃꯥꯡꯗ ꯆꯣꯞꯀꯗꯕꯩ ꯁꯔꯨꯛꯅꯦ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯅꯆꯥꯅꯨꯄꯤꯁꯦ ꯌꯨꯝꯕꯥꯜꯂꯣꯟ ꯐꯖꯅ ꯇꯝꯕꯤꯌꯨ ꯑꯩꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤꯀꯣ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯂꯩꯁꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯥꯔꯝꯃꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯑꯃꯨꯛ ꯉꯥꯡꯁꯤ ꯀꯩꯅꯣ ꯑꯁꯤꯕꯣ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯁꯤꯗ ꯑꯃꯨꯛ ꯊꯨꯒꯥꯏꯔꯦꯕ ꯍꯣꯔꯦꯟ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜꯗꯣ ꯈꯜꯂꯒ ꯂꯩꯊꯣꯛꯀꯦ ꯃꯣꯏꯒꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯇꯥꯔꯒ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯁꯦ ꯃꯥꯡꯍꯟꯈꯤꯗꯧꯕ ꯄꯥꯝꯃꯨꯏꯌꯦꯕ ꯂꯩꯁꯅꯥꯗꯨ ꯐꯤꯔꯣꯜ ꯁꯤꯟꯁꯤꯅ ꯁꯦꯠꯂꯒ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯅꯥꯀꯟ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯡꯅꯔꯛꯄ ꯃꯇꯝꯅꯤ ꯂꯩꯁꯅꯥꯁꯨ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯃꯇꯥ ꯊꯔꯣ ꯑꯃꯗꯤ ꯀꯦꯊꯕꯤ ꯍꯣꯏꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯊꯔꯣꯅ ꯏꯇꯥ ꯉꯁꯤꯗꯤ ꯌꯥꯝ ꯀꯦꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯀꯣ ꯀꯦꯊꯕꯤꯅ ꯏꯇꯥ ꯂꯩꯁꯅꯥꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤꯀꯣ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥꯁꯅꯧꯗꯣ ꯑꯗꯨꯅ ꯎꯔꯗꯤ ꯉꯥꯎꯕꯅ ꯂꯣꯏꯔꯅꯤ ꯂꯩꯁꯅꯥꯅ ꯑꯁ ꯏꯇꯥ ꯀꯦꯊꯕꯤ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏ ꯃꯗꯨꯒꯤ ꯄꯥꯈꯪ ꯑꯔꯤꯕ ꯇꯥꯁꯅꯧꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯛꯅꯅꯤꯡꯉꯥꯏ ꯂꯩꯔꯝꯂꯔꯣꯏꯕ ꯅꯣꯏ ꯃꯔꯩ ꯏꯇꯠ ꯇꯠꯈꯩ ꯍꯩꯅꯗꯤ ꯌꯥꯝꯅ ꯊꯔꯣꯅ ꯀꯩꯒꯤ ꯍꯩꯅꯗ꯭ꯔꯤꯅꯣ ꯇꯥꯁꯅꯧꯅ ꯏꯇꯥꯗ ꯌꯥꯝ ꯉꯥꯎꯖꯔꯤꯗꯨꯗꯤ ꯃꯥ ꯅꯠꯇꯅ ꯏꯇꯥꯒꯤꯕꯨ ꯂꯛꯅꯅꯤꯡꯉꯥꯏ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯥꯁꯤꯡꯗꯨ ꯅꯣꯛꯏ ꯂꯩꯁꯅꯥꯗꯤ ꯃꯆꯤꯜ ꯄꯩꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯆꯠꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯥꯈꯪ ꯑꯔꯤꯕ ꯁꯥꯅꯧ ꯃꯥꯁꯨ ꯃꯈꯨꯠꯇ ꯂꯣꯡ ꯑꯃ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯂꯥꯛꯏ ꯀꯦꯊꯕꯤꯅ ꯏꯇꯥ ꯂꯩꯁꯅꯥ ꯇꯥꯁꯅꯧꯗꯤ ꯑꯥꯗ ꯂꯥꯛꯄ ꯂꯥꯛꯏ ꯑꯩ ꯌꯧꯒꯦꯀꯣ ꯇꯥꯁꯅꯧ ꯉꯥ ꯐꯥꯕ ꯆꯠꯂꯨꯏꯔꯣ ꯉꯥ ꯐꯥꯔꯨꯏꯅꯤ ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯦꯊꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯅꯤ ꯁꯅꯥꯕꯨꯟ ꯄꯥꯏꯔꯤꯁꯤꯕꯨ ꯎꯗ꯭ꯔꯕꯣ ꯇꯥꯁꯅꯧꯁꯦ ꯋꯥꯈꯜ ꯏꯔꯥꯡ ꯂꯥꯡꯕ ꯃꯥꯜꯂꯤꯀꯣ ꯍꯟꯗꯛꯇꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏ ꯂꯩꯁꯅꯥ ꯅꯪꯗꯤ ꯅꯁꯛꯇꯣ ꯌꯥꯝ ꯐꯖꯔꯦꯅ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯑꯁ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯅꯣꯏꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕꯣ ꯑꯩ ꯆꯠꯂꯝꯃꯒꯦ ꯅꯣꯏ ꯂꯥꯛꯍꯧ ꯊꯔꯣꯅ ꯍꯩꯃ ꯉꯥꯏꯈꯣ ꯏꯇꯥ ꯇꯥꯁꯅꯧ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯂꯩꯁꯅꯥꯁꯦ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯏꯇꯥ ꯀꯦꯊꯕꯤ ꯂꯥꯛꯑꯣ ꯑꯃꯁꯦ ꯐꯤꯡ ꯆꯣꯡꯉ ꯆꯠꯈ꯭ꯔꯦ ꯃꯇꯥ ꯑꯅꯤꯗꯨꯅ ꯂꯩꯁꯅꯥꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ ꯁꯥꯅꯧꯁꯨ ꯂꯩꯁꯅꯥꯅ ꯁꯥꯎꯔꯒ ꯆꯠꯈꯤꯕꯗꯨꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯃꯥꯁꯨ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯂꯩꯁꯅꯥꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯒ ꯃꯇꯥ ꯑꯅꯤꯗꯨ ꯉꯥꯏꯔꯒ ꯂꯩ ꯂꯩꯁꯅꯥꯅ ꯏꯇꯥ ꯀꯦꯊꯕꯤ ꯇꯥ ꯊꯣꯝꯕꯗꯣ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕ ꯃꯥꯜꯂꯤꯀꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯒ ꯌꯥꯝ ꯀꯨꯏꯅ ꯈꯪꯅꯖꯔꯨꯅꯨ ꯍꯌꯦꯡꯋꯥꯏ ꯋꯥꯖꯁꯅꯤ ꯏꯕꯦꯝꯃꯅ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯈꯜꯂꯝꯅꯤꯅꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯁꯨꯝ ꯆꯤꯡꯅ ꯈꯜꯂꯛꯏ ꯅꯍꯥꯟ ꯎꯅꯈꯤꯕꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯩꯁꯨꯝꯇꯁꯨ ꯍꯥꯏꯔꯛꯇꯦ ꯃꯥꯒꯤꯁꯤꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯕꯨ ꯎꯅꯕ ꯆꯠꯂꯤꯖꯥꯠꯂꯣ ꯊꯔꯣꯅ ꯍꯦꯔꯥ ꯏꯇꯥ ꯑꯁꯦꯡꯕ ꯃꯍꯥꯛꯅ ꯈꯪꯗꯣꯛꯄꯅ ꯐꯠꯇ꯭ꯔꯣ ꯀꯅꯥ ꯈꯪꯅꯤ ꯃꯌꯨꯝꯒꯤ ꯊꯕꯛ ꯆꯤꯜꯂꯝꯕꯁꯨ ꯂꯩꯁꯅꯥꯅ ꯃꯌꯨꯝꯒꯤ ꯊꯕꯛ ꯆꯤꯜꯂꯁꯨ ꯏꯇꯥ ꯀꯦꯊꯕꯤ ꯐꯥꯎꯕ ꯎꯅꯕ ꯂꯥꯛꯄꯗꯤ ꯃꯥꯁꯨ ꯌꯥꯏꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯃꯥꯅ ꯎꯅꯕ ꯂꯥꯛꯇ꯭ꯔꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈꯤꯕꯩꯅꯤ ꯀꯦꯊꯕꯤ ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯗꯣꯏꯅꯤꯀꯣ ꯐꯥꯒꯤꯗꯤ ꯅꯠꯇ꯭ꯔꯦꯍꯦ ꯏꯇꯥ ꯂꯩꯁꯅꯥꯅ ꯍꯥꯏꯒꯨꯝꯂꯗꯅ ꯁꯨꯝ ꯆꯤꯡꯅꯔꯛꯏ ꯂꯥꯛꯑꯣ ꯆꯠꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯍꯟꯗꯛ ꯎꯅꯕꯗ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅ ꯊꯣꯛꯀꯦ ꯊꯔꯣꯅ ꯑꯁ ꯃꯁꯤꯒꯤ ꯂꯩꯁꯅꯥꯁꯤꯁꯨꯕ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯏ ꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕꯅꯤ ꯍꯥꯏꯒꯦꯁꯨ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯦꯕ ꯀꯣꯟꯅ ꯇꯞ ꯇꯥꯈꯩ ꯅꯨꯡꯁꯤꯔꯨꯔꯀꯥꯟꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯅ ꯈꯪꯉꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯧꯖꯤꯛ ꯈꯪꯍꯧꯕꯁꯤꯅ ꯐꯠꯇ꯭ꯔꯣ ꯑꯗꯨꯏ ꯍꯥꯏꯕꯤꯕꯅꯤ ꯏꯇꯥ ꯊꯔꯣ ꯅꯪꯒꯤꯗꯨꯁꯨ ꯆꯦꯛꯁꯤꯟꯖꯧ ꯃꯃꯤꯠ ꯈꯔ ꯉꯥꯎꯕ ꯃꯥꯜꯂꯤꯀꯣ ꯅꯍꯥꯟꯃꯨꯛ ꯑꯃ ꯑꯩꯈꯣꯏ ꯑꯍꯨꯝ ꯎꯅꯕ ꯊꯣꯛꯎꯏꯗꯅ ꯅꯪꯒꯤꯗꯣ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯃꯃꯤꯠꯇꯣ ꯐꯠꯂꯞꯀ ꯌꯦꯡꯉꯛꯏ ꯄꯣꯠꯅꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤꯀꯣ ꯑꯩꯗꯤ ꯆꯦꯛꯁꯤꯟꯖꯧ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯇꯣꯛꯅ ꯍꯧ ꯅꯁꯛ ꯍꯥꯏꯔ ꯊꯤꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯌꯦꯡꯍꯧ ꯍꯦꯔꯥ ꯏꯇꯥ ꯅꯪꯁꯨ ꯅꯪꯉꯣꯟꯗ ꯌꯦꯡꯂꯦ ꯀꯥꯏꯅꯒ ꯄꯪꯍꯥꯏꯗ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯃꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯃꯤꯠ ꯐꯥꯎ ꯆꯣꯏꯊꯣꯛꯇꯕꯅꯤ
ꯅꯪꯅ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯗꯤ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯒꯨꯝꯕ ꯀꯥꯇꯨ ꯀꯔꯟ ꯇꯧꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯍꯩꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯇꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯥꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯀꯥꯟꯅꯕ ꯂꯧꯊꯣꯛꯂꯒꯅꯦ ꯆꯠꯈꯤꯗꯧꯕ ꯅꯨꯄꯥꯅꯤ ꯅꯪꯒꯤꯗꯣ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯦ ꯑꯩꯅ ꯑꯗꯨꯅꯅꯤ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃ ꯌꯦꯡꯍꯧ ꯀꯦꯊꯕꯤꯅ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯏꯇꯥꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯊꯥꯖꯩꯕ ꯑꯗꯣ ꯅꯪꯁꯨ ꯇꯥ ꯁꯟꯅꯧꯒ ꯀꯣꯏꯅꯔꯨꯗꯅ ꯃꯔꯜ ꯃꯊꯨꯝꯁꯨ ꯋꯥꯠꯄ ꯅꯠꯇꯦ ꯃꯥꯒꯤ ꯍꯥꯏꯕꯨ ꯆꯍꯤ ꯈꯔ ꯂꯩꯖꯕꯩ ꯋꯥꯅꯤ ꯃꯣꯏꯒꯤ ꯁꯟꯅꯧꯒꯤ ꯋꯥꯁꯦ ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯦ ꯌꯥꯝ ꯄꯥꯝꯂꯒꯅ ꯅꯪꯒꯤ ꯍꯦꯛ ꯀꯣꯏꯅꯔꯨꯔꯣ ꯑꯩꯅ ꯄꯥꯝꯗꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯋꯥꯡ ꯆꯥꯎꯕ ꯃꯁꯥꯒꯁꯦ ꯌꯥꯝ ꯐꯕ ꯍꯦꯛ ꯌꯦꯡꯕꯗ ꯂꯦꯝꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒ ꯇꯥ ꯁꯥꯟꯅꯧꯌꯦ ꯅꯠꯇꯦ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯅꯣꯏꯒꯤꯁꯤꯕꯣ ꯅꯣꯏꯁꯨ ꯈꯪꯂꯤ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯦ ꯊꯥꯔꯣꯅ ꯍꯣꯏꯕ ꯈꯪꯉꯦꯕ ꯏꯇꯥꯅ ꯇꯣꯛꯅꯔꯣ ꯐꯠꯇꯦ ꯍꯥꯏꯕ ꯅꯨꯄꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯣꯛꯅꯔꯤꯗꯅ ꯏꯇꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯏꯜꯂꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯏꯇꯥꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯏꯟꯗꯕ ꯌꯥꯗꯦꯀꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯅꯨꯄꯥꯗꯣ ꯌꯥꯝ ꯀꯣꯏꯍꯟꯅꯤꯡꯉꯒ ꯃꯁꯛ ꯐꯖꯕ ꯑꯃ ꯁꯦꯝꯃꯨ ꯑꯗꯨ ꯐꯔꯦ ꯑꯩꯁꯨ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯆꯪꯍꯧꯔꯒꯦ ꯅꯣꯏꯁꯨ ꯆꯠꯂꯣꯀꯣ ꯆꯪꯉꯦꯀꯣ ꯅꯣꯏ ꯑꯅꯤ ꯃꯨꯟꯅ ꯈꯟꯖꯧ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯆꯪꯉꯦ ꯀꯦꯊꯕꯤꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯤꯟꯗꯅ ꯇꯣꯛꯅꯍꯟꯈꯤꯕ ꯅꯨꯄꯥꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯃꯋꯥꯒ ꯂꯧꯖꯔꯣꯏ ꯑꯩ ꯏꯇꯥ ꯊꯥꯔꯣ ꯅꯪꯁꯨ ꯂꯤꯁꯅꯥꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯊꯥꯖꯕ꯭ꯔꯅꯦ ꯑꯃꯨꯛꯁꯨ ꯊꯥꯖꯩ ꯑꯃꯨꯛꯁꯨ ꯊꯥꯖꯗꯦ ꯑꯗꯣ ꯈꯪꯗꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯑꯗꯤ ꯋꯥꯈꯜꯁꯦ ꯐꯅ ꯈꯟꯕ ꯉꯝꯗꯦ ꯍꯦꯛꯇ ꯇꯣꯛꯅꯅꯤꯡꯉꯤ ꯑꯗꯣ ꯌꯥꯝꯗꯤ ꯌꯥꯝꯃꯤꯍꯦ ꯃꯥꯅ ꯏꯟꯁꯤꯜꯂꯒ ꯇꯣꯛꯅꯈꯤꯕꯁꯤꯡꯗꯣ ꯅꯨꯄꯥꯁꯤꯡꯗꯨꯅꯒ ꯊꯤꯅ ꯉꯥꯡꯂꯝꯕꯗꯣ ꯅꯃꯥꯟꯅꯕꯤ ꯆꯔꯣꯏ ꯃꯥꯟꯕꯤꯗꯨꯅ ꯍꯥꯏꯖꯤꯜꯂꯒ ꯅꯪꯅ ꯊꯥꯖꯔꯤꯕ ꯀꯥꯏꯅ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯐꯪꯗꯕ ꯑꯣꯏꯌꯨ ꯀꯥꯏꯅꯒ ꯁꯥꯞ ꯇꯧꯔꯝꯃꯤ ꯄꯣꯠꯅꯤ ꯏꯁ ꯅꯪꯗꯤ ꯑꯗꯨ ꯈꯛꯅꯤ ꯑꯩꯒꯤꯗꯤꯅꯦ ꯈꯣꯡ ꯍꯥꯝꯕ ꯆꯪꯕꯗ ꯊꯤꯔꯛꯇ ꯇꯥꯁꯤꯜꯂꯒꯅꯦ ꯏꯔꯥꯛꯅꯔꯒ ꯁꯤꯔꯣ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ ꯈꯪꯉꯕ ꯆꯣꯞꯄꯁꯨ ꯃꯌꯥꯝ ꯅꯪꯈ꯭ꯔꯕꯅꯤ ꯏꯇꯥ ꯂꯩꯁꯅꯥꯒꯤ ꯃꯋꯥ ꯂꯧꯕꯗ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯔꯒ ꯍꯔꯥꯎꯖꯕꯤ ꯑꯃ ꯇꯧꯔꯤꯌꯦ ꯃꯥꯒꯤꯁꯦ ꯍꯟꯗꯛꯇꯤ ꯇꯥ ꯁꯥꯟꯅꯧꯒꯅꯦ ꯅꯝꯗꯅ ꯀꯣꯏꯅꯍꯜꯂꯒ ꯆꯦꯜꯍꯟꯈꯤꯁꯦ ꯃꯁꯦ ꯑꯗꯨꯝ ꯀꯥꯟꯗ ꯈꯪꯗꯧꯅꯤ ꯍꯣꯏ ꯑꯗꯨꯅ ꯐꯅꯤ ꯑꯩꯈꯣꯏꯅꯗ ꯅꯨꯄꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯌꯥꯕ꯭ꯔꯣ ꯃꯥꯒꯤ ꯐꯠꯇꯅꯕ ꯇꯧꯕꯁꯨ ꯅꯠꯇꯦ ꯇꯥ ꯁꯥꯟꯅꯧꯗ ꯂꯩꯔꯗꯤ ꯃꯈꯨꯠꯇ ꯍꯥꯝꯂꯒꯁꯨ ꯆꯥꯗꯣꯏꯅꯤ ꯀꯥꯟꯗꯦ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯅꯝꯗꯅ ꯆꯦꯜꯍꯟꯈꯤꯁꯤ ꯀꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌా ꯁꯥꯟꯅꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ ꯈꯨꯡꯒꯪꯗꯨ ꯊꯕꯛ ꯋꯥꯅ ꯁꯨꯅꯔꯨꯕꯒꯤ ꯆꯥꯡꯒꯟ ꯊꯣꯡꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯂ ꯃꯇꯨꯡ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯕꯅ ꯉꯟꯅ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ ꯂꯩꯁꯅꯥ ꯍꯣꯏꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯜꯂꯨꯈꯥꯛꯁꯤꯡꯗꯨ ꯐꯦꯡꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ ꯂꯩꯁꯅꯥ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯁꯦꯞ ꯑꯃꯗ ꯑꯃꯨꯛ ꯁꯦꯞ ꯇꯧꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯒ ꯂꯩ ꯂꯩꯁꯅꯥꯅ ꯏꯇꯥ ꯀꯦꯊꯕꯤꯒ ꯊꯥꯔꯨꯒ ꯃꯣꯏ ꯑꯅꯤꯅ ꯍꯟꯗꯛ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯒ ꯀꯥꯏꯅꯍꯜꯂꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯐꯅꯗꯤ ꯌꯥꯝꯃꯤꯍꯦ ꯑꯩꯅ ꯏꯟꯁꯤꯜꯂꯒ ꯇꯣꯛꯅꯍꯜꯂꯤꯁꯦ ꯃꯣꯏꯅꯒ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤꯅꯤ ꯀꯥꯏꯅꯒ ꯆꯥꯒ ꯆꯥꯗꯕꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯟꯗꯛꯀꯤꯁꯤ ꯃꯊꯪꯒ ꯀꯥꯏꯅꯍꯜꯂ ꯃꯇꯨꯡꯗꯗꯤꯅꯦ ꯇꯧꯕꯤꯔꯔꯣꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯑꯩꯉꯣꯟꯗꯗꯤ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯏꯇꯥ ꯃꯌꯥꯝꯗꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯠꯃꯨꯛ ꯀꯨꯡꯉꯤ ꯑꯩꯁꯤꯅ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯥ ꯑꯝꯇꯅ ꯍꯦꯛ ꯄꯥꯝꯃꯤꯅ ꯍꯥꯏꯕꯤꯔꯛꯇꯦꯃꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯣꯏꯅ ꯀꯣꯏꯅꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯥꯏꯅꯍꯟꯕꯅꯤꯗꯅ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯕ꯭ꯔꯅꯦ ꯀꯥꯏꯗꯦꯗ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯃꯣꯏꯒꯤ ꯑꯐꯕ ꯅꯨꯄꯥ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯈꯟꯗꯣꯛꯑ ꯂꯣꯏꯔꯦ ꯀꯥꯟꯗꯦ ꯇꯨꯝꯕꯗꯨꯝ ꯊꯦꯝꯒꯦ ꯂꯩꯁꯅꯥꯗꯨ ꯃꯊꯟꯇ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯅꯥꯀꯟꯅ ꯂꯩꯊꯣꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯤꯡꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯑꯌꯨꯛꯀꯤ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯂꯧ ꯁꯨꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯂꯧꯐꯝꯗꯨ ꯌꯦꯡꯁꯤꯟꯕ ꯆꯠꯅꯔꯝꯃꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯀꯌꯥꯁꯨ ꯉꯟꯅ ꯍꯧꯒꯠꯅꯗꯨꯅ ꯂꯣꯏꯅ ꯆꯠꯅꯔꯝꯃꯤ ꯂꯩꯁꯅꯥꯒꯤ ꯃꯃꯥꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯍꯧꯒꯠꯂꯛꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩ ꯃꯃꯥꯅ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯍꯦꯛꯄ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯩꯗꯧꯔꯦ ꯑꯌꯨꯛꯁꯤꯗ ꯏꯁꯨꯛ ꯁꯨꯛꯊꯔꯤꯗꯨꯅ ꯏꯃꯥ ꯑꯩꯁꯤ ꯅꯨꯄꯥ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦꯕꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯅꯨꯄꯥꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇꯅ ꯍꯥꯏꯕꯤꯔꯛꯇꯦ ꯇꯥꯅꯤꯡꯗꯦꯀꯣ ꯅꯌꯨꯝ ꯌꯥꯝꯅ ꯄꯥꯅꯤꯡꯂꯕ꯭ꯔꯣ ꯅꯪ ꯍꯥ ꯌꯨꯝꯕꯥꯂꯣꯟ ꯍꯥꯟꯅ ꯐꯖꯅ ꯈꯪꯈꯣ ꯃꯗꯨ ꯈꯪꯂꯕ ꯇꯨꯡꯗꯅꯦ ꯅꯨꯄꯥꯗꯨꯗꯤ ꯃꯊꯟꯇ ꯃꯔꯣꯝꯗꯣꯝ ꯂꯥꯛꯆꯒꯗꯧꯅꯤ
ꯅꯁꯥꯅ ꯃꯇꯤꯛ ꯆꯥꯅꯕ ꯐꯅꯕ ꯍꯣꯠꯅꯈꯣꯅꯦ ꯃꯁꯛꯁꯤꯒ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯑꯗꯨꯒ ꯅꯨꯄꯥ ꯀꯥꯏ ꯍꯦ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯁꯛꯇꯣ ꯍꯤꯟꯖꯥꯡꯗꯣ ꯁꯦꯝꯃꯨ ꯂꯥꯎ ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯠꯂꯨꯔꯒꯦ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯇꯥꯁꯤꯟꯅꯗꯅ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯏꯗꯦ ꯍꯥꯏꯅꯤ ꯍꯥꯏꯔꯒꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯊꯤꯅ ꯉꯥꯡꯕꯤꯅꯤ ꯄꯥꯕꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯉꯖꯥꯎ ꯑꯃ ꯂꯩꯔꯒ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯈꯤꯕꯒꯤ ꯄꯣꯊꯥꯅꯕ ꯃꯇꯝꯅꯤ ꯂꯩꯁꯅꯥꯗꯨ ꯅꯣꯕꯥꯞ ꯑꯃ ꯄꯥꯏꯔꯒ ꯃꯇꯥ ꯀꯦꯊꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯊꯣꯡꯒꯥꯜꯁꯨ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯅꯤ ꯈꯦꯟꯅꯔꯤꯕꯗꯨ ꯂꯩꯁꯅꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗ ꯊꯣꯝꯕꯒ ꯁꯥꯟꯅꯧꯒꯅ ꯂꯩꯁꯅꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯊꯣꯝꯕꯒ ꯁꯥꯟꯅꯧꯒꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗꯨ ꯍꯦꯛ ꯊꯦꯡꯅꯔꯦ ꯑꯁ ꯑꯁꯤꯒꯤ ꯁꯥꯟꯅꯧ ꯍꯥꯏꯕ ꯅꯨꯄꯤꯗꯤ ꯈꯪꯗꯕꯁꯦ ꯑꯃꯨꯛ ꯌꯥꯎꯔꯤꯅꯤ ꯇꯧꯔꯤꯁꯦ ꯃꯥ ꯃꯥꯌꯣꯛꯅꯔ ꯆꯠꯂꯒꯦ ꯑꯁ ꯑꯁꯤꯒꯤ ꯁꯥꯟꯅꯧ ꯍꯥꯏꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯁꯦ ꯑꯃꯨꯛ ꯌꯥꯎꯔꯤꯅꯤ ꯇꯧꯔꯤꯁꯦ ꯃꯥ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯇꯥ ꯊꯣꯡꯕꯁꯤꯗꯅꯦ ꯀꯩ ꯀꯩꯅꯣ ꯈꯔ ꯍꯥꯏꯖꯤꯟꯒꯦ ꯇꯧꯔꯒ ꯎꯁꯤꯟꯅꯗꯕꯤ ꯁꯥꯔ ꯆꯠꯂꯒꯦ ꯊꯣꯝꯕꯅ ꯂꯩꯁꯅꯥ ꯀꯥꯏꯗꯅꯣ ꯇꯥꯗꯦꯅꯦ ꯑꯣ ꯂꯩꯁꯅꯥ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯊꯣꯝꯕ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯕ ꯅꯣꯕꯥꯞ ꯐꯖꯕ ꯑꯃꯁꯨ ꯄꯥꯏꯔꯒ ꯀꯅꯥꯒꯤꯗ ꯆꯥꯎꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ ꯏꯇꯥ ꯀꯦꯊꯕꯤ ꯍꯣꯏꯗ ꯆꯥꯔꯨꯒꯦ ꯇꯧꯕꯅꯤ ꯇꯥ ꯊꯣꯝꯕꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯑꯁꯤꯗ ꯑꯋꯥꯡ ꯂꯩꯀꯥꯏ ꯈꯣꯡꯕꯥꯜ ꯑꯃ ꯏꯁꯤꯠꯅꯕ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ ꯍꯣꯔꯦꯟ ꯉꯥ ꯐꯥꯕ ꯂꯣꯏꯔꯒ ꯈꯨꯜ ꯃꯁꯤꯒꯤ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯗꯒꯤ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯀꯦꯊꯕꯤꯗꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨ ꯀꯨꯏꯔꯦ ꯃꯥꯒ ꯐꯖꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯗꯕ ꯇꯥ ꯁꯥꯟꯅꯧꯁꯨ ꯌꯥꯎꯍꯜꯂꯛꯀꯦ ꯀꯩ ꯀꯥꯏꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯁꯨ ꯏꯇꯥ ꯀꯦꯊꯕꯤꯗ ꯍꯥꯏꯔꯨꯔꯒꯦ ꯆꯠꯂꯦꯀꯣ ꯑꯣꯏꯃ ꯑꯁ ꯃꯁꯤꯒꯤ ꯁꯥꯟꯅꯧꯁꯤꯒ ꯋꯥꯔꯤ ꯁꯥꯗꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡꯁꯤꯗꯅꯦ ꯑꯃꯨꯛ ꯈꯨꯗꯤ ꯊꯤꯖꯤꯜꯂꯦꯅ ꯑꯌꯣ ꯑꯃ ꯑꯁ ꯁꯥꯟꯅꯧꯅ ꯊꯣꯝꯕ ꯂꯩꯁꯅꯥꯁꯦ ꯈꯨꯗꯤ ꯊꯤꯖꯤꯟꯈ꯭ꯔꯦ ꯁꯣꯛꯄ꯭ꯔꯣ ꯑꯁ ꯁꯣꯛꯇꯦ ꯊꯣꯛꯏꯁꯤꯗꯤ ꯁꯦ ꯐꯤꯁꯤ ꯌꯦꯠꯄꯤꯒꯦ ꯂꯩꯁꯅꯥꯅ ꯋꯥ ꯉꯥꯡꯕꯒ ꯅꯪꯗꯦ ꯁꯥꯟꯅꯧꯅ ꯌꯦꯠꯂꯤꯕ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯐꯠ ꯁꯦꯒꯥꯏꯔꯒ ꯈꯣꯡꯕꯤ ꯑꯁꯣꯛꯄꯗꯨꯗ ꯌꯦꯠꯁꯤꯟꯕꯤ ꯊꯣꯝꯕꯁꯨ ꯁꯥꯟꯅꯧꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯂꯩꯁꯅꯥꯗꯨ ꯃꯈꯣꯡꯗ ꯌꯦꯠꯂꯤꯕꯗꯨ ꯂꯣꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯦꯛ ꯁꯦꯛꯇꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯝꯕꯅ ꯇꯥꯁꯅꯧ ꯂꯩꯁꯅꯥꯅ ꯇꯥꯁꯅꯧꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯤꯀꯣ ꯃꯥꯏ ꯃꯑꯣꯡꯁꯤ ꯌꯥꯗꯦꯕ ꯑꯩ ꯌꯥꯎꯕꯁꯤꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯄ꯭ꯔꯦꯞ ꯄ꯭ꯔꯞꯀ ꯆꯠꯈꯤ ꯃꯥꯅꯕꯨ ꯑꯩ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯅꯦ ꯊꯣꯝꯕ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯏꯀꯥꯏꯗꯅ ꯌꯥꯁꯤꯟꯅꯗ꯭ꯔꯤꯅꯤ ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯆꯥꯕꯗꯅꯦ ꯅꯝꯗꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯣ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯀꯦ ꯀꯦꯊꯕꯤꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯆꯅꯤ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯂꯥꯛꯑꯣ ꯁꯠ ꯏꯁꯤꯠꯂꯨꯔꯁꯤ ꯉꯥ ꯐꯥꯕ ꯂꯣꯏꯔꯒ ꯁꯝꯒꯁꯦ ꯐꯖꯅ ꯍꯥꯠꯂꯒ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯅꯕ ꯍꯣꯏ ꯍꯣꯔꯦꯟꯗꯤ ꯅꯩꯔꯒ ꯍꯦꯛꯇ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯅ ꯏꯁꯤꯠꯅꯕ ꯄꯣꯠꯁꯤꯡꯗꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯩꯁꯅꯥ ꯃꯈꯣꯡ ꯁꯦꯛ ꯁꯦꯛꯇꯅ ꯀꯦꯊꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ ꯀꯦꯊꯕꯤ ꯑꯣ ꯀꯦꯊꯕꯤ ꯏꯇꯥ ꯀꯩꯅꯣ ꯇꯥꯗ꯭ꯔꯕꯣ ꯅꯪꯕꯣ ꯆꯥꯛꯅ ꯅꯜꯂꯕꯣ ꯊꯣꯛꯂꯣ ꯂꯥꯛꯑꯣ ꯍꯩ ꯆꯥꯁꯦꯕ ꯑꯁ ꯑꯌꯣ ꯈꯣꯡꯕꯤꯁꯤꯁꯨꯕ ꯅꯥꯕꯅ ꯂꯣꯏꯔꯦ ꯈꯣꯏꯗꯧ ꯁꯧꯒꯠꯂꯛꯇꯅꯅꯦ ꯐꯨꯛꯇꯠꯂꯒ ꯍꯦꯛ ꯂꯪꯊꯣꯛꯄ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯌꯥꯝ ꯅꯥꯖꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯕ ꯀꯦꯊꯕꯤꯅ ꯑꯣ ꯀꯔꯤꯅꯣ ꯁꯨꯃꯥꯡꯗꯨꯗ ꯏꯁꯧ ꯂꯥꯡꯂꯒ ꯑꯃꯨꯛ ꯂꯩꯗꯨꯅ ꯃꯪꯒꯣꯜꯁꯤꯗ ꯀꯣꯛ ꯀꯥꯈꯠꯂꯛꯄ ꯌꯥꯕꯗꯣ ꯂꯥꯎ ꯀꯥꯈꯠꯂꯣ ꯐꯛꯁꯤꯗ ꯐꯝꯁꯤ ꯈꯣꯡꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕ ꯈꯨꯗꯩ ꯃꯆꯦꯠꯁꯤꯅ ꯑꯉꯥꯡ ꯌꯣꯟꯕꯗꯧꯅ ꯌꯣꯝꯁꯤꯜꯂꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯈꯨꯗꯩ ꯊꯤꯖꯤꯜꯂꯤꯅꯤ ꯈꯨꯗꯩ ꯃꯆꯦꯠꯁꯤꯅ ꯇꯥꯁꯅꯧꯅ ꯌꯦꯠꯄꯤꯔꯛꯄꯅꯤ ꯏꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯂꯝꯕꯤꯗ ꯇꯥ ꯊꯣꯡꯕꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯈꯔ ꯂꯩꯁꯤꯟꯈ꯭ꯔꯒꯅꯦ ꯈꯨꯜꯒꯤ ꯃꯁꯤꯒꯤ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯗ ꯊꯣꯛꯂꯣ ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯍꯥꯏꯔꯛꯄꯅꯤ ꯇꯥ ꯊꯣꯡꯕꯅ ꯍꯥꯏꯔꯝꯃꯤꯔꯣ ꯌꯥꯝ ꯐꯔꯦ
ꯑꯩꯁꯨ ꯍꯣꯔꯦꯟꯁꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤ ꯑꯗꯣ ꯅꯪꯁꯨ ꯌꯥꯎꯔꯨꯁꯤꯗꯅ ꯑꯩ ꯌꯥꯎꯔꯣꯏꯀꯣ ꯇꯜꯂꯦ ꯑꯩ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯧ ꯐꯠꯇ ꯇꯧꯔꯅꯨ ꯏꯇꯥ ꯊꯥꯔꯣꯒ ꯑꯩꯈꯣꯏ ꯍꯨꯝ ꯆꯠꯂꯨꯁꯦ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯗꯤ ꯊꯥꯡꯒ ꯊꯨꯝ ꯃꯣꯔꯣꯛ ꯀꯩ ꯂꯧꯊꯣꯛꯈꯤꯒꯦ ꯅꯨꯕꯥꯞꯁꯦ ꯍꯥꯎꯁꯨ ꯍꯥꯎꯗꯣꯏ ꯃꯥꯜꯂꯤ ꯐꯝꯂꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯒ ꯆꯥꯕꯦꯛ ꯃꯥꯟꯅꯩ ꯃꯤꯅ ꯉꯥꯡꯂꯤ ꯋꯥꯒꯁꯦ ꯇꯥꯗꯈꯩ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨ ꯌꯥꯝ ꯇꯜꯂꯤꯗ ꯑꯩꯗꯤ ꯃꯗꯨꯒꯤ ꯁꯥꯅꯨ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯥꯅ ꯍꯦꯛ ꯀꯔꯟ ꯇꯥꯔꯗꯤꯕ ꯃꯅꯥꯇꯣꯟꯗꯨꯗ ꯁꯤꯡꯖꯨ ꯅꯝꯖꯤꯟꯒꯦ ꯈꯪꯅꯤꯃ ꯏꯇꯥ ꯁꯤ ꯅꯪ ꯀꯧꯂꯣ ꯊꯨꯝ ꯃꯣꯔꯣꯛꯁꯦ ꯐꯖꯅ ꯑꯝꯇ ꯇꯣꯠꯁꯤꯟꯅꯒꯦ ꯑꯩ ꯀꯩꯅꯣ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯣꯏꯅ ꯍꯥꯞꯄꯁꯦ ꯍꯥꯏꯔꯣ ꯍꯣꯔꯦꯟ ꯃꯅꯤꯡ ꯑꯃꯨꯛ ꯁꯤꯅꯅꯤꯀꯣ ꯃꯣꯔꯣꯛꯇꯣ ꯈꯔ ꯌꯥꯝꯍꯜꯂꯣ ꯏꯇꯥ ꯊꯥꯔꯣꯗꯣ ꯅꯣꯏ ꯅꯥꯀꯟꯁꯤꯗꯤ ꯑꯝꯇ ꯀꯧꯈꯣ ꯂꯥꯎ ꯈꯣꯕ ꯑꯝꯇ ꯃꯥ ꯌꯥꯎꯔꯒꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤ ꯍꯩ ꯆꯥꯕꯁꯦ ꯍꯣꯏ ꯍꯣꯏ ꯂꯥꯎꯈꯤꯒꯦ ꯑꯗꯣ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯍꯥꯞꯆꯤꯟꯒꯅꯨꯀꯣ ꯄꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯣ ꯏꯇꯥ ꯊꯥꯔꯣ ꯍꯩ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯁ ꯈꯣꯟꯖꯦꯜꯁꯦ ꯅꯥꯀꯣꯡꯒ ꯂꯣꯏ ꯌꯩꯁꯤꯜꯂꯤ ꯈꯔꯗꯁꯨ ꯆꯠꯊꯣꯛꯑꯒ ꯀꯧꯔꯁꯨ ꯌꯥꯕꯁꯦ ꯁꯤꯗꯤꯕ ꯃꯣꯔꯣꯛꯁꯦ ꯇꯞꯇꯥꯏ ꯍꯥꯞꯆꯤꯟꯒꯦ ꯀꯧꯈ꯭ꯔꯦ ꯂꯥꯛꯑꯅꯤ ꯑꯦ ꯃꯣꯔꯣꯛꯇꯣ ꯂꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯕꯣ ꯍꯥꯞꯇꯦꯍꯦ ꯁꯦ ꯃꯦꯂꯣꯅ ꯊꯨꯝ ꯃꯣꯔꯣꯛꯁꯦ ꯆꯞ ꯆꯥꯔꯕꯅꯤ ꯅꯨꯕꯥꯞꯀꯁꯦ ꯑꯩꯅ ꯂꯣꯏ ꯈꯣꯛꯄꯤꯔꯝꯅꯤ ꯊꯥꯔꯣꯅ ꯆꯥꯕ ꯍꯧꯔꯕꯣ ꯑꯁ ꯍꯩ ꯃꯦꯠꯄꯒ ꯍꯧꯕ ꯅꯠꯇ꯭ꯔꯤꯅ ꯆꯥꯔꯁꯦ ꯑꯩꯁꯨ ꯍꯩ ꯆꯥꯅꯤꯡꯉ ꯂꯩꯔꯝꯃꯤꯅꯤ ꯂꯩꯁꯅꯥꯅ ꯂꯥꯛꯑꯣ ꯆꯥꯔꯁꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯕꯥꯞ ꯃꯦꯠꯄꯗꯨ ꯆꯥꯃꯤꯟꯅꯩ ꯍꯩ ꯆꯥꯕ ꯂꯣꯏꯔꯒ ꯀꯦꯊꯕꯤꯅ ꯊꯥꯔꯣꯒ ꯂꯩꯁꯅꯥꯒꯗ ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯆꯠꯂꯨꯁꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯂꯩꯁꯅꯥꯗꯤ ꯆꯠꯇꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯃꯇꯥ ꯑꯅꯤꯅ ꯌꯥꯝꯃꯟꯗꯕꯅ ꯎꯄꯥꯏ ꯂꯩꯇꯦ ꯆꯠꯄ ꯇꯥꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯅꯨꯃꯤꯠ ꯈꯔ ꯂꯩꯁꯤꯟꯈꯤꯕ ꯃꯇꯥꯡꯗꯅꯤ ꯂꯩꯁꯅꯥ ꯀꯦꯊꯕꯤ ꯑꯃꯗꯤ ꯊꯥꯔꯣ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯊꯣꯡꯕꯒ ꯁꯥꯅꯧꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯂꯩꯁꯅꯥꯗꯤ ꯁꯥꯅꯧꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯇꯤꯟ ꯍꯧꯔꯕꯅꯤ ꯃꯁꯝꯗꯨꯅ ꯇꯞꯅꯕ ꯃꯈꯩ ꯍꯥꯠꯂꯤ ꯐꯨꯔꯤꯠꯅꯤ ꯈꯣꯡꯒ꯭ꯔꯥꯎꯅꯤ ꯑꯆꯧꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯁꯦꯠꯂꯤꯕꯗꯨ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯁꯤꯡꯖꯨ ꯆꯥꯐꯝ ꯌꯧꯔꯤ ꯊꯣꯡꯕꯅ ꯑꯕꯣ ꯁꯤꯡꯖꯨꯗꯣ ꯈꯔ ꯌꯥꯝꯅ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯕ ꯑꯣꯛꯅꯕ ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯍꯟꯁꯤꯔ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯦꯊꯕꯤꯅ ꯃꯣꯔꯣꯛ ꯁꯥꯍꯜꯂꯛꯀꯅꯣ ꯉꯁꯥꯏ ꯅꯨꯕꯥꯞ ꯃꯦꯠꯄ ꯆꯥꯔꯨꯕꯒꯤ ꯃꯣꯔꯣꯛ ꯈꯔ ꯍꯦꯟꯖꯤꯟꯕꯒꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦ ꯑꯕꯣ ꯃꯣꯔꯣꯛ ꯁꯥꯍꯟꯕꯤꯔꯛꯀꯅꯨ ꯊꯥꯔꯣꯅ ꯇꯥ ꯁꯥꯅꯧꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯂꯩꯁꯅꯥ ꯌꯧꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯀꯦꯊꯔꯒ ꯂꯥꯛꯏ ꯑꯩꯈꯣꯏꯁꯨ ꯀꯦꯔꯗꯤ ꯃꯤꯅꯒ ꯍꯦꯟ ꯌꯥꯄꯣꯟꯇꯦꯗ ꯂꯩꯁꯅꯥꯅ ꯃꯁꯛꯁꯤꯒ ꯐꯖꯔꯦ ꯃꯁꯝꯅꯦꯅ ꯁꯟꯅ ꯂꯦꯛꯊꯣꯛꯈꯤꯕ ꯃꯥꯜꯂꯗꯅ ꯈꯣꯡꯒ꯭ꯔꯥꯎꯅꯤ ꯇꯧꯏꯒꯁꯦ ꯑꯩꯒꯁꯦ ꯑꯅꯤꯃꯨꯛ ꯆꯪꯕ ꯌꯥꯅꯤꯅꯦ ꯄꯤꯂꯦ ꯑꯩꯗꯤ ꯑꯔꯦꯝꯕꯗꯤ ꯂꯥꯛꯆꯔꯝꯃꯤ ꯄꯨꯛꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯦꯊꯕꯤꯅ ꯏꯇꯥ ꯂꯩꯁꯅꯥ ꯀꯩꯗꯧꯔꯒꯦ ꯅꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂ ꯂꯩꯗꯨꯕꯣ ꯑꯁꯤ ꯇꯥ ꯁꯥꯅꯧꯁꯦ ꯋꯥꯔꯤ ꯈꯔ ꯁꯥꯕ ꯍꯧꯖꯤꯜꯂꯣ ꯃꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯑꯩꯅ ꯍꯩꯅꯗꯦꯅ ꯍꯥꯏꯕ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯄꯥꯝꯂꯒꯅ ꯅꯪ ꯍꯦꯛ ꯀꯣꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯏꯁꯨꯁꯥ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯅꯣꯏꯒꯤ ꯁꯤꯡꯖꯨꯗꯣ ꯆꯥꯔꯣ ꯀꯦꯊꯕꯤꯅ ꯏꯇꯥ ꯂꯩꯁꯅꯥ ꯅꯪ ꯇꯣꯠꯂꯣꯁꯤ ꯀꯩꯅꯣ ꯑꯃꯨꯛ ꯂꯩꯊꯣꯛꯇ ꯂꯩꯗꯨꯕꯣ ꯇꯣꯠꯂꯣꯁꯤ ꯀꯣꯛ ꯇꯣꯠꯂꯣ ꯍꯥꯏꯔꯒ ꯑꯁ ꯅꯪ ꯑꯗꯨꯝ ꯇꯣꯠꯂꯁꯨ ꯌꯥꯕꯁꯤꯕꯨ ꯅꯪ ꯁꯤꯗꯤꯕ ꯏꯁꯤꯡ ꯈꯔ ꯂꯧꯕꯤꯔꯣ ꯈꯨꯠ ꯍꯥꯝꯅꯕ ꯁꯥꯅꯧꯅ ꯑꯩꯈꯣꯏ ꯂꯩꯁꯅꯥꯅ ꯇꯣꯠꯄ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯄꯤꯂꯦ ꯁꯩꯇ ꯃꯁꯤꯗꯤ ꯁꯤꯡꯖꯨꯁꯦ ꯃꯤꯇ꯭ꯔꯤ ꯅꯨꯡꯁꯤꯟꯕ ꯌꯥꯝ ꯍꯥꯎꯅꯤ ꯍꯥꯏꯔꯗꯤꯅꯦ ꯇꯥꯈꯩ ꯅꯣꯏꯊꯠꯀꯦ ꯊꯥꯔꯣꯅ ꯍꯩꯃ ꯀꯩꯅꯣ ꯏꯇꯥ ꯂꯩꯁꯅꯥ ꯁꯤꯡꯖꯨꯗꯨꯕꯨ ꯆꯥꯛꯈꯣꯗꯤ ꯁꯥꯒꯩ ꯅꯣꯏꯔꯤꯗꯨꯕꯣ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯗꯣꯏꯅꯦ ꯁꯤꯡꯖꯨꯁꯦ ꯈꯔ ꯃꯨꯟꯅ ꯅꯣꯏꯕꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯅꯠꯇ꯭ꯔ ꯏꯇꯥ ꯀꯦꯊꯕꯤ ꯍꯣꯏ ꯆꯥꯔꯁꯤ ꯏꯇꯥ ꯂꯩꯁꯅꯥ ꯌꯥꯔꯦ ꯁꯤꯡꯖꯨꯗꯣ ꯃꯍꯤ ꯇꯥꯔꯦꯃꯤ ꯅꯪꯕꯣ ꯃꯈꯣꯏꯁꯤꯡꯗꯨ ꯁꯤꯡꯖꯨꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯈꯔ ꯆꯥꯕ ꯍꯧꯔꯛꯄꯗ ꯁꯤꯡꯖꯨꯗꯨ ꯃꯣꯔꯣꯛ ꯁꯥꯕꯅ ꯐꯤ ꯀꯥꯝꯅꯔꯛꯏ ꯂꯩꯁꯅꯥꯅ ꯑꯕꯣ ꯁꯤꯡꯖꯨꯒꯤ ꯃꯣꯔꯣꯛꯁꯤꯕꯨ ꯀꯌꯥꯝ ꯍꯥꯞꯆꯤꯜꯂꯒꯦ ꯁꯥꯕꯅ ꯁꯤꯗꯧꯔꯦꯃꯤ ꯍꯥ ꯅꯣꯏꯕꯨ ꯃꯣꯔꯣꯛ ꯈꯔ ꯌꯥꯝꯍꯜꯂꯛꯎꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯌꯥꯝ ꯁꯥꯔꯕꯣ ꯆꯥꯕ ꯉꯝꯗ꯭ꯔꯕꯅꯤ ꯅꯣꯏꯕꯨ ꯊꯥꯔꯣꯅ ꯑꯁ ꯑꯕꯣꯛꯁꯤꯁꯨ ꯃꯅꯥ ꯇꯥꯊꯤꯔꯕ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯁ
ꯌꯥꯗ꯭ꯔꯦ ꯄꯨꯛꯀꯁꯤ ꯌꯥꯗ꯭ꯔꯦꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯤꯗꯤ ꯊꯣꯝꯕꯅ ꯌꯥꯝ ꯁꯥꯔꯕꯅꯤ ꯅꯣꯏꯕꯣ ꯆꯥꯁꯤꯜꯂꯨ ꯁꯤꯐꯥꯎ ꯆꯥꯕ ꯉꯝꯗ꯭ꯔꯗꯤ ꯅꯣꯏꯁꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯂꯩꯁꯅꯥꯅ ꯀꯦꯊꯕꯤ ꯅꯣꯏ ꯊꯥ ꯊꯣꯡꯕꯁꯦ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯃꯣꯔꯣꯛ ꯁꯥꯕꯒ ꯌꯨꯝ ꯄꯥꯟꯕꯒ ꯀꯩ ꯃꯔꯤ ꯂꯩꯅꯔꯤꯒꯦ ꯑꯁ ꯁꯥꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅꯅꯦ ꯋꯥꯊꯤ ꯇꯞ ꯇꯥꯒꯩ ꯉꯥꯡꯂꯒ ꯅꯨꯄꯥ ꯅꯨꯄꯤꯒ ꯂꯣꯏ ꯀꯥꯏꯅꯍꯟꯅꯤꯡꯉꯁꯤ ꯑꯌꯣꯃ ꯈꯣꯡꯁꯨ ꯍꯥꯝꯅꯤꯡꯉꯦꯕ ꯑꯁ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯥꯅꯧꯅ ꯂꯩꯁꯅꯥ ꯀꯩꯗꯧꯔꯒꯦ ꯅꯊꯟꯗ ꯁꯨꯒꯠꯂꯒ ꯂꯩꯔꯤꯗꯣ ꯀꯩꯁꯨꯝ ꯇꯧꯗꯦꯍꯦ ꯄꯨꯛꯅ ꯃꯔꯣꯜ ꯑꯃ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯛꯄꯅꯦ ꯏꯇꯠ ꯍꯦꯛ ꯇꯠꯂꯗꯅ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯅꯤꯕ ꯀꯦꯊꯕꯤꯅ ꯏꯇꯥ ꯑꯩꯗꯤ ꯄꯨꯛꯁꯤ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯑꯦ ꯉꯁꯥꯏꯒꯤ ꯍꯩ ꯃꯦꯠꯄꯗꯨꯁꯨ ꯆꯥꯁꯤꯜꯂꯨꯕꯗꯨꯒ ꯍꯣꯏꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁ ꯂꯩꯁꯅꯥꯅ ꯑꯩ ꯌꯥꯗ꯭ꯔꯦꯍꯦ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯆꯠꯂꯦꯀꯣ ꯑꯩ ꯊꯥꯔꯣꯅ ꯉꯥꯏꯈꯣ ꯏꯇꯥ ꯆꯠꯃꯤꯟꯅꯁꯦ ꯑꯣ ꯑꯩ ꯌꯥꯗ꯭ꯔꯦ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯑꯩ ꯆꯤꯠ ꯇꯧꯔꯦꯕ ꯅꯣꯏ ꯇꯞꯅ ꯂꯥꯛꯎꯔꯣ ꯍꯣꯏꯃ ꯑꯁ ꯆꯤꯠꯅꯤ ꯑꯁ ꯅꯥꯟꯊꯔꯛꯄ ꯅꯥꯟꯕ ꯇꯥꯔꯦ ꯂꯩꯁꯅꯥꯗ ꯋꯥ ꯉꯥꯡꯗꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤꯔꯝꯃꯤ ꯂꯩꯍꯧꯔꯤꯕ ꯃꯣꯏ ꯈꯔꯗꯨꯁꯨ ꯆꯦꯟꯈ꯭ꯔꯤꯕꯗꯨꯗ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯁꯅꯥꯒ ꯃꯃꯥꯒꯗꯣ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯏꯟꯁꯥꯡ ꯂꯩꯔꯨꯔꯒ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯃꯧ ꯅꯍꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯂꯩꯁꯅꯥꯗꯤ ꯃꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯏꯗꯣ ꯈꯔ ꯂꯣꯠꯂꯤ ꯊꯥꯏꯅ ꯃꯥꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯈꯤꯕ ꯃꯧ ꯑꯃꯅꯤ ꯍꯩꯃ ꯂꯩꯁꯅꯥ ꯅꯠꯇ꯭ꯔꯣ ꯂꯩꯁꯅꯥ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯀꯩ ꯂꯩꯔꯒꯦ ꯏꯅꯝꯃ ꯀꯩ ꯂꯩꯔꯒꯦ ꯀꯥꯏꯅ ꯏꯕꯦꯝꯃ ꯅꯪ ꯂꯩꯁꯥꯕꯤꯁꯨ ꯐꯅ ꯐꯥꯔꯄꯣꯠꯅꯤ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕꯒ ꯀꯔꯤꯝꯇ ꯈꯪꯗꯦꯅꯦ ꯅꯪ ꯍꯩꯃ ꯅꯪꯕꯨ ꯍꯟꯗꯛ ꯋꯥꯏꯗ ꯂꯨꯍꯣꯡꯂꯛꯈꯤꯕ ꯃꯧꯗꯨ ꯅꯠꯇ꯭ꯔꯅꯦ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯅ ꯏꯆꯥ ꯅꯨꯄꯤꯒ ꯀꯔꯤ ꯍꯥꯏꯅꯔꯨꯔꯦ ꯑꯣ ꯍꯥꯏꯅꯕ ꯍꯥꯏꯕꯨ ꯏꯅꯦ ꯑꯩꯒꯤ ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯄꯨꯔꯣꯏꯕꯗꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯕꯅꯤ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯎꯍꯧꯏ ꯀꯥꯏꯅꯒ ꯑꯩꯉꯣꯟꯗ ꯇꯝꯁꯤꯜꯂꯤꯅꯤ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯁꯨꯝꯕ ꯑꯣꯏꯔꯝꯃꯣꯏ ꯅꯤꯡꯗꯅ ꯈꯟꯅꯕꯒ ꯍꯧꯔꯨꯔꯦ ꯏꯄꯥꯝꯗ ꯐꯥꯎ ꯆꯠꯀꯦ ꯇꯧꯔꯝꯂꯕꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯏꯅꯦꯝꯄꯣꯛꯅ ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯍꯥꯏꯗꯅ ꯍꯪꯂꯛꯄꯗ ꯑꯩꯅ ꯂꯩꯁꯅꯥꯅꯅꯦꯅ ꯈꯨꯝꯃꯨꯔꯦ ꯑꯗꯨꯗ ꯏꯅꯦꯝꯄꯣꯛꯅꯅꯦ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤꯗꯨꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯔꯤꯕ ꯅꯪꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯍꯨ ꯀꯥꯝꯁꯤꯜꯂꯒ ꯊꯨꯒꯥꯏꯕꯤꯅꯤꯅ ꯍꯥꯏꯔꯛꯑꯦꯗꯣ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯁꯨ ꯂꯥꯟꯕ ꯅꯠꯇꯕ ꯀꯔꯤ ꯍꯥꯏꯕ ꯃꯧ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦ ꯑꯣ ꯅꯆꯥꯅꯨꯄꯤ ꯀꯥꯏ ꯈꯪꯗꯕꯤꯁꯤꯗ ꯍꯪꯉꯣ ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯃꯥꯕꯨ ꯊꯦꯡꯅꯔꯛꯄ ꯉꯥꯏꯔꯤꯁꯦ ꯃꯔꯝ ꯆꯠꯁꯤꯅꯅꯦ ꯄꯥꯈꯪ ꯑꯃꯠꯇꯅ ꯀꯣꯏꯒꯦ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤꯁꯦ ꯆꯠꯂꯤꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯑꯣ ꯃꯧ ꯅꯍꯥꯗꯣ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯃꯃꯥꯒꯤ ꯃꯥꯡꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯃꯃꯥꯏꯗꯣ ꯅꯣꯟꯊꯔꯒ ꯂꯩ ꯀꯩꯒꯨꯝꯕ ꯃꯃꯥ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯃꯧꯗꯨꯒ ꯂꯩꯁꯅꯥꯒ ꯈꯟꯅꯔꯝꯕꯁꯨ ꯌꯥꯕꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯋꯥ ꯃꯐꯥꯎ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯂꯥꯛꯏ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯒ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯊꯥꯏꯅ ꯂꯩꯁꯅꯥꯒ ꯇꯤꯟꯅꯈꯤꯕꯤ ꯏꯆꯟꯗꯨ ꯃꯃꯥꯒ ꯄꯨꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥꯒꯤ ꯃꯃꯥꯅ ꯍꯩꯃ ꯏꯆꯦ ꯌꯥꯝ ꯊꯥꯖꯗꯅ ꯀꯩ ꯂꯩꯒꯦ ꯅꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯔꯛꯏꯅ ꯏꯆꯟꯅ ꯂꯩꯁꯅꯥ ꯅꯪꯗꯤ ꯌꯥꯝ ꯇꯧ ꯉꯝꯃꯤꯅ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯤ ꯌꯥꯝ ꯆꯣꯞꯄꯤꯅ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯂꯥꯛꯑꯒ ꯍꯥꯏꯖꯤꯟꯈꯤꯕꯁꯤꯡꯗꯣ ꯑꯔꯥꯟꯕ ꯂꯣꯏꯅ ꯑꯣꯏꯔꯝꯃꯦꯗꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯊꯥꯖꯔꯨꯔꯒ ꯃꯤꯗꯨꯗ ꯊꯤꯅꯁꯨ ꯉꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯕ ꯇꯨꯝꯕ ꯌꯥꯗꯈꯩ ꯋꯥꯅ ꯈꯥꯡꯂꯒ ꯂꯩꯕ ꯃꯇꯝꯗꯅ ꯅꯣꯡꯇꯁꯨ ꯂꯥꯛꯑꯣ ꯂꯥꯛꯈꯤꯗꯦ ꯅꯪ ꯂꯥꯛꯈꯤꯕ꯭ꯔꯕ ꯅꯪꯗꯤ ꯑꯩꯅ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯤꯕ ꯑꯣꯏꯔꯦ ꯏꯇꯥ ꯅꯪ ꯁꯥꯎꯔꯅꯨ ꯑꯩꯅ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯀꯔꯤꯒꯤ ꯐꯥꯒꯤ ꯃꯗꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯋꯥꯔꯥ ꯍꯣꯏꯅꯦ ꯐꯔꯦ ꯐꯥꯒꯤ ꯑꯣꯏꯔꯦꯅ ꯈꯜꯂꯁꯨ ꯑꯃꯨꯛꯈꯛ ꯅꯠꯇꯤꯌꯦ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯗꯣ ꯍꯟꯖꯤꯟ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯒ ꯅꯠꯇ꯭ꯔꯣ ꯍꯥꯏꯈꯤꯕꯗꯣ ꯂꯩꯁꯅꯥꯒꯤ ꯃꯃꯥꯅ ꯏꯕꯦꯝꯃ ꯁꯥꯎꯔꯅꯨ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯋꯥꯔꯛꯄ ꯈꯔ ꯋꯥꯠꯈ꯭ꯔꯦ ꯃꯇꯨꯡꯗꯤ ꯁꯤꯒꯨꯝꯕꯁꯦ ꯇꯧꯍꯜꯂꯔꯣꯏ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯏꯆꯟꯒꯤ ꯃꯃꯥꯗꯨ ꯋꯥ ꯉꯥꯡꯂꯛꯏ ꯏꯅꯥꯎ ꯏꯕꯦꯝꯃ ꯅꯆꯥꯁꯦ ꯂꯩꯁꯥꯕꯤꯁꯨ ꯐꯥꯔꯕꯅꯤ ꯁꯥ ꯁꯟ ꯊꯥꯗꯣꯛꯄꯗꯧꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯕꯗꯤ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯑꯉꯥꯡꯒꯤ ꯋꯥꯗ ꯌꯥꯎꯁꯤꯟꯕꯁꯨ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯆꯥ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯧ ꯅꯍꯥ ꯃꯃꯥꯟꯅꯕꯤ ꯀꯌꯥꯗꯁꯨ ꯁꯤꯒꯨꯝꯕ
ꯑꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯖꯤꯟꯕꯁꯦ ꯌꯥꯝ ꯇꯣꯏꯔꯕꯅꯤ ꯃꯁꯛꯁꯤꯒ ꯆꯤꯔꯣꯜ ꯇꯧꯕꯗꯤ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯐꯕꯗ ꯇꯧꯕ ꯑꯣꯏꯔꯗꯤ ꯐꯕ ꯀꯔꯤꯅꯣ ꯂꯩꯁꯤꯟꯅꯔꯒ ꯄꯣꯛꯄ ꯂꯩꯁꯅꯥꯅꯤꯅ ꯇꯧ ꯉꯝꯕꯤ ꯑꯣꯏꯔꯦꯅꯦ ꯏꯆꯟꯅ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯤꯒꯨꯝꯕ ꯇꯧꯗꯅꯕ ꯍꯣꯠꯅꯧ ꯏꯇꯥ ꯀꯦꯊꯕꯤꯒ ꯊꯔꯣꯒꯁꯨ ꯅꯪꯅ ꯑꯣꯏꯗꯕ ꯆꯤꯔꯣꯜ ꯇꯧꯔꯝꯃꯦ ꯍꯥꯏꯕꯁꯦ ꯈꯪꯂꯦ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯐꯖꯅ ꯍꯥꯏꯕꯤꯈ꯭ꯔꯕꯅꯤ ꯑꯩꯅ ꯀꯅꯥꯁꯨ ꯅꯠꯇꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄ ꯏꯇꯥꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯆꯤꯔꯣꯜ ꯍꯩꯕꯤ ꯑꯣꯏꯔꯝꯃꯤ ꯏꯃꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯆꯥꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯁꯅꯥ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯏꯆꯥꯗꯤ ꯂꯩꯁꯥꯕꯤ ꯐꯔꯛꯂꯕꯅꯤꯅ ꯃꯤꯉꯣꯟꯗ ꯋꯥ ꯇꯝꯁꯤꯟꯕꯒ ꯌꯥꯝ ꯍꯩꯔꯝꯂꯦꯗꯅ ꯏꯆꯥꯅꯨꯄꯤ ꯐꯕꯅꯤꯅ ꯃꯤꯅꯁꯨ ꯊꯤꯅ ꯉꯥꯡꯂꯝꯕ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯦ ꯉꯥꯡꯈꯣꯗꯅ ꯅꯆꯤꯟꯗꯣ ꯉꯥꯡꯈꯨꯋꯣ ꯃꯤꯗ ꯍꯥꯏꯖꯤꯟꯕ ꯉꯥꯡꯕ ꯍꯩꯕ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯝꯂꯤꯕꯁꯦ ꯃꯁꯤꯗꯁꯨ ꯅꯪ ꯉꯥꯡꯕ ꯀꯩꯗꯧꯋꯦ ꯍꯥ ꯀꯩꯗꯧꯒꯦ ꯏꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯏꯇꯥꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯗ ꯑꯩꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯐꯠꯇꯕ ꯊꯕꯛꯁꯤꯗ ꯑꯩꯒꯤ ꯍꯩꯅꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯨꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯆꯥꯅ ꯁꯣꯏꯔꯤꯕ ꯀꯌꯥꯁꯦ ꯁꯦꯝꯗꯣꯛꯅꯕ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨ ꯏꯃꯥ ꯏꯃꯥꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯅꯦ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯅ ꯉꯥꯡꯂꯛꯄꯗꯅꯦ ꯏꯃꯥꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯀꯣ ꯏꯃꯥꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯊꯟꯇ ꯏꯀꯥꯏꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯂꯩꯁꯅꯥ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯂꯩꯀꯥꯏ ꯀꯣꯏꯗ ꯂꯩꯔꯝꯕꯗꯨꯁꯨ ꯊꯣꯡꯒꯜ ꯋꯥꯡꯕ ꯂꯥꯟꯈꯤꯗ꯭ꯔꯦ ꯂꯩꯁꯅꯥ ꯋꯥꯈꯜ ꯇꯥꯅ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯃꯇꯥ ꯀꯦꯊꯕꯤ ꯑꯃꯗꯤ ꯊꯔꯣꯒ ꯊꯦꯡꯅꯔꯝꯃꯤ ꯂꯩꯁꯅꯥꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯃꯇꯥ ꯑꯅꯤꯕꯨ ꯂꯥꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯏ ꯀꯦꯊꯕꯤꯅ ꯂꯩꯁꯅꯥ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯔꯣ ꯍꯣꯏ ꯏꯇꯥ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯅꯤ ꯏꯇꯥ ꯅꯪ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯒꯤꯅꯣ ꯅꯇꯥ ꯑꯩꯈꯣꯏꯕꯨ ꯎꯅ ꯀꯧꯗꯕꯤ ꯆꯠꯀꯦ ꯇꯧꯔꯤꯗꯤ ꯏꯇꯥ ꯑꯩ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯃꯥꯏꯁꯦ ꯅꯣꯟꯈꯠꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯈꯤꯕ ꯏꯟꯁꯤꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯊꯔꯣꯅ ꯀꯩꯒꯤ ꯏꯇꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯍꯥ ꯏꯇꯥꯅ ꯀꯩꯒꯤꯅꯣꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯔꯒ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯒ ꯂꯣꯏꯔꯦ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯁꯤꯗꯤ ꯅꯁꯛ ꯀꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ ꯈꯪꯉꯕ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯅꯨ ꯅꯪꯁꯨ ꯀꯨꯏꯅ ꯎꯅꯗꯕꯒꯤ ꯑꯣꯏꯔꯝꯅꯤ ꯑꯗꯨꯗꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯁꯤ ꯃꯝꯁꯤꯡꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏ ꯃꯇꯥ ꯑꯍꯨꯝꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯁꯥꯅꯧꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯊꯔꯣꯅ ꯇꯥ ꯁꯥꯅꯧ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯇꯥ ꯁꯥꯅꯧꯗꯤ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯀꯣ ꯊꯥꯏꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯃꯁꯥꯒꯁꯦ ꯌꯥꯝ ꯐꯒꯠꯂꯝꯃꯦ ꯑꯁꯦꯡꯕꯩꯔꯣ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥꯒ ꯄꯨꯜꯂꯒ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯤ ꯍꯥꯏꯃ ꯋꯥ ꯉꯥꯡꯕꯒꯁꯨ ꯌꯥꯝ ꯍꯣꯡꯉꯝꯃꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯄꯥꯝꯗꯕ ꯍꯩꯅꯗꯕ ꯃꯤꯅ ꯑꯩꯒꯤ ꯂꯩꯇꯜꯂꯒ ꯋꯥ ꯉꯥꯡꯕ ꯇꯥꯅꯤꯡꯗꯕꯗꯨ ꯎꯕꯗ ꯑꯩꯁꯨ ꯏꯁꯥꯅ ꯋꯥ ꯇꯞꯅ ꯇꯞꯅ ꯉꯥꯡꯂꯒ ꯁꯦꯝꯗꯣꯛꯂꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯣ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯏꯇꯥ ꯂꯩꯁꯅꯥ ꯅꯍꯥꯟꯋꯥꯏ ꯁꯤꯡꯖꯨ ꯆꯥꯕ ꯅꯨꯃꯤꯠꯇ ꯅꯪꯅ ꯉꯥꯡꯂꯨꯕꯗꯣ ꯑꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯄꯨꯡꯍꯣꯡ ꯍꯣꯡꯂꯒ ꯂꯩꯔꯝꯃꯤ ꯇꯥ ꯁꯥꯅꯧꯁꯦ ꯑꯩꯁꯦ ꯀꯩꯅꯦ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯊꯤꯅ ꯆꯩꯕꯤꯈꯤꯕꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯒ ꯌꯥꯝ ꯏꯀꯥꯏꯖꯩ ꯁꯤꯡꯖꯨ ꯆꯥꯕ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩꯅ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯆꯦꯟꯈꯤꯕꯗꯣ ꯇꯣꯛꯅꯤꯡꯗ꯭ꯔꯥ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯦ ꯑꯩꯁꯦ ꯊꯔꯣꯅ ꯍꯣꯏꯅꯦ ꯅꯪꯒꯤ ꯃꯇꯧꯗꯣ ꯃꯤꯠꯇꯒ ꯑꯃꯨꯛ ꯎꯔꯦ ꯃꯊꯣꯡꯗꯤ ꯆꯥꯗꯕꯅꯤ ꯅꯪꯁꯨ ꯑꯗꯣ ꯇꯥ ꯁꯥꯅꯧꯁꯦ ꯐꯖꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯕꯤꯌꯨꯗꯅ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯅꯪꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯀꯦꯊꯕꯤꯅ ꯍꯥꯏꯒꯨꯝꯗꯨꯅ ꯏꯇꯥ ꯑꯩꯈꯣꯏ ꯁꯤꯟꯕꯤꯒꯦ ꯍꯌꯦꯡꯁꯦ ꯍꯦꯛꯇꯈꯣꯜꯒꯤ ꯂꯝꯄꯥꯛꯇꯨꯗ ꯎꯅꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯃꯁꯛꯅꯦ ꯀꯩꯅꯦ ꯄꯨꯡꯍꯣꯡꯁꯨ ꯍꯣꯡꯂꯤ ꯑꯁ ꯍꯧꯖꯤꯛꯇ ꯑꯩꯅ ꯑꯃꯨꯛ ꯄꯥꯝꯂꯛꯄ ꯇꯥꯔꯣꯏꯗ꯭ꯔꯣ ꯅꯣꯏꯁꯨ ꯍꯥꯟꯅꯅ ꯑꯩꯅ ꯊꯤꯅ ꯉꯥꯡꯂꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯨꯕ ꯍꯥꯏꯕꯗꯣ ꯐꯖꯕꯝ ꯂꯩꯇꯦꯗ ꯑꯩ ꯏꯀꯥꯏꯖꯩ ꯇꯜꯂꯤ ꯊꯔꯣꯅ ꯏꯀꯥꯏꯕꯒ ꯌꯥꯔꯣꯏ ꯑꯍꯥꯟꯕꯗ ꯏꯀꯥꯏꯔꯁꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯐꯈ꯭ꯔꯗꯧꯅꯤ ꯀꯥꯟꯗꯦ ꯏꯇꯥ ꯀꯦꯊꯕꯤ ꯍꯌꯦꯡꯁꯦ ꯃꯈꯣꯏꯅꯤ ꯎꯅꯅꯕ ꯏꯕꯥꯅꯤꯅ ꯈꯔ ꯁꯤꯜꯂꯁꯤ ꯐꯔꯦ ꯅꯈꯣꯏ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯦ ꯂꯩꯁꯅꯥ ꯂꯩꯍꯧꯔꯣ ꯍꯌꯦꯡ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯀꯦꯊꯕꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ
ꯂꯩꯁꯅꯥꯅ ꯉꯥꯡꯕ ꯋꯥꯒ ꯇꯥꯗꯈꯩ ꯃꯇꯥ ꯑꯅꯤꯗꯨ ꯄ꯭ꯔꯕ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯆꯠꯈ꯭ꯔꯤꯕ ꯃꯇꯥ ꯑꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯪꯒꯣꯜꯗ ꯃꯄꯥꯅ ꯂꯩꯕꯤꯕ ꯐꯤꯁꯥꯈꯣꯜꯗꯨꯗ ꯀꯥꯈꯠꯂꯒ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯇꯥ ꯑꯅꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯏ꯫ ꯂꯩꯁꯅꯥꯅ ꯐꯤ ꯁꯥꯔꯤꯕ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯝꯃꯤ꯫ ꯀꯦꯊꯕꯤꯅ ꯂꯥꯎ ꯃꯤ ꯉꯥꯏ ꯂꯩꯍꯧꯔꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯒꯤ ꯍꯥꯏꯔꯕꯣ ꯃꯦꯝ ꯅꯈꯣꯏ ꯑꯅꯤꯅ? ꯊꯥꯔꯣꯅ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯃꯤ ꯁꯤ ꯍꯧꯒꯠꯂꯣꯕ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯔꯣꯕ ꯅꯪꯒꯤ ꯐꯤꯁꯤ ꯂꯥꯎ꯫ ꯍꯩꯃ ꯏꯇꯥ ꯐꯤ ꯍꯣꯡꯂꯛꯈꯤꯒꯦ ꯃꯥ ꯍꯦꯛꯇ ꯁꯤꯡꯉꯤ ꯋꯥꯅꯤ ꯉꯥꯏꯈꯣꯃꯤ꯫ ꯑꯣ ꯐꯤꯒꯅꯦ ꯍꯣꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯌꯥꯝ ꯐꯖꯔꯦ ꯈꯔ ꯊꯨꯅ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯊꯥꯔꯣꯅ ꯂꯩꯁꯅꯥꯗꯨ ꯄꯥꯏꯔꯒ ꯆꯦꯟꯕꯩ ꯆꯠꯄꯣꯏ ꯇꯧꯔꯒ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯆꯠꯂꯤ꯫ ꯀꯦꯊꯕꯤꯁꯨ ꯃꯈꯣꯏꯅꯤꯒꯤ ꯇꯨꯡꯗ ꯇꯥꯟꯅꯩ꯫ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯊꯣꯝꯕꯒ ꯁꯥꯅꯧꯒꯗꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯝꯕꯁꯨ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯅꯥꯀꯟꯗ ꯆꯥꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯊꯥꯔꯣꯅ ꯂꯩꯁꯅꯥꯗꯨ ꯁꯥꯅꯧꯒꯤ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯝꯂꯒ ꯅꯥꯀꯟꯗ ꯃꯈꯣꯏ ꯄꯨꯂꯞ ꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯥꯅꯧꯅ ꯀꯩꯅꯣ ꯆꯤꯡꯂꯒ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯣ? ꯅꯁꯥꯅꯒ ꯌꯥꯗꯅ ꯃꯣꯏꯅꯤꯅ ꯄꯨꯔꯤꯔꯣ? ꯅꯠꯇꯦ ꯑꯩꯅ ꯐꯤ ꯍꯣꯡꯈꯤꯒꯦꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯣꯏꯅ ꯌꯥꯔꯅꯤ ꯍꯣꯡꯗ꯭ꯔꯁꯨꯅ ꯍꯥꯏꯔꯒ ꯌꯨꯝꯗꯒꯤ ꯆꯤꯡꯉꯒ ꯂꯥꯛꯄꯗꯨꯅ ꯁꯤꯐꯥꯎ ꯆꯤꯡꯉꯒ ꯂꯥꯛꯏꯁꯤꯅꯤ꯫ ꯑꯩꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ꯫ ꯀꯅꯥ ꯈꯪꯅꯤ ꯂꯥꯛꯑꯒꯁꯨ ꯑꯔꯤꯕ ꯄꯥꯈꯪꯅꯦꯅ ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯉꯁꯨ ꯅꯣꯏꯗꯒꯤ ꯆꯍꯤ ꯈꯔ ꯍꯜꯂꯨꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯝꯃꯤ ꯇꯧꯔꯤꯁꯤ꯫ ꯇꯥ ꯁꯥꯅꯧ ꯑꯩꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯑꯩꯁꯨ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯏꯊꯟꯇ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯩ꯫ ꯌꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯋꯥꯗꯣ ꯍꯥꯏꯕꯤꯔꯛꯑꯅꯨ꯫ ꯊꯥꯔꯣꯅ ꯇꯥ ꯊꯣꯝꯕ ꯑꯁꯤ ꯑꯅꯤꯁꯦ ꯉꯁꯤꯗ ꯆꯦꯜꯍꯟꯈ꯭ꯔꯁꯤ꯫ ꯀꯦꯊꯕꯤ ꯅꯣꯏ ꯑꯅꯤꯅ ꯈꯔ ꯇꯞꯅ ꯆꯦꯜꯂꯣ꯫ ꯍꯣꯏꯅꯦ ꯇꯥꯟ ꯆꯞ ꯆꯥꯔꯦ꯫ ꯉꯁꯤꯁꯤꯕꯨ ꯅꯨꯃꯤꯠꯀ ꯐꯕ꯭ꯔꯣ? ꯀꯦꯊꯕꯤꯅ ꯅꯨꯃꯤꯠꯄꯨꯗꯤ ꯌꯥꯝ ꯐꯩꯌꯦ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯜꯂꯒ ꯆꯦꯜꯍꯜꯂꯦꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯉꯥꯡꯗꯣꯏꯖꯥꯠꯂꯣ? ꯊꯥꯔꯣꯅ ꯉꯥꯡꯂꯣꯏꯍꯦ ꯃꯤ ꯏꯇꯥ ꯂꯩꯁꯅꯥꯁꯦ ꯍꯥꯟꯅꯒꯁꯨ ꯃꯥꯟꯅꯗ꯭ꯔꯁꯤꯗꯤ꯫ ꯀꯥꯟꯗꯤ ꯑꯅꯤꯁꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯆꯦꯜꯍꯟꯈ꯭ꯔꯁꯤ꯫ ꯇꯥ ꯊꯣꯝꯕ ꯅꯪꯅ ꯐꯅꯕ ꯈꯔ ꯁꯤꯜꯂꯨ꯫ ꯍꯣꯏ ꯑꯩ ꯍꯦꯛꯇ ꯁꯤꯜꯂꯒꯦ꯫ ꯊꯣꯝꯕꯗꯨ ꯁꯥꯅꯧꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯔꯒ ꯂꯩ꯫ ꯁꯥꯅꯧ ꯇꯥꯟ ꯆꯥꯅ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯗ ꯊꯣꯝꯕꯅ ꯃꯤꯠꯁꯤ ꯈꯠꯂꯒ ꯏꯪꯒꯤꯠ ꯇꯧꯏ꯫ ꯁꯥꯅꯧꯁꯨ ꯊꯣꯝꯕꯒꯤ ꯏꯪꯒꯤꯠꯇꯣ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯃꯤꯠꯁꯤ ꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯒ ꯃꯇꯥ ꯑꯅꯤ ꯑꯃꯗꯤ ꯊꯣꯝꯕꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯜꯂꯒ ꯁꯥꯅꯧ ꯑꯃꯗꯤ ꯂꯩꯁꯅꯥꯕꯨ ꯆꯦꯜꯍꯟꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯆꯥꯅꯨꯄꯤꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯁꯤꯗ ꯃꯆꯥꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯪꯒꯣꯜ ꯄꯤꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯦ꯫ ꯃꯉꯥꯎ ꯊꯤꯕꯤ ꯆꯤꯔꯣꯜ ꯇꯧꯔꯤꯉꯩ ꯅꯨꯡꯉꯥꯏꯖꯕꯤ ꯂꯩꯁꯅꯥꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯄꯥꯈꯪ ꯑꯔꯤꯕ ꯁꯥꯅꯧꯒ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯐꯕꯤ ꯏꯪꯇꯞꯄꯤ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯔꯝꯗꯦ, ꯃꯍꯥꯛ ꯈꯛꯇꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥ ꯆꯥꯎꯕꯜꯗꯤ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯔꯝꯗꯦ, ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯊꯥꯔꯣꯗꯤ ꯌꯨꯝꯗ ꯇꯣꯝꯄꯣꯛꯀ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯤꯛꯂꯤꯕ ꯇꯣꯝꯄꯣꯛ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯁꯥꯟꯅꯄꯣꯠ ꯈꯔꯕꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯆꯥꯎꯕꯜꯁꯨ ꯊꯥꯔꯣꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯊꯥꯔꯣꯅ ꯆꯥꯎꯕꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯃꯣꯏ ꯄꯥꯕꯨꯡ ꯂꯪꯐꯩꯗ ꯀꯩꯗꯧꯉꯩ ꯆꯠꯂꯅꯤ ꯍꯥꯏꯅꯔꯒꯦ? ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯆꯠꯄ ꯇꯥꯔꯦ꯫ ꯅꯃꯥ ꯅꯆꯥ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯗꯣ ꯀꯨꯏꯅ ꯂꯩꯊꯣꯔꯛꯄꯗꯣ ꯇꯧꯕꯤꯒꯅꯨ꯫ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯏꯊꯟꯇ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯄꯗꯧꯅ ꯇꯧꯏ꯫ ꯆꯥꯎꯕꯜ ꯑꯗꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯁꯦ ꯍꯟꯗꯛꯇꯤ ꯀꯨꯏꯅ ꯂꯩꯔꯛꯑꯔꯣꯏ꯫ ꯊꯕꯛꯀꯨꯝꯕ ꯊꯨꯅ ꯇꯧꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯄꯥꯗ ꯌꯦꯡꯗꯨꯅ, ꯄꯥꯕꯨꯡ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠꯀ ꯑꯗꯨꯒ ꯉꯥꯃꯣꯛꯀ ꯐꯤꯔꯣꯜ ꯐꯖꯕ ꯃꯌꯥꯝꯒ ꯂꯩꯔꯛꯎꯀꯣ꯫ ꯆꯥꯎꯕꯜꯗ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, ꯏꯆꯥꯒꯤꯕꯨ ꯀꯩꯒꯤ ꯂꯩꯗꯅꯤ, ꯃꯌꯥꯝ ꯂꯩꯊꯣꯛꯀꯦ꯫ ꯅꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ, ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯕꯜ ꯍꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯣ ꯈꯠꯅꯕꯒꯤ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫
ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯥ ꯀꯣꯏꯔꯦꯡꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤ, ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠ ꯄꯨꯝꯕ ꯅꯪꯅ ꯌꯣꯟꯊꯣꯛꯇꯨꯅ ꯍꯤꯗꯥꯛ ꯊꯛꯇꯣꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯆꯐꯨꯗꯨꯗꯤ ꯊꯅꯝꯃꯣ꯫ ꯀꯣꯏꯔꯦꯡꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯊꯣꯛꯅꯕ ꯏꯃꯥꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯕꯗ ꯍꯔꯥꯎ ꯌꯥꯕ꯭ꯔꯣ? ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛ ꯂꯩꯕꯒꯤ ꯁꯦꯜꯗꯤ ꯂꯩꯕ꯭ꯔꯣ? ꯊꯥꯗꯣꯛꯁꯦ, ꯆꯠꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯤ꯫ ꯅꯄꯥꯕꯨꯡꯒꯤꯗꯤ ꯃꯁꯥ ꯑꯁꯤ ꯅꯥꯕꯒꯤ ꯂꯥꯏꯌꯦꯡꯕꯒꯤ ꯂꯩꯗꯕ ꯌꯥꯗꯕꯒꯤ ꯂꯩꯕꯅꯤꯅꯦ꯫ ꯏꯃꯥ ꯋꯥꯔꯦ, ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯑꯣ, ꯌꯥꯔꯦ, ꯋꯥꯈꯜ ꯇꯥꯕꯅꯦ ꯅꯣꯏ ꯃꯁꯦ ꯂꯩꯃꯤꯟꯅꯍꯧꯔꯣ, ꯑꯩꯗꯤ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯑꯗꯨ ꯐꯝꯊꯗꯨꯅ ꯀꯞꯍꯧꯔꯤ꯫ ꯆꯥꯎꯕꯜ ꯑꯃꯗꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤ ꯃꯦꯝꯆꯥ ꯍꯣꯏꯗ ꯆꯪꯂꯛꯏ꯫ ꯊꯔꯣ ꯑꯗꯨ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ, ꯏꯆꯦ, ꯑꯗꯨꯝꯅ ꯀꯞꯀꯅꯨꯁꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯥꯅ ꯂꯝ ꯄꯪꯍꯦꯟ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯅꯕ ꯐꯖꯅ ꯍꯥꯏꯒꯦ꯫ ꯊꯔꯣ, ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯍꯥꯏꯕ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯗꯦ꯫ ꯏꯆꯥ ꯅꯨꯄꯥ ꯃꯊꯟꯇꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯦ꯫ ꯏꯆꯦ, ꯇꯣꯛꯂꯨꯁꯦ, ꯀꯞꯂꯅꯨ꯫ ꯀꯣꯏꯔꯦꯡ ꯑꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯕꯁꯨ ꯅꯠꯇ꯭ꯔꯤ, ꯈꯔ ꯂꯩꯔꯒ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤꯗ꯫ ꯆꯥꯎꯕꯜꯅ ꯁꯦꯜ ꯈꯔꯕꯨ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯩꯃ, ꯇꯥꯗꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜ ꯍꯥꯏꯕꯗꯣ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯣ, ꯋꯥꯠꯂꯕꯁꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯃꯦꯝꯆꯥꯅ ꯆꯥꯎꯕꯜꯗ ꯌꯦꯡꯗꯨꯅ, ꯆꯥꯎꯕꯜ, ꯅꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ? ꯏꯇꯩꯃ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯁꯦ ꯏꯇꯩꯃ, ꯁꯦꯜ ꯑꯁꯤ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯃꯦꯝꯆꯥꯁꯨ ꯁꯦꯜ ꯑꯗꯨꯕꯨ ꯇꯞꯅ ꯂꯧꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯥꯎꯕꯜꯁꯨ ꯂꯥꯡꯐꯩ ꯆꯠꯄꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯔꯣꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯄꯨꯒꯗꯕ ꯄꯣꯠ ꯄꯨꯝꯕ ꯈꯥꯎ ꯑꯃꯗ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯂꯣꯝꯁꯨ ꯌꯣꯝꯕꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯨꯗꯤ ꯃꯄꯥ ꯆꯠꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯎꯕꯜꯒ ꯆꯠꯃꯤꯟꯅꯒꯗꯕ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯝꯕꯅ, ꯃꯔꯨꯞ, ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ ꯃꯔꯨꯞ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯋꯥꯡꯂꯦꯟꯅ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ, ꯇꯣꯝꯄꯣꯛ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯅꯪꯒꯤ ꯉꯥꯃꯣꯛ ꯃꯌꯥꯝ ꯂꯩꯔꯛꯇꯣꯏꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯇꯣꯝꯄꯣꯛꯁꯨ ꯆꯍꯤ 9 ꯁꯨꯔꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯈꯨꯟꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯇꯣꯝꯄꯣꯛ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯔꯣꯁꯨ ꯍꯤꯡꯈꯣꯜꯗ ꯄꯣꯠ ꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯇꯣꯝꯄꯣꯛꯄꯨ ꯀꯧꯔꯛꯏ, ꯇꯣꯝꯄꯣꯛ, ꯇꯣꯝꯄꯣꯛ! ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯀꯧꯕ ꯑꯗꯨ ꯊꯔꯣꯁꯨ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯦ, ꯄꯥꯔꯤ, ꯅꯣꯏ ꯁꯥꯟꯅꯕ ꯊꯣꯛꯂꯛꯑꯕꯣ? ꯊꯣꯛꯂꯛꯑꯦ꯫ ꯅꯪ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯅꯪ ꯍꯧꯕ ꯂꯥꯛꯏꯅꯦ꯫ ꯂꯥꯛꯑꯣ, ꯈꯨꯟꯒꯤ ꯁꯥꯟꯅꯕꯨꯡꯗ ꯁꯥꯟꯅꯔꯨꯔꯁꯦ꯫ ꯁꯥꯟꯅꯔꯨꯔꯁꯦ, ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯝꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯏꯃꯥ, ꯑꯩ ꯄꯥꯔꯤ ꯍꯣꯏꯒ ꯁꯥꯟꯅꯔꯨꯒꯦ꯫ ꯍꯣꯏ, ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨꯀꯣ, ꯑꯩꯅ ꯀꯧꯕ ꯂꯥꯛꯍꯟꯒꯅꯨ꯫ ꯇꯣꯝꯄꯣꯛꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯔꯨꯞ ꯃꯌꯥꯝꯒ ꯆꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯔꯣ ꯍꯣꯏꯗ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕꯤ ꯃꯧ ꯑꯃ ꯂꯥꯛꯂꯤ꯫ ꯍꯣ, ꯏꯆꯦ ꯊꯔꯣ, ꯏꯆꯦ! ꯊꯔꯣꯁꯨ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯗꯨꯅ, ꯍꯩꯃꯥ, ꯇꯅꯧꯕꯤ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯏꯆꯦꯗꯒꯤ ꯉꯍꯥꯟ ꯅꯣꯡꯃ ꯂꯧꯈꯤꯕ ꯁꯦꯜ ꯑꯗꯣ ꯁꯤꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯦ, ꯑꯣꯟꯊꯣꯛ ꯊꯨꯅ ꯁꯤꯡꯂꯛꯑꯦꯗ꯫ ꯉꯥꯏꯍꯥꯛ ꯑꯆꯤꯟꯕꯒꯤ ꯑꯗꯨꯛ ꯂꯧꯈꯤꯕꯅꯤꯗ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯈꯟꯅꯔꯛꯏ꯫ ꯏꯆꯦ ꯊꯔꯣ, ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯈꯠꯅꯔꯤꯕ꯭ꯔꯣ? ꯈꯪꯗ꯭ꯔꯦꯗ, ꯃꯆꯥ ꯐꯠꯇꯕ ꯄꯣꯛꯂꯨꯕꯁꯦ ꯏꯆꯦ ꯃꯦꯝꯆꯥꯁꯨ ꯋꯥꯖꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯈꯠꯅꯕ ꯇꯣꯏꯃꯟꯗꯅ ꯈꯥꯝꯖꯤꯟꯕ ꯆꯪꯕ ꯋꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯣꯏ ꯀꯌꯥ ꯅꯛꯁꯤꯟꯅꯔꯨꯅꯨꯀꯣ꯫ ꯏꯆꯦ ꯊꯔꯣ, ꯅꯪꯕꯨ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯣ? ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯑꯁꯤꯒꯤ ꯀꯣꯏꯔꯦꯡ ꯍꯥꯏꯕ ꯑꯉꯥꯡ ꯉꯥꯎꯁꯤꯟꯅꯕ ꯑꯁꯤꯅꯅꯦ, ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯒ ꯇꯤꯟꯅꯕ ꯄꯥꯔꯤ ꯍꯥꯏꯕ ꯑꯉꯥꯡꯗꯣ, ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯃ ꯂꯩꯕꯗꯣ, ꯑꯗꯣ ꯀꯣꯏꯔꯦꯡꯅ ꯇꯤꯟꯅꯁꯜꯂꯒ ꯍꯤꯗꯥꯛ ꯊꯛꯄ ꯇꯝꯕꯤ ꯍꯥꯏꯔꯤꯅꯦ꯫ ꯄꯥꯔꯤꯒꯤ ꯃꯌꯥꯝꯕꯗꯨꯁꯨ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯅꯨꯡꯗꯥꯡ ꯍꯟꯖꯤꯜꯂꯛꯄꯤ ꯇꯧꯔꯦ ꯍꯥꯏꯅꯦ꯫ ꯑꯗꯨꯅ ꯏꯆꯦ, ꯃꯣꯏꯒ ꯀꯌꯥ ꯅꯛꯁꯤꯟꯅꯔꯨꯅꯨꯀꯣ꯫ ꯅꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯣ ꯃꯣꯏꯒꯤ ꯃꯇꯧ ꯑꯃꯨꯛ ꯇꯝꯂꯛꯀꯅꯤ꯫ ꯄꯥꯔꯤ ꯍꯥꯏꯕ ꯑꯉꯥꯡ ꯅꯨꯄꯥꯗꯨꯁꯨ ꯃꯌꯥꯝꯕꯅ ꯍꯤꯗꯥꯛ ꯉꯥꯎꯔꯕꯅꯤꯅ
ꯃꯇꯧ ꯇꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯅꯧꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯆꯨꯝꯕꯔꯣ? ꯑꯩꯅꯗꯤ ꯀꯣꯏꯔꯦꯡ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯆꯍꯤ ꯈꯤꯇꯪ ꯌꯥꯝꯂꯛꯂꯕ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯗꯅ ꯏꯐ ꯐꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯏꯆꯥꯁꯦ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯂꯛꯄ ꯇꯥꯔꯦ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯣ ꯏꯆꯦ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯅꯆꯥ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯔꯛꯄ ꯍꯧꯒꯗꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯛꯂꯗꯤ ꯋꯥꯔꯛꯄ ꯀꯩꯁꯨ ꯉꯝꯂꯣꯏ꯫ ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯅꯧꯕꯤ ꯑꯗꯨ ꯊꯣꯛꯈꯤ꯫ ꯊꯔꯣ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ꯫ ꯄꯨꯛ ꯍꯧꯒꯠꯂꯗꯨꯅ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯈꯔ ꯆꯠꯄꯒ ꯎꯔꯦ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯁꯥꯟꯅꯕꯨꯡꯗ ꯃꯔꯨꯞ ꯃꯌꯥꯝꯁꯤꯡꯒ ꯁꯥꯟꯅꯔꯤꯕ ꯑꯗꯣ꯫ ꯊꯔꯣ ꯑꯗꯨ ꯄꯟꯊꯕ ꯇꯧꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ "ꯇꯣꯝꯄꯣꯛ, ꯌꯨꯝꯗ ꯆꯠꯁꯤꯂꯥꯎ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯤ꯫ "ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦ"꯫ ꯄꯥꯔꯤꯅ "ꯍꯤꯟꯗꯣꯟ, ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯇꯣꯝꯄꯣꯛꯁꯦ ꯊꯤꯜꯂꯛꯀꯦ, ꯉꯥꯏꯍꯥꯛ ꯁꯥꯟꯅꯃꯤꯟꯅꯈꯤꯒꯦ"꯫ ꯊꯔꯣꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇ ꯁꯥꯎꯅ ꯌꯦꯡꯗꯨꯅ "ꯍꯦ, ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯁꯤ ꯇꯤꯟꯅꯔꯒ ꯃꯥꯡꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯐꯨꯔꯛꯇ꯭ꯔꯤꯉꯩꯗ ꯂꯥꯛꯑꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯇꯣꯝꯄꯣꯛꯄꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯇꯣꯝꯄꯣꯛꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯊꯔꯣ ꯑꯗꯨ ꯃꯆꯥꯕꯨ ꯆꯤꯡꯗꯨꯅ ꯁꯨꯝ ꯄꯨꯔꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯗꯤ?" "ꯏꯆꯥꯗꯤ ꯃꯣꯏꯒ ꯇꯤꯟꯅꯕꯗꯩ ꯅꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯍꯧꯔꯤꯅꯦ ꯍꯥ? ꯌꯦꯡꯉꯨ, ꯊꯪꯅꯕꯒꯤ ꯀꯣꯏꯔꯦꯡꯁꯦ ꯃꯔꯨꯞ ꯇꯤꯟꯅꯕꯗꯩꯅꯤ, ꯍꯤꯗꯥꯛ ꯊꯛꯄ ꯍꯩꯔꯛꯂꯤꯕꯅꯤ꯫ ꯅꯪꯁꯨꯅꯦ ꯃꯣꯏꯒ ꯁꯨꯝ ꯇꯤꯟꯅꯔꯕꯗꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯝꯗꯒꯤ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯄꯗꯅꯦ, ꯅꯄꯥ ꯑꯕꯨꯡꯅ ꯂꯝꯈꯩꯗꯒꯤ ꯍꯜꯂꯛꯄꯗꯅꯦ ꯅꯪꯕꯨ ꯋꯥꯔꯍꯟꯒꯗꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯔꯣ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯨꯗꯤ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯝꯄꯣꯛꯄꯨ ꯃꯔꯨꯞꯁꯤꯡꯒ ꯁꯥꯟꯅꯕ ꯆꯠꯍꯜꯂꯝꯗꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯥꯟꯅꯕꯨꯡ ꯑꯗꯨꯗ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯑꯗꯨ ꯋꯥꯈꯜ ꯋꯥꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯐꯝꯂꯤ꯫ ꯄꯥꯔꯤꯅ "ꯃꯔꯨꯞ ꯆꯤꯡꯈꯩ, ꯇꯣꯝꯄꯣꯛꯅ ꯁꯥꯟꯅꯕ ꯊꯣꯛꯂꯛꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯕ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ". "ꯃꯈꯣꯏ ꯃꯃꯥꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯅꯍꯥꯟꯗꯣ ꯑꯩꯒ ꯊꯦꯡꯅꯕꯗ ꯁꯥꯎꯅ ꯌꯦꯛꯂꯝꯃꯦ, ꯍꯤꯡꯆꯥꯕꯤꯗꯧꯅ ꯇꯧꯔꯦ, ꯑꯩꯗꯤ ꯌꯥꯝ ꯀꯤ". "ꯃꯔꯨꯞ ꯆꯤꯡꯈꯩ, ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯆꯠꯂꯨꯁꯤꯔꯥ? ꯇꯣꯝꯄꯣꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯁꯦ". "ꯃꯔꯨꯞ ꯄꯥꯔꯤ, ꯃꯣꯏ ꯃꯃꯥꯗꯣ ꯊꯦꯡꯅꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ"? "ꯑꯁ, ꯂꯣꯟꯅ ꯆꯠꯂꯨꯁꯦ, ꯀꯩꯁꯨ ꯊꯦꯡꯅꯔꯣꯏ꯫ ꯊꯦꯡꯅꯔꯁꯨ ꯀꯟꯅ ꯆꯦꯜꯂꯛꯁꯦ". ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯄꯣꯛ ꯍꯣꯏꯗ ꯂꯥꯛꯂꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯤ꯫ ꯄꯥꯔꯤꯅ "ꯃꯔꯨꯞ, ꯃꯣꯏ ꯃꯃꯥꯅ ꯎꯈꯤꯅꯤꯀꯣ, ꯌꯥꯝ ꯆꯪꯁꯤꯜꯂꯨꯅꯨ, ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯇꯞꯅ ꯌꯦꯡꯉꯨ". "ꯃꯔꯨꯞ, ꯂꯩꯕ ꯎꯗꯦꯗ, ꯍꯜꯂꯁꯤꯔꯥ"? "ꯑꯁ, ꯑꯩ ꯌꯦꯡꯒꯦꯁꯦ, ꯅꯪꯅ ꯌꯦꯡꯕ ꯍꯩꯇꯕꯩꯅꯦ". ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯆꯦꯞꯊꯗꯨꯅ ꯇꯣꯝꯄꯣꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯄꯣꯛꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯄꯥꯔꯤ ꯑꯗꯨ ꯍꯔꯥꯎꯅ ꯍꯥꯏꯔꯤ꯫ "ꯃꯔꯨꯞ ꯆꯤꯡꯈꯩ, ꯇꯣꯝꯄꯣꯛ ꯊꯣꯛꯂꯛꯏ ꯇꯨ, ꯑꯥꯗ ꯐꯝꯃꯒ ꯂꯩꯔꯤ". ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯝꯄꯣꯛꯄꯨ ꯍꯔꯥꯎꯅ ꯌꯦꯡꯂꯤ꯫ ꯆꯤꯡꯈꯩꯅ "ꯃꯔꯨꯞ ꯄꯥꯔꯤ, ꯇꯣꯝꯄꯣꯛꯁꯦ ꯀꯃꯥꯏꯅ ꯀꯧꯊꯣꯛꯁꯤꯒꯦ"? "ꯁꯤꯗꯒꯤ ꯅꯨꯡ ꯃꯆꯥꯁꯤꯅ ꯂꯪꯒꯦ". ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡ ꯃꯆꯥ ꯑꯃ ꯂꯪꯂꯤ꯫ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯅꯨꯡ ꯂꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ꯫ ꯎꯔꯦ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯃꯥꯕꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤꯕ ꯑꯗꯣ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤꯗ ꯀꯣꯜꯂꯤ꯫ "ꯃꯔꯨꯞ ꯄꯥꯔꯤ, ꯃꯔꯨꯞ ꯆꯤꯡꯈꯩ, ꯅꯈꯣꯏ ꯎꯗꯕꯁꯦ ꯑꯩ ꯀꯌꯥ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯆꯥꯛꯁꯨ ꯆꯥꯕ ꯌꯥꯗꯦ, ꯅꯈꯣꯏꯁꯦ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯒ ꯂꯩꯌꯦ". ꯄꯥꯔꯤꯅ "ꯃꯔꯨꯞ ꯇꯣꯝꯄꯣꯛ, ꯑꯩꯈꯣꯏꯁꯨ ꯅꯪ ꯎꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ". ꯆꯤꯡꯈꯩꯁꯨ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯔꯨꯞ ꯇꯣꯝꯄꯣꯛ, ꯅꯪ ꯀꯩꯗꯧꯉꯩ ꯁꯥꯟꯅꯕ ꯊꯣꯛꯂꯛꯇꯣꯏꯅꯣ"? ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯊꯔꯣ ꯑꯗꯨ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯆꯥ ꯆꯦꯟꯊꯣꯛꯈꯤꯕ ꯑꯗꯨ ꯎꯕꯗ ꯀꯧꯔꯛꯏ꯫ "ꯇꯣꯝꯄꯣꯛ! ꯇꯣꯝꯄꯣꯛ! ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤꯗꯨꯕꯣ? ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯕꯣ"? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯍꯧꯏ꯫ ꯄꯥꯔꯤꯅ "ꯃꯔꯨꯞ ꯇꯣꯝꯄꯣꯛ, ꯑꯩꯈꯣꯏ ꯆꯠꯂꯒꯦ, ꯅꯪ ꯁꯥꯟꯅꯕ ꯂꯥꯛꯎꯀꯣ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨꯀꯣ". ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯈꯤ꯫ ꯊꯔꯣ ꯑꯗꯨ ꯄꯥꯔꯤꯒ ꯆꯤꯡꯈꯩꯒꯕꯨꯗꯤ ꯎꯍꯧꯗ꯭ꯔꯦ, ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ "ꯇꯣꯝꯄꯣꯛ, ꯀꯩꯗꯧꯔꯦ? ꯀꯣꯟꯊꯣꯡ ꯃꯌꯥ ꯑꯁꯤꯗ ꯂꯩꯔꯝꯃꯤꯗꯤ? ꯑꯗꯨꯒ ꯀꯅꯥꯒꯅꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕ ꯑꯗꯨꯕꯣ"?
ꯏꯃꯥ ꯁꯨꯝ ꯊꯣꯛꯂꯝꯕꯅꯦ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯗꯦꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯔꯣ ꯑꯗꯨ ꯆꯥꯛ ꯊꯣꯡꯂꯤ ꯇꯣꯝꯄꯣꯛꯅ ꯃꯁꯥ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯆꯥꯛ ꯂꯣꯏꯔꯦ ꯏꯆꯥ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯗꯨ ꯆꯥꯛ ꯊꯤꯔꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯊꯔꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯆꯥꯛꯈꯣꯝ ꯑꯃ ꯑꯅꯤꯗ ꯍꯨꯛꯄꯗ ꯉꯥꯏꯔꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯊꯔꯣ ꯑꯗꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯆꯥꯕꯨ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯥꯡꯒꯣꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯊꯥꯗꯨꯅ ꯊꯥꯕꯜ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯃꯔꯨ ꯅꯣꯏ ꯎꯗꯕꯁꯤ ꯌꯥꯝ ꯋꯥꯏ ꯅꯈꯣꯏꯒ ꯁꯥꯟꯅꯃꯤꯟꯅꯕꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯆꯤꯡꯈꯩꯅ ꯇꯥꯟꯅꯔꯛꯂꯒ ꯑꯔꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯦꯟꯕꯗꯣ ꯀꯦꯀꯨ ꯂꯕꯤ ꯁꯥꯟꯅꯕꯗꯣ ꯑꯗꯨꯝꯅ ꯁꯥꯟꯅꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯀꯞꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯦꯝꯆꯥ ꯑꯗꯨ ꯃꯈꯨꯠꯇ ꯊꯨꯝꯃꯣꯛ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯍꯣꯏꯗ ꯂꯥꯛꯂꯤ ꯊꯔꯣ ꯇꯣꯝꯄꯣꯛ ꯅꯈꯣꯏꯕꯨ ꯂꯩꯇꯕ꯭ꯔꯣ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯊꯔꯣ ꯑꯗꯨ ꯊꯣꯛꯂꯛꯏ ꯍꯣ ꯂꯩꯌꯦ ꯀꯩ ꯂꯩꯔꯒꯦ ꯏꯆꯦꯕꯣ ꯊꯔꯣ ꯆꯦꯡꯒ ꯂꯩꯔꯕꯗꯤ ꯈꯖꯤꯛꯇ ꯄꯨꯈꯤ ꯉꯁꯤꯒꯤ ꯆꯥꯅꯕ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯂꯩꯍꯧꯗ꯭ꯔꯦ ꯅꯣꯏ ꯇꯥꯗꯗꯤ ꯃꯁꯥꯒ ꯉꯝꯗꯕꯁꯤꯗ ꯆꯥꯛ ꯄꯤꯖꯗꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯔꯣꯗꯣ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯗꯨꯅ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯌꯥꯝ ꯉꯝꯃꯦ ꯁꯤꯡꯂꯛꯂꯔꯣꯏꯗꯕ ꯄꯣꯠꯇꯨꯗ ꯄꯨꯒꯦ ꯀꯥꯏꯅꯒꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯅꯣꯏꯁꯨ ꯁꯨꯔꯒ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯉꯝꯗ꯭ꯔꯦ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄꯁꯦ ꯅꯣꯡꯃꯇ ꯁꯤꯡꯂꯛꯎ ꯍꯥꯏꯈꯤꯕ꯭ꯔꯣ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯅ ꯌꯥꯔꯅꯤ ꯈꯟꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯄꯗꯤ ꯇꯧꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯔꯣ ꯑꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯣꯏꯔꯦꯡꯁꯨ ꯇꯥꯔꯝꯃꯤ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯆꯦꯡ ꯍꯪꯂꯨꯅꯕ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯔꯣꯅ ꯃꯃꯥꯗ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯃꯥꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯤ ꯃꯦꯝꯆꯥ ꯑꯗꯨ ꯊꯔꯣ ꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯇꯞꯅ ꯆꯤꯟꯊꯔꯛꯏ ꯃꯦꯝꯆꯥ ꯑꯗꯨ ꯃꯌꯨꯝ ꯇꯞꯅ ꯆꯪꯂꯛꯏ ꯃꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯎꯕꯗ ꯀꯣꯏꯔꯦꯡ ꯑꯗꯨ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯕꯁꯨ ꯉꯝꯗ ꯆꯪꯈ꯭ꯔꯤꯕ ꯃꯃꯥꯕꯨ ꯅꯤꯡꯉꯝꯗꯅ ꯌꯦꯡꯍꯧꯔꯤ ꯀꯣꯏꯔꯦꯡꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥꯁꯦ ꯑꯩꯅ ꯀꯌꯥꯗ ꯋꯥꯍꯜꯂꯕ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯆꯥꯎꯔꯒ ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯒꯅꯤ ꯈꯟꯅ ꯄꯤꯛꯂꯤꯕ ꯑꯩꯕꯨ ꯃꯌꯥꯗ ꯆꯥꯒꯗꯕ ꯐꯥꯎꯕ ꯃꯆꯥ ꯑꯩꯒꯤꯅꯤ ꯈꯟꯅ ꯏꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯈꯤ ꯑꯁꯣꯝꯗꯅ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯆꯧꯗ ꯉꯥꯡꯂꯤꯕꯗꯤ ꯆꯦꯡ ꯈꯔ ꯄꯤꯕꯤꯈꯤꯕ ꯌꯥꯗꯕ꯭ꯔꯣ ꯊꯔꯣꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯗꯤ ꯆꯥꯎꯔꯛꯄꯗꯒꯤ ꯃꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯌꯥꯝ ꯈꯨꯝꯂꯦꯅꯦ ꯍꯥ ꯀꯔꯤꯒꯤ ꯃꯣꯏꯗ ꯆꯦꯡ ꯄꯤꯒꯗꯧꯔꯤꯕꯅꯣ ꯅꯄꯥꯕꯨꯡꯅ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯑꯁꯦ ꯃꯣꯏꯗ ꯄꯤꯅꯕ ꯅꯠꯇꯦ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯣꯏꯔꯦꯡ ꯑꯗꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ ꯀꯣꯏꯔꯦꯡꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯊꯔꯣꯅ ꯇꯨꯝꯊꯈꯤꯕꯒ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯇꯝꯅ ꯆꯠꯂꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯊꯥꯕꯜ ꯑꯗꯨꯕꯨ ꯌꯦꯡꯖꯔꯤ ꯄꯤꯛꯂꯤꯕ ꯇꯣꯝꯄꯣꯛ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯃꯔꯨꯞꯀ ꯂꯥꯞꯅꯕꯒꯤ ꯑꯋꯥꯕꯅ ꯃꯁꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯖꯔꯝꯗꯦ ꯊꯥꯕꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯀꯞꯂꯤ ꯃꯔꯨꯞ ꯅꯈꯣꯏꯗꯤ ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯤꯒꯨꯝꯅ ꯋꯥꯗꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯣꯏꯒ ꯁꯨꯝ ꯂꯥꯞꯅꯈ꯭ꯔꯒꯗ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯣꯝꯄꯣꯛꯇꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯁꯥꯟꯅꯕꯨꯡꯂꯣꯝꯗ ꯆꯠꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯅ ꯌꯦꯡꯖꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯏꯖꯔꯕꯁꯨ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯗꯤ ꯂꯥꯛꯂꯝꯗꯦ ꯇꯣꯝꯄꯣꯛꯅ ꯋꯥꯈꯜ ꯋꯥꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕ ꯀꯥꯟꯗ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯁꯥꯟꯅꯕꯨꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯂꯥꯟꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯄꯣꯛꯄꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯔꯝꯃꯤ ꯇꯣꯝꯄꯣꯛ ꯂꯩꯇꯕ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯣꯝꯄꯣꯛꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯊꯥꯕꯜ ꯌꯦꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯀꯞꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯔꯣ ꯑꯗꯨ ꯀꯥꯏꯗꯅꯣꯃ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯇꯣꯝꯄꯣꯛꯁꯨ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯣꯝꯄꯣꯛ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯕ ꯌꯥꯔꯣꯏꯀꯣ
ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯔꯣ ꯑꯗꯨ ꯆꯠꯈꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯨꯗꯤ ꯃꯃꯥꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯇꯣꯝꯄꯣꯛ ꯑꯗꯨ ꯍꯔꯥꯎꯅ ꯁꯥꯟꯅꯕꯨꯡꯂꯣꯝꯗ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯥꯟꯅꯕꯨꯡ ꯌꯧꯔꯛꯄꯗꯗꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯎꯈꯣꯡ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯔꯨꯞ ꯑꯅꯤꯕꯨ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩꯁꯨ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯨꯞ ꯑꯅꯤ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯤ, "ꯃꯔꯨꯞ! ꯃꯔꯨꯞ ꯄꯥꯔꯤ! ꯃꯔꯨꯞ ꯆꯤꯡꯈꯩ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯄꯣꯛ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯄꯨ ꯀꯧꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯡꯁꯤꯅꯅ ꯀꯣꯟꯁꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯎꯈꯣꯡ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯝꯂꯤ꯫ ꯆꯤꯡꯈꯩꯅ, "ꯃꯔꯨꯞ ꯇꯣꯝꯄꯣꯛ, ꯅꯪ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏꯅꯣ?" "ꯏꯃꯥꯗꯣ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯌꯦ, ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯣꯟꯅ ꯊꯣꯛꯂꯛꯏꯅꯤ." ꯄꯥꯔꯤꯅ, "ꯑꯗꯣ ꯃꯔꯨꯞ ꯇꯣꯝꯄꯣꯛ, ꯍꯣꯔꯦꯟ ꯅꯈꯣꯏ ꯏꯃꯥ ꯂꯥꯛꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤ?" "ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯍꯟꯈꯤꯒꯦ, ꯑꯗꯣ ꯑꯩꯗꯤ ꯅꯣꯏ ꯎꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯍꯤꯡ ꯑꯍꯤꯡ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯑꯗꯨꯝ ꯀꯞꯄꯤ." ꯄꯥꯔꯤꯅ, "ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯔꯨꯞ ꯇꯣꯝꯄꯣꯛ ꯅꯪ ꯎꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯣ ꯑꯍꯤꯡꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯀꯞꯄꯗꯣ ꯀꯤꯗꯕ꯭ꯔꯣ?" "ꯀꯤꯗꯦꯗ. ꯑꯩꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯔꯤ ꯑꯃꯠꯇ ꯀꯤꯕꯤꯗꯦꯗ." ꯆꯤꯡꯈꯩꯅ, "ꯑꯗꯣ ꯍꯌꯦꯡꯈꯩꯗꯤ ꯃꯔꯨꯞ ꯇꯣꯝꯄꯣꯛ ꯅꯪ ꯁꯥꯟꯅꯕ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯣ?" "ꯏꯃꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯀꯥꯟꯗ ꯂꯣꯟꯅ ꯊꯣꯛꯂꯛꯀꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯣꯏꯁꯨ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯔꯣ ꯑꯗꯨ ꯊꯕꯛ ꯍꯜꯂꯛꯂꯤ꯫ "ꯇꯣꯝꯄꯣꯛ, ꯊꯣꯛꯂꯛꯎꯅꯦ, ꯅꯪꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯑꯦ." "ꯇꯣꯝꯄꯣꯛ! ꯃꯁꯤꯕꯨ ꯌꯨꯝꯗꯒ ꯂꯩꯇꯕ ꯖꯥꯠꯂꯅꯦ? ꯍꯩ ꯇꯣꯝꯄꯣꯛ!" ꯇꯣꯝꯄꯣꯛ ꯑꯗꯨ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯊꯤꯔꯤ꯫ ꯌꯨꯝ ꯃꯅꯨꯡꯗꯁꯨ ꯂꯩꯔꯝꯗꯕ ꯎꯕꯗ ꯊꯔꯣ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ "ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯍꯥꯏꯕꯗ ꯏꯜꯂꯛꯇꯕ ꯍꯧꯔꯕꯅꯤꯅꯦ. ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯦ, ꯋꯥꯔꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜꯒꯤ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨꯗꯒꯤ ꯆꯩ ꯑꯃꯕꯨ ꯁꯠꯇꯣꯛꯇꯨꯅ ꯁꯥꯎꯅ ꯁꯥꯟꯅꯕꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ "ꯇꯣꯝꯄꯣꯛ! ꯍꯩ ꯇꯣꯝꯄꯣꯛ! ꯀꯧꯔꯤꯁꯤ ꯇꯥꯗꯕ꯭ꯔꯣ ꯅꯪ?" ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯃꯥ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ "ꯇꯣꯝꯄꯣꯛ, ꯅꯣꯏꯒꯤ ꯏꯃꯥ ꯂꯥꯛꯂꯤ, ꯀꯃꯥꯏ ꯇꯧꯅꯤ?" "ꯃꯔꯨꯞ ꯄꯥꯔꯤ, ꯃꯔꯨꯞ ꯆꯤꯡꯈꯩ, ꯑꯩ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯈꯤ꯫ "ꯅꯪ ꯂꯥꯎꯁꯤꯗ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥ ꯑꯗꯨ ꯂꯩꯔꯝꯃꯤ꯫ "ꯅꯪ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯦꯅꯦ. ꯑꯩꯅ ꯆꯠꯈꯤꯅꯣ ꯍꯥꯏꯕꯗ ꯎꯁꯤꯠꯇꯗꯨꯅ ꯆꯠꯂꯝꯂꯤꯕꯅꯤꯅꯦ ꯅꯪ." ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ꯫ "ꯍꯩ, ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯩꯒꯤ ꯏꯆꯥ ꯍꯧꯕ ꯂꯥꯛꯀꯅꯨ. ꯅꯣꯏꯒꯤ ꯏꯆꯥꯒ ꯄꯨꯜꯍꯟꯕꯁꯦ ꯑꯩꯗꯤ ꯀꯤꯖꯩꯅꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯔꯣ ꯑꯗꯨ ꯃꯆꯥ ꯇꯣꯝꯄꯣꯛꯇ ꯆꯩꯅ ꯀꯜꯂꯗꯨꯅ ꯆꯠꯈꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩꯗꯤ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯐꯃꯨꯡꯗ ꯍꯤꯞꯂꯗꯨꯅ ꯀꯞꯂꯤ꯫ ꯊꯔꯣꯅ ꯆꯥꯛꯈꯨꯝꯗꯒꯤ ꯇꯣꯝꯄꯣꯛꯄꯨ ꯀꯧꯔꯛꯏ꯫ "ꯇꯣꯝꯄꯣꯛ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ." "ꯀꯧꯔꯤꯁꯤ ꯇꯥꯗꯕ꯭ꯔꯣ?" ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯄꯤ ꯇꯩꯊꯣꯛꯂꯗꯨꯅ, "ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ." "ꯏꯁ, ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯆꯥꯛꯇꯒ ꯇꯥꯏꯅꯔꯗꯅ. ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ. ꯅꯪꯅꯦ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯛꯇꯧꯔꯤ. ꯅꯄꯥꯗ ꯍꯥꯏꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯅꯪ." ꯇꯣꯝꯄꯣꯛ ꯑꯗꯨ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯀꯞꯂꯤ꯫ "ꯏꯁꯣꯔ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯑꯩꯅ ꯋꯥꯖꯕꯁꯦ ꯅꯈꯣꯏꯅ ꯎꯕꯤꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯩꯒꯤꯅꯣ?" ꯇꯣꯝꯄꯣꯛ ꯑꯗꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯐꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯗꯨꯅ ꯀꯧꯔꯛꯏ꯫ "ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ?" ꯇꯣꯝꯄꯣꯛ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ "ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯍꯨꯔꯥꯟꯕꯤꯔꯥ? ꯑꯩꯈꯣꯏ ꯏꯪꯈꯣꯜꯗꯒꯤ ꯅꯪ ꯄꯣꯠ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯅꯁꯛ ꯑꯗꯨ ꯐꯖꯔꯒ ꯍꯨꯔꯥꯟꯕ ꯆꯠꯂꯤꯗꯨ ꯀꯩꯒꯤꯅꯣ?" ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ꯫ "ꯇꯣꯝꯄꯣꯛ, ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯇꯤꯌꯦ. ꯅꯪꯅ ꯑꯩ ꯀꯧꯔꯤꯗꯨꯗꯤ ꯏꯁꯣꯔꯅ ꯅꯪꯒꯤ ꯑꯋꯥꯕ ꯎꯕꯤꯗꯦ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ. ꯑꯩꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯦ." "ꯑꯁ, ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯦꯗ. ꯑꯗꯨꯗꯤ ꯅꯪꯁꯤ ꯂꯥꯏꯔꯦꯝꯕꯤꯅꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ?" "ꯉꯝꯒꯅꯤ. ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯍꯥꯏꯌꯣ." "ꯑꯗꯨꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯣ ꯍꯧꯖꯤꯛ." "ꯑꯗꯨꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯁꯦ ꯁꯤꯗ ꯊꯝꯂꯝꯃꯁꯤ."
ꯑꯗꯨꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ. ꯅꯪꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯎꯔꯕꯗꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄꯨꯕ ꯌꯥꯔꯣꯏꯌꯦ. ꯑꯦ, ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯁꯦ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ? ꯅꯪꯁꯦ ꯍꯤꯡꯆꯥꯕꯤꯔꯣ? ꯍꯥꯠꯂꯣꯏꯌꯦ. ꯑꯩꯗꯤ ꯍꯤꯡꯆꯥꯕꯤꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯎꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯕ ꯉꯝꯂꯣꯏꯌꯦ. ꯑꯗꯨꯅ ꯍꯛꯆꯥꯡꯁꯦ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯖꯔꯝꯃꯁꯅꯨ. ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯋꯥꯏꯗꯨꯅ ꯍꯛꯆꯥꯡꯁꯤꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯦ. ꯑꯣ, ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯁꯨ ꯌꯥꯔꯦ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯃꯤꯠ ꯎꯏꯁꯤꯜꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯇꯣꯝꯄꯣꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ. ꯇꯣꯝꯄꯣꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯏ. ꯇꯣꯝꯄꯣꯛ, ꯃꯤꯠ ꯄꯥꯡꯊꯣꯛꯂꯣ. ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ. ꯇꯣꯝꯄꯣꯛ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯍꯤꯞꯇꯨꯅ ꯇꯥꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ. ꯇꯣꯝꯄꯣꯛ, ꯑꯩꯁꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯕ꯭ꯔꯣ? ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯅꯪꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯀꯧꯀꯣ. ꯊꯥꯖꯔꯦ. ꯑꯗꯣ ꯑꯩꯕꯨ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯣ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ. ꯇꯣꯝꯄꯣꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤꯅ ꯁꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ. ꯇꯣꯝꯄꯣꯛ ꯑꯗꯨ ꯄꯥꯏꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯔꯨꯞ ꯆꯤꯡꯈꯩꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ. ꯁꯤꯗꯤ ꯊꯣꯡ ꯂꯣꯜꯂꯦ, ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯂꯥꯏꯔꯦꯝꯕꯤꯅ ꯇꯣꯝꯄꯣꯛꯄꯨ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯍꯜꯂꯝꯃꯤ. ꯇꯣꯝꯄꯣꯛ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯤꯡꯈꯩꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯤ. ꯎꯔꯦ, ꯆꯤꯡꯈꯩꯅ ꯏꯁꯤꯅ ꯇꯨꯝꯂꯤꯕ ꯑꯗꯣ. ꯇꯣꯝꯄꯣꯛ ꯑꯗꯨ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯀꯧꯔꯤ. ꯆꯤꯡꯈꯩ, ꯆꯤꯡꯈꯩ, ꯍꯧꯒꯠꯂꯣ, ꯑꯩ ꯂꯥꯛꯑꯦ. ꯇꯥꯕ꯭ꯔꯣ ꯆꯤꯡꯈꯩ? ꯆꯤꯡꯈꯩ ꯑꯗꯨ ꯇꯣꯝꯄꯣꯛꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯝꯗꯦ. ꯆꯤꯡꯈꯩꯒꯤ ꯃꯁꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯊꯦꯡꯂꯕꯁꯨ ꯆꯪꯂꯝꯗꯦ. ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯄꯣꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯇꯣꯝꯄꯣꯛ ꯑꯗꯨ ꯋꯥꯈꯜ ꯋꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯏꯔꯦꯝꯕꯤꯅ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ. ꯇꯣꯝꯄꯣꯛ, ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯃꯔꯨꯞ ꯆꯤꯡꯈꯩꯗꯣ ꯑꯩꯅ ꯀꯧꯕꯗ ꯇꯥꯗꯦ. ꯃꯁꯥ ꯑꯗꯨ ꯅꯣꯝꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏꯔꯨꯕꯗꯁꯨ ꯌꯥꯗꯦ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯇꯣꯝꯄꯣꯛ, ꯑꯗꯨꯗꯤ ꯌꯥꯔꯣꯏꯌꯦ. ꯅꯪꯅ ꯃꯈꯣꯏꯕꯨ ꯎꯕ ꯈꯛꯅꯤ ꯌꯥꯗꯣꯏꯁꯦ. ꯑꯗꯨꯗꯤ ꯃꯔꯨꯞ ꯄꯥꯔꯤ ꯍꯣꯏꯗꯁꯨ ꯆꯠꯂꯨꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯔꯨꯞ ꯄꯥꯔꯤ ꯍꯣꯏꯗ ꯂꯥꯛꯂꯤ. ꯇꯣꯝꯄꯣꯛ ꯑꯗꯨ ꯄꯥꯔꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯄꯥꯔꯤꯕꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯇꯣꯝꯄꯣꯛꯅ ꯄꯥꯔꯤꯒꯤ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯗꯨꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯍꯤꯞꯂꯝꯃꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯣꯝꯄꯣꯛ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯀꯧꯔꯛꯏ. ꯇꯣꯝꯄꯣꯛ, ꯆꯠꯅꯕ ꯇꯧꯔꯁꯤ, ꯊꯣꯛꯂꯛꯑꯣ. ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩ ꯃꯔꯨꯞ ꯄꯥꯔꯤꯒ ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯇꯣꯝꯄꯣꯛꯄꯨ ꯉꯥꯏꯍꯥꯛ ꯂꯩꯖꯔꯁꯅꯨ ꯈꯟꯅ ꯉꯥꯏꯔꯝꯃꯤ. ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯣꯝꯄꯣꯛꯄꯨ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ. ꯇꯣꯝꯄꯣꯛ ꯑꯗꯨ ꯁꯨꯡꯇꯥ ꯇꯥꯔꯝꯗꯦ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗ ꯇꯣꯝꯄꯣꯛ ꯑꯗꯨ ꯀꯣꯟꯅ ꯊꯪꯗ ꯇꯥꯔꯛꯂꯝꯃꯤ. ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ. ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯂꯝꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ. ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯌꯨꯝꯗ ꯆꯠꯂꯁꯦ, ꯅꯣꯡꯉꯥꯟꯒꯗꯧꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ. ꯑꯁꯣꯝꯗꯅ ꯊꯔꯣ ꯑꯗꯨ ꯇꯨꯝ ꯍꯧꯒꯠꯂꯛꯏ. ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯕ ꯎꯕꯗ ꯊꯔꯣ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ. ꯃꯆꯥ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯇꯣꯝꯄꯣꯛꯄꯨ ꯀꯧꯔꯗꯨꯅ ꯊꯤꯔꯛꯂꯤ. ꯇꯣꯝꯄꯣꯛ, ꯇꯣꯝꯄꯣꯛ! ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯦꯜꯂꯗꯨꯅ ꯊꯤꯔꯤ. ꯉꯥꯏꯍꯥꯛ ꯊꯤꯔꯕ ꯃꯇꯨꯡꯗ ꯎꯔꯦ. ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯏꯁꯤꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ. ꯊꯔꯣ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ. ꯑꯗꯨꯒ ꯀꯞꯇꯨꯅ ꯃꯆꯥꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯅ ꯀꯞꯇꯨꯅ ꯀꯟꯅ ꯂꯥꯎꯔꯤ. ꯁꯣꯝꯗꯅ ꯀꯣꯏꯔꯦꯡ ꯑꯗꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ. ꯊꯔꯣꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯂꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯏꯃꯥ, ꯁꯤ ꯍꯧꯒꯠꯂꯣ. ꯏꯟꯗꯣꯟ ꯊꯔꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯤ. ꯑꯃꯨꯛꯇ ꯂꯥꯛꯑꯣꯁꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯣꯏꯔꯦꯡ ꯑꯗꯨ ꯊꯔꯣ ꯍꯣꯏꯔꯣꯝꯗ ꯆꯦꯟꯈꯤ. ꯍꯥ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯁꯨ ꯆꯦꯜꯂꯛꯏ. ꯀꯣꯏꯔꯦꯡꯅ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ, ꯏꯟꯗꯣꯟ, ꯇꯣꯝꯄꯣꯛꯁꯦ ꯀꯔꯤ ꯇꯧꯔꯕꯒꯦ? ꯊꯔꯣꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ. ꯏꯆꯥ ꯇꯣꯝꯄꯣꯛꯁꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ. ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯣꯏꯔꯦꯡ ꯑꯗꯨ ꯄꯟꯊꯕ ꯇꯧꯗ ꯇꯣꯝꯄꯣꯛꯀꯤ ꯃꯤꯍꯨꯜ ꯑꯗꯨ ꯌꯦꯡꯉꯤ. ꯃꯤꯍꯨꯜ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯀꯣꯏꯔꯦꯡꯁꯨ ꯀꯞꯂꯛꯏ. ꯀꯣꯏꯔꯦꯡꯅ ꯇꯣꯝꯄꯣꯛꯄꯨ ꯄꯝꯈꯠꯄꯤꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯐꯛ ꯑꯗꯨꯗ ꯍꯤꯞꯍꯜꯂꯤ. ꯃꯦꯝꯆꯥꯁꯨ ꯇꯣꯝꯄꯣꯛꯀꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯄꯨ ꯀꯧꯗꯨꯅ ꯀꯞꯂꯤ. ꯊꯔꯣ ꯑꯗꯨꯗꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ
ꯃꯆꯥꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯞꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯈꯨꯜ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯕꯨꯁꯨ ꯃꯧ ꯈꯔꯅ ꯇꯧꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯜ ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯞꯇꯕ ꯀꯅꯥꯁꯨ ꯌꯥꯎꯅꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯑꯗꯨ ꯋꯥꯈꯜ ꯋꯥꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯁꯦ ꯁꯤꯔꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯀꯞꯂꯛꯏ꯫ "ꯇꯣꯝꯄꯣꯛ, ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯣ. ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯁꯣꯏꯗꯅ ꯆꯪꯍꯟꯒꯅꯤ." ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯄꯥꯔꯤꯅ, "ꯃꯔꯨꯞ ꯇꯣꯝꯄꯣꯛ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯄꯨꯅꯤꯡꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯒ ꯆꯠꯂꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯆꯤꯡꯈꯩꯅ, "ꯃꯔꯨꯞ ꯇꯣꯝꯄꯣꯛ, ꯅꯪꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯑꯩꯈꯣꯏꯕꯨ ꯎꯗ꯭ꯔꯕꯗꯤ ꯅꯪ ꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯂꯥꯞꯅ ꯆꯠꯂꯤꯕ? ꯅꯪ ꯆꯠꯈꯤꯅꯨ ꯃꯔꯨꯞ ꯇꯣꯝꯄꯣꯛ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯑꯗꯨ ꯀꯞꯂꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯔꯨꯞ ꯑꯅꯤꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯕꯗ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯆꯥꯎꯕꯜꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯇꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯇꯨꯅ, "ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ, ꯀꯩꯅꯣ ꯉꯁꯤ ꯅꯪꯅ ꯏꯄꯥꯗ ꯎꯍꯜꯂꯤꯕ ꯁꯛꯇꯝ ꯑꯁꯤꯕꯣ? ꯀꯩꯅꯣ ꯅꯪꯅꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯊꯔꯣꯅ, "ꯃꯣꯏ ꯄꯥꯕꯨꯡ, ꯏꯁꯥꯁꯦ ꯑꯩꯅ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯦ. ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯦ." ꯊꯔꯣꯒꯤ ꯋꯥ ꯑꯗꯨꯗ ꯆꯥꯎꯕꯜ ꯑꯗꯨ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ "ꯊꯔꯣ, ꯅꯪꯅ ꯏꯆꯥꯁꯤꯗ ꯀꯔꯤ ꯇꯧꯕꯤꯈꯤ? ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ." "ꯏꯆꯥꯕꯨ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯈꯤꯕꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯃꯔꯨꯞ ꯍꯥꯏꯕ ꯃꯔꯤ ꯑꯁꯤꯕꯨ ꯑꯩꯅ ꯇꯠꯄꯤꯈꯤꯕꯅꯦ. ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ." "ꯑꯣ ꯊꯔꯣ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯏꯗꯀꯣ. ꯏꯆꯥꯕꯨ ꯐꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯃꯈꯣꯏꯗ ꯑꯋꯥꯕ ꯄꯤꯕ ꯑꯁꯤ ꯐꯠꯇꯦꯅꯦ ꯊꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯜ ꯑꯗꯨ ꯀꯞꯂꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯄꯣꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯍꯥꯏꯔꯤ꯫ "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯆꯪꯂꯒꯦ." ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯇꯝꯅ ꯆꯪꯍꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯑꯗꯨ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩꯅ ꯎꯔꯝꯃꯤ꯫ ꯄꯥꯔꯤꯅ, "ꯃꯔꯨꯞ ꯇꯣꯝꯄꯣꯛ ꯃꯤꯠ ꯄꯥꯡꯂꯦ." ꯄꯥꯔꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯣꯝꯄꯣꯛꯇ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯉꯛꯄꯁꯨ ꯍꯔꯥꯎꯕꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯊꯔꯣ ꯑꯗꯨ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯏꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯁꯥ ꯑꯗꯨ ꯌꯦꯡꯂꯤ꯫ ꯆꯥꯎꯕꯜ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯤ꯫ ꯊꯔꯣꯅ ꯃꯦꯝꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯆꯦ, ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯏꯆꯦꯗ ꯍꯥꯏꯔꯣꯏ ꯉꯥꯡꯂꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ. ꯄꯨꯝꯅꯃꯛꯁꯦ ꯅꯅꯥꯎꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅꯅꯤ. ꯏꯆꯦ ꯀꯩꯁꯨ ꯈꯟꯗꯦꯗ. ꯑꯗꯣ ꯏꯆꯦ, ꯀꯣꯏꯔꯦꯡꯁꯨ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯦ. ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯍꯥꯏꯅ ꯇꯥꯏ." "ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯦ. ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯗꯣꯏꯅꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯂꯩꯃꯤꯟꯅꯈꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯔꯨꯞꯀꯤ ꯃꯔꯤ ꯑꯗꯨ ꯇꯠꯇꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯨꯖꯥꯗꯨ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯦ ꯍꯥꯏ꯫ ꯌꯦꯡꯂꯒ ꯅꯨꯡꯉꯣꯜꯂꯦꯁꯨ ꯍꯥꯏꯅꯩ꯫ ꯃꯁꯤ ꯄꯨꯝꯕ ꯃꯥꯕꯨ ꯎꯕ ꯃꯤꯑꯣꯏꯇꯅ ꯈꯪꯒꯅꯤ꯫ ꯐꯖꯔꯦ ꯃꯇꯤꯛ ꯆꯤꯡꯁꯨ ꯂꯦꯝꯃꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯖꯥ ꯃꯥꯒꯤ ꯂꯥꯏꯕꯛꯇꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯕꯣꯏꯔꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯕꯣꯏ꯫ ꯂꯩꯁꯥ ꯁꯔꯦ ꯐꯥꯔꯕꯤ ꯃꯥꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯅꯥꯏꯕꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤꯗꯣ꯫ ꯆꯍꯤ ꯀꯨꯝꯂꯥꯡ ꯀꯌꯥ ꯁꯨꯔꯦ ꯊꯥꯗꯣꯏꯅ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯊꯧꯒꯜ ꯆꯪꯂꯛꯄ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯅꯁꯨ ꯊꯥꯗꯣꯏꯒꯤ ꯇꯣꯜꯂꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯊꯝꯈꯤꯕꯅꯤ꯫ ꯃꯥꯅ
ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯊꯥꯗꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯖꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯅꯨꯡꯁꯥꯁꯨ ꯐꯅ ꯁꯥꯔꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯥꯒꯤ ꯃꯅꯥꯏ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯊꯥꯗꯣꯏ, ꯅꯪꯕꯨ ꯇꯥꯕꯔꯥ ꯍꯩ? ꯋꯥꯡꯕꯜ ꯃꯩꯆꯥꯛ ꯐꯪꯕꯒ ꯆꯞꯄꯨ ꯃꯥꯟꯅꯔꯦ ꯍꯛꯆꯥꯡꯁꯦ꯫ ꯆꯥꯛꯈꯨꯝꯗ ꯍꯩ ꯑꯍꯦꯛꯄ ꯂꯩꯍꯧꯕꯅꯤ, ꯀꯥꯟꯅꯗꯦ, ꯃꯦꯠꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯥꯊꯣꯛꯁꯤ꯫ ꯍꯣꯏ ꯃꯖꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯂꯧꯖꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯍꯩꯅꯧ ꯑꯍꯦꯛꯄ ꯈꯔ ꯂꯩꯔꯤꯕꯗꯨꯗꯒꯤ ꯍꯩꯅꯧ ꯃꯄꯨꯝ 2 ꯂꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯖꯥꯏꯕꯦꯝꯃ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯖꯥꯏꯕꯦꯝꯃꯗ ꯌꯦꯡꯗꯨꯅ, ꯃꯖꯥꯏꯕꯦꯝꯃ, ꯁꯤꯗ ꯂꯩꯖꯔꯦ꯫ ꯊꯥꯗꯣꯏ, ꯍꯩꯁꯤ ꯅꯪꯅ ꯃꯦꯠꯂꯛꯎꯗꯅ, ꯅꯪꯅ ꯃꯦꯠꯄ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡꯒꯤ ꯃꯍꯥꯎꯗꯤ ꯌꯥꯝꯅ ꯂꯩꯕꯅꯤꯗꯣ꯫ ꯐꯅꯤ ꯃꯖꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯃꯦꯠꯆꯔꯛꯀꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯍꯣꯏꯇꯅꯤ ꯊꯥꯗꯣꯏꯅ ꯈꯨꯝꯖꯕ꯫ ꯑꯁꯤꯅꯁꯨ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯕꯅꯤ꯫ ꯄꯨꯈꯝ ꯃꯆꯥꯗꯨꯗ ꯍꯩꯅꯧꯗꯨ ꯃꯦꯠꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯏ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏ, ꯊꯥꯗꯣꯏ, ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯏꯪꯅ ꯂꯦꯝꯅ ꯐꯖꯩꯀꯣ, ꯐꯖꯕꯗ ꯃꯄꯥ ꯂꯩꯔꯣꯏꯕꯨ꯫ ꯅꯁꯥꯗ ꯆꯔꯩ ꯑꯍꯟꯕ ꯊꯣꯟ, ꯁꯅꯥ ꯂꯨꯄꯥ, ꯂꯤꯛ ꯀꯣꯟꯒ ꯁꯤꯔꯕꯗꯤ ꯅꯪꯒꯤ ꯐꯖꯕꯁꯦ ꯑꯃꯨꯛꯀ ꯍꯦꯟꯒꯅꯤꯀꯣ꯫ ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯏꯀꯥꯏꯔꯞ ꯇꯧꯅ, ꯀꯔꯤ ꯋꯥꯅꯣꯗ ꯃꯖꯥꯏꯕꯦꯝꯃ, ꯊꯤꯈ꯭ꯔꯕ ꯑꯩꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯐꯖꯅ ꯎꯔꯤꯕ ꯑꯣꯏꯔꯤꯒꯅꯤ꯫ ꯍꯥ, ꯃꯁꯤꯕꯣ, ꯅꯠꯇꯦ ꯊꯥꯗꯣꯏ, ꯅꯪꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯄꯤꯕ ꯑꯣꯏꯔꯕꯁꯨ ꯆꯔꯩ ꯑꯍꯦꯟꯕ ꯈꯛꯁꯦ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦꯗꯣ꯫ ꯅꯠꯇꯦ, ꯃꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯍꯪꯕꯗꯁꯨ ꯅꯪꯗꯤ ꯈꯨꯝꯗꯦ꯫ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦꯗ, ꯑꯩꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤꯅꯤ꯫ ꯃꯤꯅꯥꯏ ꯑꯩꯅ ꯀꯔꯤꯒꯤ ꯆꯔꯩ ꯑꯍꯦꯟꯕꯕꯨ ꯁꯦꯠꯂꯨꯅꯤ? ꯇꯥꯡꯖꯃꯥꯏꯕꯨ ꯏꯀꯥꯏꯗ, ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯖꯥꯏꯕꯦꯝꯃꯅ ꯊꯣꯟꯕꯤꯕ ꯆꯔꯩ ꯐꯤꯃꯟꯕꯨ ꯑꯣꯏꯅ ꯑꯗꯨꯃꯛ ꯁꯦꯠꯆꯒꯦ꯫ ꯅꯪꯒꯤ ꯐꯖꯕ ꯁꯛꯇꯝꯁꯦ ꯆꯔꯩ ꯑꯃꯟꯕ ꯃꯥꯅ ꯃꯁꯛ ꯊꯤꯍꯟꯕꯅꯤꯗꯣ꯫ ꯅꯅꯥꯏ ꯀꯔꯤꯁꯨ ꯀꯜꯂꯛꯆꯗꯦ, ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯖꯒꯦꯗ꯫ ꯍꯟꯗꯛ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯅꯪꯕꯨꯁꯨ ꯅꯤꯡꯊꯤꯅ ꯀꯦꯍꯟꯒꯅꯤ, ꯅꯪꯒꯤ ꯐꯖꯕ ꯌꯦꯡꯒꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯊꯥꯗꯣꯏꯅ ꯋꯥ ꯑꯃ ꯍꯪꯉꯤ, ꯃꯖꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯂꯨꯍꯣꯡꯕꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯗꯔꯅꯦ? ꯃꯁꯤꯗ ꯃꯖꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯍꯥꯏꯕꯒꯦ? ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯥꯟꯕꯅꯤ, ꯅꯪꯕꯨ ꯁꯣꯏꯗꯅ ꯌꯥꯎꯍꯟꯒꯅꯤ꯫ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥ, ꯏꯃꯥꯁꯤ ꯍꯣꯏꯅ ꯁꯥꯎꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯊꯥꯗꯣꯏ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ꯫ ꯑꯧ ꯃꯖꯥꯏꯕꯦꯝꯃ, ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯇꯝꯕ ꯅꯨꯄꯥ ꯀꯅꯥꯒ ꯂꯩꯖ ꯂꯥꯛꯆꯕꯔꯅꯦ? ꯃꯖꯥꯏꯕꯦꯝꯃ, ꯅꯅꯥꯏꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯁꯦꯡꯂꯕꯔꯅꯦ ꯅꯪꯕꯣ? ꯑꯁꯦꯡꯕꯅꯦ꯫ ꯑꯗꯣ ꯑꯩꯗꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯃꯌꯥ ꯊꯪꯕ ꯉꯥꯛꯇꯨꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦꯗꯣ꯫ ꯋꯥꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏ ꯂꯣꯏꯅ ꯅꯨꯡꯁꯤꯅꯖꯩ꯫ ꯊꯥꯗꯣꯏꯅ ꯇꯞꯅ, ꯃꯖꯥꯏꯕꯦꯝꯃ, ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯃꯖꯥꯏꯕꯦꯝꯃꯒꯤ ꯅꯥꯛꯇ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯛꯈꯤꯕꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯅꯪꯅ ꯁꯥꯒꯩ ꯑꯃ ꯑꯣꯟꯈꯤꯕꯗ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯗꯣꯝ ꯏꯊꯟꯇ ꯂꯩꯍꯧꯕ ꯇꯥꯔꯗꯔꯥ? ꯃꯖꯥꯏꯕꯦꯝꯃ, ꯅꯪꯒ ꯁꯦꯠꯅ ꯈꯥꯏꯅꯕ ꯑꯩꯗꯤ ꯉꯝꯒꯗꯕ ꯃꯥꯟꯗꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯈꯦꯠꯅꯕ ꯊꯥꯛꯇ ꯄꯣꯛꯂꯕꯁꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯖꯩ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯊꯥꯗꯣꯏꯕꯨ ꯅꯣꯡꯃꯇ ꯃꯤꯅꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕ ꯂꯩꯇꯦ, ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ, ꯊꯥꯗꯣꯏ, ꯆꯥꯔꯦ ꯄꯨꯟꯅ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅ, ꯍꯤꯞꯂꯦ ꯄꯨꯟꯅ ꯐꯝꯖꯥꯎ ꯑꯃꯠꯇꯗ ꯍꯤꯞꯃꯤꯟꯅꯕ, ꯅꯪ ꯑꯩ ꯂꯩꯔꯛꯈꯤꯕꯅꯤꯗꯣ꯫ ꯑꯩꯁꯨꯅꯦ, ꯅꯪꯒ ꯂꯥꯞꯅꯅꯤ ꯈꯟꯕꯗ ꯊꯃꯣꯏ ꯑꯁꯤꯕꯨ ꯉꯝꯗꯦꯅꯦ꯫ ꯑꯗꯣ ꯃꯖꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦ꯫ ꯀꯔꯤ ꯋꯥꯅꯣ ꯊꯥꯗꯣꯏ, ꯍꯥꯏꯌꯨꯅꯦ꯫ ꯑꯩꯕꯨ ꯑꯋꯨꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯃꯖꯥꯏꯕꯦꯝꯃꯅ ꯄꯨꯕꯤꯌꯨꯅꯦ꯫ ꯄꯨꯟꯁꯤ ꯑꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯍꯤꯡꯖꯒꯦ꯫ ꯊꯥꯗꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯁꯦꯡꯕꯅꯤ ꯃꯖꯥꯏꯕꯦꯝꯃ, ꯈꯥꯏꯅ ꯃꯩꯆꯥꯛ ꯐꯪꯗꯨꯅ ꯊꯃꯣꯏꯗ ꯂꯥꯃꯩꯒꯨꯝ ꯆꯥꯛꯇꯨꯅ ꯂꯩꯗꯧ ꯁꯔꯨꯛ ꯃꯖꯥꯏꯕꯦꯝꯃ, ꯅꯪꯒꯤ ꯍꯩꯅꯥꯈꯣꯡ ꯊꯥꯡꯕ ꯏꯟꯅꯔꯛꯀꯦ, ꯑꯩꯕꯨ ꯑꯋꯨꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯄꯨꯕꯤꯌꯨ꯫ ꯃꯈꯣꯏ ꯑꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥ ꯀꯌꯥ ꯈꯟꯅꯖꯩ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ
ꯃꯆꯥꯏꯕꯦꯝꯃ ꯅꯤꯡꯉꯣꯜ ꯑꯃꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯣꯏꯅ ꯑꯎꯟ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯎꯟꯕ ꯍꯥꯞꯄ ꯑꯁꯤ ꯆꯠꯅꯔꯛꯏ꯫ ꯍꯥꯞꯇꯕꯁꯨ ꯃꯌꯥꯎꯏ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯗꯣꯏꯅ ꯃꯥ ꯃꯁꯥꯃꯛꯅ ꯃꯥꯕꯨ ꯑꯎꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯅꯁꯨ ꯊꯥꯗꯣꯏꯒ ꯂꯥꯞꯅꯅꯤꯡꯗꯕꯗꯒꯤ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅꯅꯤꯡꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯩ ꯃꯦꯠꯄ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯃꯈꯥ ꯁꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯀꯣꯏꯔꯥꯡ ꯂꯥꯡꯏ꯫ ꯊꯥꯗꯣꯏꯁꯨ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯖꯩ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯑꯎꯟ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯨꯒꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯩ꯫ ꯃꯥꯒꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯑꯁꯤꯒꯨꯝꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯑꯣꯏꯔꯗꯕꯅꯤ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯥꯒꯤ ꯀꯥꯗ ꯊꯥꯗꯣꯏꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏ, "ꯊꯥꯗꯣꯏ, ꯅꯪꯕꯨ ꯐꯅꯦꯛ ꯃꯄꯥꯜ ꯍꯛꯄ, ꯃꯄꯥꯜ ꯅꯥꯏꯕ ꯑꯁꯤ ꯁꯦꯠꯅꯤꯡꯗꯕꯔꯅꯦ?" ꯂꯩ ꯃꯆꯨꯒꯤ ꯐꯖꯕ ꯐꯅꯦꯛ ꯃꯄꯥꯜ ꯅꯥꯏꯕ ꯑꯗꯨ ꯎꯠꯂꯤ꯫ ꯊꯥꯗꯣꯏꯅ ꯃꯗꯨꯗ ꯌꯦꯡꯗꯨꯅ, "ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩꯗꯤ ꯄꯥꯝꯖꯗꯦ. ꯅꯪꯕꯨ ꯁꯦꯠꯂꯣ ꯍꯥꯏꯋꯥꯅꯤ. ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯄꯤꯔꯒ ꯅꯪꯅ ꯁꯦꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯤꯛꯇꯣꯛꯄ. ꯃꯆꯥꯏꯕꯦꯝꯃ, ꯍꯣꯔꯦꯟ ꯑꯣꯏꯅ ꯁꯦꯠꯆꯒꯦ." ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯍꯩ, ꯅꯪꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣꯅꯦ. ꯀꯨꯟꯗꯣ ꯂꯦꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ." "ꯍꯣꯏ ꯃꯥ." ꯂꯩꯃꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ, "ꯊꯥꯗꯣꯏ, ꯅꯪꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ." "ꯍꯣꯏ ꯃꯥꯁꯤ." ꯂꯩꯃ ꯊꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ, "ꯅꯪꯕꯨ ꯏꯅꯥꯛꯇ ꯐꯝꯍꯟ, ꯑꯩꯒ ꯄꯨꯟꯅ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯂꯦꯡꯃꯤꯟꯅꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦꯅꯦꯀꯣ ꯊꯥꯗꯣꯏ." "ꯃꯆꯥꯏꯕꯦꯝꯃ, ꯑꯩꯒꯤ ꯃꯄꯣꯛꯅ ꯊꯦꯛꯈꯤꯕꯅꯅꯤ. ꯏꯃꯥꯁꯤꯅꯁꯨ ꯀꯧꯔꯝꯂꯦ. ꯊꯦꯡꯈꯤꯕ ꯇꯥꯔꯦ. ꯃꯆꯥꯏꯕꯦꯝꯃ ꯊꯣꯛꯄꯤꯔꯣ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯂꯒꯦ. ꯐꯅꯦꯛꯁꯦ ꯅꯪꯒꯤ ꯑꯣꯏꯖꯔꯣ. ꯍꯣꯔꯦꯟ ꯁꯦꯠꯀꯗꯕꯅꯤꯀꯣ." "ꯁꯦꯠꯇꯗꯤꯀꯣ ꯃꯆꯥꯏꯕꯦꯝꯃ." ꯊꯝꯕꯥꯜ ꯁꯅꯥ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯆꯥꯏꯕꯦꯝꯃꯅ ꯄꯤꯔꯝꯕ ꯐꯅꯦꯛ ꯃꯄꯥꯜ ꯅꯥꯏꯕ ꯑꯗꯨꯕꯨ ꯌꯦꯡ ꯍꯥꯏꯖꯍꯧꯏ꯫ "ꯑꯣ, ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯕ ꯃꯆꯥꯏꯕꯦꯝꯃꯅꯣ! ꯄꯨꯟꯁꯤꯁꯦ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯔꯕꯁꯨ ꯑꯗꯨꯃꯛ ꯑꯩ ꯑꯣꯏꯈ꯭ꯔꯒꯦ. ꯃꯥꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯏꯟꯅꯔꯒꯦ." ꯁꯣꯅꯄꯨꯡ ꯃꯌꯥꯏ ꯃꯊꯧꯕꯨꯡ ꯑꯗꯨꯗ ꯊꯥꯔꯤꯕ ꯀꯧꯅꯥꯒꯤ ꯐꯛ ꯑꯗꯨꯗ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥ ꯐꯝꯊꯔꯤ꯫ ꯄꯤꯊ꯭ꯔꯥꯏꯒꯤ ꯀꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯉꯧꯕ ꯀꯨꯟꯗꯣ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯂꯧꯈꯠ, ꯀꯕꯣꯛꯀꯤ ꯌꯦꯇꯨꯝ ꯑꯄꯤꯁꯛ ꯑꯗꯨꯗ ꯁꯤꯡꯉꯦꯜ ꯀꯨꯟꯗꯣ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯂꯦꯡꯂꯔꯤ꯫ ꯄꯥꯝꯃꯨ ꯃꯥꯒꯤ ꯂꯦꯡꯕꯅꯤ꯫ ꯅꯤꯡꯉꯣꯜꯒꯤ ꯈꯨꯠꯁꯥꯅ ꯇꯅꯧ ꯇꯅꯧ ꯂꯦꯡꯖꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯁꯤꯟꯕ ꯂꯨꯍꯣꯡꯕꯅꯤ꯫ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯃꯌꯥ ꯊꯪꯕꯨ ꯃꯍꯥꯛꯅ ꯉꯥꯛꯄꯅꯤ꯫ ꯊꯥꯗꯣꯏ ꯃꯆꯥꯏꯕꯦꯝꯃꯅ ꯀꯨꯟꯗꯣ ꯂꯦꯡꯕ ꯑꯗꯨ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯆꯤ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯃꯆꯥꯏꯕꯦꯝꯃꯅ ꯀꯨꯟꯗꯣ ꯂꯦꯡꯂꯤꯕ ꯑꯗꯨꯕꯨ ꯌꯦꯡꯖꯩ꯫ ꯃꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯊꯃꯣꯏꯅꯨꯡꯗ ꯃꯥꯒꯤ ꯃꯇꯝ ꯑꯃ ꯂꯥꯛꯂꯕꯗꯤ ꯍꯥꯏꯅ ꯃꯍꯥꯛ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯄꯣꯛ ꯑꯗꯨꯅ ꯊꯦꯛꯈꯤꯕꯅ ꯇꯝꯂꯝꯗꯕꯗꯤ ꯌꯥꯏ꯫ ꯂꯩꯃ ꯇꯥꯂꯣꯏ ꯃꯍꯥꯛꯅ ꯊꯥꯗꯣꯏꯕꯨ ꯍꯦꯛ ꯎꯔꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏ, "ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯒꯦ? ꯏꯃꯨꯡꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯥ?" ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯛꯁꯤꯟꯈꯤ꯫ ꯂꯩꯃꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯁꯦꯠꯂꯤꯕ ꯅꯐꯤ ꯑꯗꯨꯗ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕꯁꯦ ꯅꯪꯕꯨ ꯎꯗꯕ꯭ꯔꯥ? ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯤꯅꯥꯏ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ? ꯆꯪꯉꯨ ꯊꯨꯅ ꯏꯃꯨꯡꯗ. ꯅꯐꯤ ꯅꯔꯣꯜ ꯑꯃꯣꯠꯄ ꯑꯁꯤꯒ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯦ." ꯊꯥꯗꯣꯏ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯥꯒꯤ ꯃꯕꯣꯛꯀꯤ ꯂꯥꯏꯕꯛꯀꯤ ꯅꯤꯃꯁꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯗꯤ ꯁꯨꯞꯅꯇꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥ ꯃꯍꯥꯛ ꯈꯛꯇꯅꯤ꯫ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯝꯖꯥꯎ ꯑꯗꯨꯗ ꯐꯝ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯃꯛꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯃꯆꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯅ ꯀꯨꯟꯗꯣ ꯂꯦꯡꯕ ꯑꯗꯨ ꯂꯣꯏꯔꯦ꯫ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯥꯗꯣꯏꯕꯨ ꯊꯤ꯫ "ꯊꯥꯗꯣꯏ! ꯊꯥꯗꯣꯏ! ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ?" ꯊꯥꯗꯣꯏꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯊꯥꯗꯣꯏꯅ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯃꯛꯁꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯏ꯫ ꯃꯍꯥꯛ ꯐꯠ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯪꯉꯤ, "ꯊꯥꯗꯣꯏ, ꯅꯪ ꯀꯩꯗꯧꯔꯦ? ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯅ ꯅꯪꯅ ꯂꯩꯔꯤꯕꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏ?" ꯊꯥꯗꯣꯏ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯃꯆꯥꯏꯕꯦꯝꯃꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯍꯣꯡꯗꯣꯛꯏ꯫ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ, "ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯆꯥꯏꯕꯦꯝꯃ." "ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯒꯅꯨ. ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ." ꯑꯁꯨꯝꯅ ꯑꯣꯏꯅ ꯊꯥꯗꯣꯏꯅ ꯈꯨꯝꯖꯤꯜꯂꯤ꯫ "ꯃꯆꯥꯏꯕꯦꯝꯃ, ꯅꯨꯡꯁꯤꯔꯕ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯈꯟꯕꯗ ꯄꯨꯛꯅꯤꯡ ꯑꯁꯦ ꯑꯁꯨꯝ ꯅꯨꯡꯁꯤꯔꯛꯄ꯫
ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯉꯥꯎꯕꯤ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯅꯪ ꯑꯩ ꯄꯨꯟꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯗꯤ ꯍꯣꯏ ꯃꯆꯥꯏꯕꯦꯝꯃ ꯐꯔꯦꯁꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯁꯤꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯁꯤ ꯑꯩꯗꯤ ꯀꯣꯟꯅ ꯆꯥꯔꯒꯦ ꯃꯆꯥꯏꯕꯦꯝꯃ ꯏꯃꯥꯁꯤ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯣ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯁꯤ ꯀꯩꯅꯣ ꯃꯆꯥꯏꯕꯦꯝꯃ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯁꯥꯔꯤꯕ ꯑꯗꯨꯕꯨ ꯃꯆꯥꯏꯕꯦꯝꯃ ꯑꯩꯗꯤ ꯃꯅꯥꯏ ꯑꯣꯏꯕꯤꯅꯤ ꯑꯩꯅ ꯍꯦꯛꯇ ꯁꯅꯈ꯭ꯌꯥ ꯃꯥꯁꯤ ꯍꯣꯏꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯣ ꯇꯧꯍꯩꯕ ꯅꯠꯇꯦ ꯑꯗꯨꯒꯤꯅꯤ ꯑꯩ ꯀꯣꯟꯅ ꯆꯥꯖꯔꯒꯦ ꯑꯁꯨꯝꯅ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥ ꯂꯨꯍꯣꯡꯂꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯊꯥꯗꯣꯏꯕ ꯑꯋꯨꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯜꯂꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯗꯤ ꯍꯥꯏꯅꯩ ꯃꯔꯥꯏꯕꯛ ꯐꯩꯗꯀꯣ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯁꯦ ꯑꯋꯨꯟ ꯃꯤꯅꯥꯏꯒꯤ ꯍꯦꯛ ꯎꯜꯂꯦꯕ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤ ꯀꯌꯥ ꯀꯨꯏꯔꯦ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯅ ꯂꯨꯍꯣꯡꯈꯤꯕꯗ ꯊꯥꯗꯣꯏ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯂꯣꯏ ꯑꯗꯨꯅ ꯃꯥꯁꯨ ꯄꯨꯟꯅ ꯑꯋꯨꯟ ꯑꯣꯏꯅ ꯎꯟꯗꯨꯅ ꯆꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯤꯅꯥꯏ ꯃꯄꯣꯛꯇ ꯄꯣꯛꯂꯁꯨ ꯊꯥꯗꯣꯏ ꯍꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯕ ꯃꯆꯥꯏꯕꯦꯝꯃꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯑꯁꯨꯝ ꯇꯧꯅ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯦꯗꯣ ꯅꯨꯄꯥ ꯃꯌꯨꯝꯗꯅꯤ ꯇꯤꯜꯂꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯃꯆꯥꯏꯕꯦꯝꯃꯒꯤ ꯅꯥꯛꯇ ꯊꯥꯗꯣꯏ ꯐꯝꯂꯤ ꯊꯥꯗꯣꯏꯅ ꯃꯆꯥꯏꯕꯦꯝꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯆꯥꯏꯕꯦꯝꯃ ꯅꯪꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯕꯨ ꯂꯥꯏ ꯃꯆꯥꯒ ꯃꯥꯜꯂꯤ ꯉꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯐꯖꯕ ꯊꯥꯗꯣꯏ ꯑꯩꯒꯤ ꯐꯖꯕ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯐꯖꯕꯅ ꯌꯥꯝꯅ ꯍꯦꯜꯂꯤꯗ ꯅꯪꯅ ꯏꯪꯅ ꯂꯦꯝꯅ ꯆꯝꯅ ꯐꯖꯕꯅꯤꯗꯣ ꯃꯆꯥꯏꯕꯦꯝꯃ ꯏꯇꯩ ꯏꯕꯨꯡꯉꯣꯒꯁꯨ ꯅꯪꯒ ꯌꯥꯝꯅ ꯆꯥꯟꯅꯩꯀꯣ ꯉꯁꯥꯏ ꯅꯪꯅ ꯀꯨꯟꯗꯣ ꯍꯨꯛꯄꯗꯣ ꯑꯩ ꯂꯣꯟꯅ ꯌꯦꯡꯍꯧꯋꯤ ꯐꯖꯕ꯭ꯔꯅꯦ ꯊꯥꯗꯣꯏ ꯐꯖꯩ ꯑꯗꯣ ꯅꯪꯁꯨ ꯂꯨꯍꯣꯡꯊꯣꯛꯂꯁꯤꯗꯅ ꯑꯩꯕꯣ ꯅꯪꯕꯨ ꯂꯨꯍꯣꯡꯅꯤꯡꯗꯕ꯭ꯔꯅꯦ ꯃꯆꯥꯏꯕꯦꯝꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯤ ꯄꯨꯝꯅꯃꯛꯇꯒꯤ ꯅꯥꯊꯩꯔꯒꯦ ꯈꯜꯂꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯩꯗꯤ ꯂꯨꯍꯣꯡꯈ꯭ꯔꯔꯣꯏ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯩꯗꯤ ꯃꯤꯅꯥꯏ ꯃꯆꯥꯅꯤ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯩꯅ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯁꯤꯟꯕꯤꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇꯔꯣ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯏꯈꯣꯝꯕ ꯍꯦꯛ ꯆꯪꯂꯛꯏ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯤ ꯊꯥꯗꯣꯏ ꯃꯇꯩ ꯏꯕꯨꯡꯉꯣ ꯎꯕꯗ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯆꯥꯏꯕꯦꯝꯃꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯃꯆꯥꯏꯕꯦꯝꯃ ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯒꯦ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯨꯔꯒꯦ ꯍꯣꯏ ꯐꯖꯅ ꯇꯨꯝꯃꯨꯀꯣ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯔꯧ ꯂꯩ ꯃꯔꯣ ꯂꯣꯟꯕ ꯃꯤꯠꯌꯦꯡꯅꯤ ꯃꯁꯤ ꯊꯥꯗꯣꯏ ꯀꯥ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯊꯝꯕꯥꯜ ꯁꯅꯥꯅ ꯍꯥꯏ ꯍꯧꯖꯤꯛꯀꯤꯗꯨꯅꯦ ꯑꯋꯨꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯃꯤꯡꯅ ꯊꯥꯗꯣꯏ ꯀꯧꯏ ꯃꯥ ꯑꯩ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯃꯇꯝ ꯀꯨꯏꯔꯦ ꯊꯥꯗꯣꯏ ꯍꯥꯏꯕ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯃꯕꯣꯛꯅꯤꯡꯗ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯕꯒꯨꯝ ꯃꯥꯅꯤ ꯊꯥꯗꯣꯏꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯥꯎꯈ꯭ꯔꯦ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯀꯥꯎꯉꯝꯗꯅ ꯂꯩꯔꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯌꯥꯍꯧ ꯉꯟꯕꯤ ꯊꯥꯗꯣꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨ ꯁꯤꯗꯣꯛ ꯁꯦꯡꯗꯣꯛꯂꯤ ꯃꯤꯅꯥꯏ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯃꯍꯥꯛ ꯐꯖꯅ ꯇꯧꯔꯤ ꯄꯥꯏꯈꯣꯝꯕꯁꯨ ꯍꯧꯒꯠꯇꯨꯅ ꯍꯦꯛ ꯊꯣꯛꯂꯛꯏ ꯂꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯊꯥꯗꯣꯏꯒ ꯍꯦꯛ ꯊꯦꯡꯅꯔꯨꯏ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯤꯠꯐꯝ ꯍꯣꯡꯈꯤꯗ꯭ꯔꯦ ꯊꯥꯗꯣꯏ ꯃꯇꯩ ꯏꯕꯨꯡꯉꯣꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯈꯪꯂꯤ ꯃꯍꯥꯛ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯩꯅꯖꯗꯦ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏ ꯊꯥꯗꯣꯏ ꯅꯪꯗꯤ ꯌꯥꯍꯧ ꯌꯥꯝꯅ ꯉꯜꯂꯤꯅ ꯍꯣꯏ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯔꯤꯅꯣ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯃꯐꯝꯁꯤꯗꯁꯨ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯋꯥꯠꯇꯅ ꯂꯩꯕꯅꯤ ꯅꯪ ꯋꯥꯅꯕꯅꯤ ꯊꯕꯛ ꯑꯃꯗ ꯁꯨꯔꯨꯅꯨꯗ ꯏꯇꯩ ꯏꯕꯨꯡꯉꯣ ꯑꯋꯨꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯂꯒ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯍꯧꯅꯄꯣꯟꯇꯦ ꯏꯁꯥꯒꯤ ꯏꯊꯧꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯇꯟꯖꯥꯁꯤꯗ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯌꯥꯍꯧꯔꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯏ ꯃꯥꯅ ꯍꯥꯏ ꯊꯥꯗꯣꯏ ꯅꯪꯗꯤ ꯍꯧꯒꯠꯂꯝꯂꯦꯗꯅ ꯍꯣꯏ ꯃꯆꯥꯏꯕꯦꯝꯃ ꯑꯁꯤꯈꯛ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯥ ꯃꯅꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯤ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏ ꯁꯣꯝꯗ ꯃꯥꯏ ꯃꯤꯠ ꯇꯥꯐꯝ ꯆꯩꯊꯐꯝ ꯂꯩꯔꯕꯅꯤ ꯇꯞꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯏꯔꯥꯡ ꯑꯃ ꯑꯁꯨꯝ ꯍꯧꯒꯠꯂꯛꯏ
ไปคอมบนะทาด้วยกิมันนักเดนักสินบสมฮอนนารีมากินุปีทำบาสนาบุกายาทวายรักตบมาตาบุอุลอีเทียงข้างกายารักดาไปคอมบนะทาด้วยกิมันนักเดจังดุนะวาริสานานะบุหนารามีสักคมดานีทาด้วยมหักมาทันตะเลยนุมิดังกิจักอดุจานบะมหักทองทักลีมาดามมาสิดาไปคอมบะกระดมตะกินอคังดาจากคมดาพัดเผาจิเลอีจากทองลิบทาด้วยกิมาตุ้มออยรับนาเล็บตุนะมาขอทกนักวีทาด้วยคนเจลสิดาทาด้วยดีขังเปรกขังละตุนะอิมาให้นักขังเล่าเฮกเล่าวีไปคอมบะนะใครดูเลยขังลีระไอ้เนี่ยทาด้วยอีแต่จากลอยเดรจากลอยเดก็เขาเจอรักละเกไอ้จากลามดรีนะอดูกับมาพัมสิดาอีแต่จะทกปิวทาด้วยไอ้ชินองวันเดอว่ามาให้กิสมโตบะสมโตบะนี่ไอ้เนี่ยนังเสียแต่จ่าสิดาทำบาสนาเจ้าคงดับพัดจังเลยอดูกับให้ทาด้วยใครเดาระเกนังบอกกะริกิโนอดูกันน่ะเล่าริบะอดูนะทาด้วยนักคมใจมาใจเบี้ยมากะริชุดเอาจะดีมาพูดเลยบอกอูระดูนะยังบงดิชิดาไล่รำเลยดนะทาด้วยนั่งมุจักลอยดริบโรนาแต่อีบงว่าสิจักลำละบ่มาเลยเนี่ยมาใจเบี้ยมาลอยกันเดาริอามุกตะพัมบิวลอยชินะบ่เต้าใจรักละเกมาคอยอันนี้พัมไทยไปคอมบะมามิดอดูนะพลับทาด้วยได้เย่งบ่ได้เล็บติทาด้วยเนี่ยจากเอ็นช่างที่บ่ฮาวีน้องมากินมิดอามานีทาด้วยมาหักว่าขัลอยเฮาเดรอาได้เลยยังไงอดูกิมาเต้ากุมมาใจเบี้ยมากิกาได้เฮกจังเลยว่าอามาหายแกให้นะจังลูบันีพัมเจ้าอดูตะไปคอมบะมาหักมาทันตะพัมดูนั่นเลยทาด้วยมาดูอูบดาทางลำบะมากิมาของอดูจับเลปีไปคอมบะนะทาด้วยได้เย่งดูนะทาด้วยกะรีเลยเด้มาใจเบี้ยมาแต่ว่ามาให้กี่เท่าบะมาดีใจเถอะจังคิดเนี่ยจังเอานี่สิเดพัมหรือเล่านี่ยาระนี่อาศัยให้ตัวน่ะมาไม่เลยกี่เท่าวิมาสิได้ไปคอมบะนะพัมลำมาตุพุกเขากันตัวน่ะถ้าด้วยกี่เย็ดทั้งมาคุดางอดูตาตาไปอดูก็ให้ถ้าด้วยนั่งงมุกตั้งไงเขาบะถ้าด้วยมาไต่อีบงวันตารักลิบมองมาตัวดูดามาหักให้นาดาบันลอยดิมาคุดอดูพัดกันดูน่ะอีแต่นาตัววิริบาสิบุการิโนเขาจะมุกตะทาดปิโอไอ้นั่นน่ะหานังวันได้ให้คิดว่าพัมดูมาดูนางบุการิขัลละบะเกอีแต่ไอ้ดีนั่นไอ้ไว้บินุปีนี่มาใจบีมาทำบาสนาเกี่ยวันมีนายเนี่ยมาใจบีมันไอ้บุลาเนี่ยเล่าคิดว่าได้ไม่ได้บอกดังเสียอามุกตะทาดปิโอนั่งไอ้น่ะให้ดอกจับดีมาน่ะการิสุขังลอยน่ะนั่งการิสุสิงนักันสิไอ้น่ะให้บอกว่าดูยาโรอีแต่บังว่าอีแต่กี่ว่าขัลดูอันนั้นไอ้มาใจบีมาพยายามได้กี่ใจไอ้เจ็ดละเกอาศัยให้ดูนะมาไม่สัตเลยทอร์มากี่เหกมามังดามาใจบีมาทำบาสนาเล็บตัวนั่นเลยรำมีอาจวดปมากี่มาซ้ำดูดาพี่อามันเนี่ยชิลลีทำบาสนามากี่มาขบักอดูนะขังเฮาดูนะท้าด้วยกี่ทั้งมาขจายดูดาสับพูกันนะท้าจิลลีท้าด้วยนะมาใจบีมาอาศัยให้ดูนะมาคุดดูนะมาไม่ดนาลีทำบาสนาโนว่าให้ได้มีนายมาจ้ากะดีโนนั่งน่าตารีบเสฮะกะดีโนไอ้ข้างในอุรอยให้ตัวน่าตารีบนั่งกิเสไอ้นั่นนังบลูน่าจานน่าตาดูน่าทำละกะอดูกันนังน่าสิกุมาลักจัดไปคอมบะมาดีปากขัดปามากันลอยนั่นนะตัวมินาเลยถ้าโดยมาดีมาไม่มามีปมบะงังสังงังครีอีกไก่บันนี้เห็นมันละดูนะลูกท่าครีบมากี่ไม่ทองอดูดะกี้อมุกให้กันละคิดเลยทำบาสนะงัสิดิมาหักกะดีโนมาตารีมากี่ปนชีดาอมุกตัวอุดคิดว่ามาตาวรักเลยมาหักนะให้มีนายมาจ้ะเจ้าน่ะประโยคละกะไอ้กี่ทักตะการน่ะบ่น่ารีบนั่งกิเสกะยาเดออุสิตริบเนาะกะดีเนาะให้บันนี้นั่งน่ะตอรีบ่เสนั่งอะสิไอ้กี่มีนายนี่ให้บ่เสนั่งเก่าแล้วบ่ได้ให้ลำจามาจ้ะอะตุกบ่ว่าคัลนั่งเฮาจิมะกวนงอะสิถ้าทุกตัวนั่งจัดขี้กะดะบันนี้มาพมาสิดานั่งมาคาตาน่ะเลยบิยารอยเฮาจิมังนั่งจัดครอถ้าด้วยมิดลูอันนี้ดูดะกี้ปิรังสินทะเรอีมหากับนะมาใจเบมาใจบีมากี่ว่าเขาดูอันนั้นนั่นไอ้นะมาใจบีมากี่ปกนิ่งนั่นงไงดูดับถ้าบังอามาตะเตาขี้มาเลยจะเด็นั่นไอ้นั่นขี้ไปยาวระเบิดสู้ขมุกตั้งอักพิวเด็ดก็ดีงักปีบ่ไอ้นั่งบุงักปีบังอำเลยนั่งกิสัสระเสไอ้นั่นอาหารที่กิโลนี่เองตัวนั่นลักปนี่นวงนั่นเตาเด็ดอีจำมาเลยกะไอ้กี่ปุเรย์บัสสิดานั่งโลนบีอ้อยนี่เลชินกะให้ดิบราว่าให้ชิดาบดาถ้าโดยมากี่ทำไมดูขังเปรกขังขี้มาใจเบี้ยมาว่าให้ดูมั้งมาใจเบี้ยมันนะไอ้กี่พอมตาให้ดับปะให้ตาบันนี้
ꯅꯪꯒꯤ ꯅꯋꯨꯡꯅ ꯇꯧꯗꯨꯅ ꯍꯥꯏꯍꯟꯕꯅꯦ ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯣ ꯇꯧꯉꯝꯕꯤ ꯅꯃꯥꯗꯨꯁꯨ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯆꯠꯂꯝꯒꯅꯤꯅꯦ ꯃꯆꯥꯏꯕꯦꯝꯃ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯒꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯟꯅꯅꯤꯡꯈꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯑꯔꯣꯟꯕ ꯁꯥꯖꯠ ꯑꯁꯤ ꯆꯠꯅꯕ ꯑꯣꯏꯔꯝꯂꯕ ꯉꯝꯃꯤ ꯅꯪ ꯌꯥꯝꯅ ꯉꯝꯃꯤ ꯍꯧꯗꯣꯡ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯆꯐꯨ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯗ ꯀꯣ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯊꯥꯗꯣꯏ ꯃꯥꯗꯤ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯔꯥꯜ ꯂꯩꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯦ ꯃꯍꯥꯛ ꯄꯦꯟꯅ ꯀꯞꯆꯔꯤ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏ ꯊꯝꯕꯥꯜ ꯅꯪꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯥꯕꯨ ꯁꯤꯗ ꯂꯩꯇꯅ ꯀꯗꯥꯏꯗ ꯂꯩꯔꯨꯒꯅꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯕꯗꯥꯏ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯕ ꯌꯥꯔꯨꯏ ꯂꯝꯖꯥ ꯃꯆꯥ ꯃꯥꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯖꯔꯨꯁꯅꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯧꯔꯛꯄ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯆꯪꯖꯐꯝ ꯄꯤꯔꯨꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯩꯒꯤ ꯏꯊꯛꯇ ꯀꯥꯅꯕ ꯍꯣꯠꯅꯔꯛꯂꯕ ꯍꯦ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥꯅ ꯊꯥꯗꯣꯏꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯈꯪꯏꯟ ꯏꯜꯂꯤ ꯊꯥꯗꯣꯏꯅ ꯀꯞꯅ ꯃꯆꯥꯏꯕꯦꯝꯃ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯃꯆꯥꯏꯕꯦꯝꯃ ꯅꯪꯒꯤ ꯄꯠꯇꯅꯕ ꯑꯩꯅ ꯀꯔꯤꯒꯤ ꯈꯜꯂꯨꯒꯅꯤ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯛꯄ ꯑꯁꯤꯗ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯗ꯭ꯔꯦ ꯃꯤꯅꯥꯏ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯈꯥꯗ ꯑꯩ ꯂꯩꯔꯛꯈꯤꯕꯅꯤ ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯒꯅꯤ ꯑꯩꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯒꯅꯤ ꯃꯆꯥꯏꯕꯦꯝꯃ ꯑꯩ ꯆꯠꯂꯒꯦ ꯃꯐꯝꯁꯤꯗ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯩꯔꯔꯣꯏꯒꯦ ꯑꯗꯨꯕꯨ ꯃꯆꯥꯏꯕꯦꯝꯃ ꯅꯪꯒꯤ ꯑꯋꯟ ꯃꯤꯅꯥꯏ ꯊꯥꯗꯣꯏꯒꯤ ꯊꯃꯣꯏꯗ ꯃꯛꯇ꯭ꯔꯕ ꯃꯆꯨ ꯑꯃꯠꯇ ꯁꯪꯗꯕꯅꯤꯀꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯊꯥꯗꯣꯏ ꯀꯞꯅ ꯀꯞꯅ ꯆꯦꯟꯊꯣꯛꯈꯤ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥ ꯃꯍꯥꯛ ꯁꯥꯎꯅ ꯂꯩꯍꯧꯋꯤ ꯄꯥꯏꯈꯣꯝꯕ ꯃꯍꯥꯛꯇꯤ ꯃꯁꯥꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅ ꯋꯥ ꯑꯃꯠꯇ ꯐꯖꯅ ꯍꯥꯏꯕ ꯉꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯂꯦꯞꯂꯤꯕ ꯂꯩꯏꯁꯤꯒꯤ ꯄꯟꯈꯩꯗ ꯑꯗꯨꯃꯛ ꯂꯦꯞꯄꯤꯌꯨ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯤꯅꯨ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯒꯤ ꯃꯌꯥ ꯊꯪꯉꯥꯛꯇꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯩ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯄꯪꯁꯥ ꯁꯥꯠꯄꯤ ꯁꯤꯡꯉꯦ ꯂꯩꯁꯨ ꯅꯠꯇꯦ ꯄꯥꯏꯈꯣꯝꯕꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯕꯨ ꯃꯤꯔꯥꯏꯒꯦ ꯑꯩ ꯈꯟꯗꯦꯅꯦ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯈꯣꯏꯏꯕꯨ ꯇꯩ ꯆꯤꯔꯣꯜ ꯋꯥꯗꯤ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ ꯑꯩ ꯅꯨꯄꯤꯅꯤ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯆꯥꯏꯕꯦꯝꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯃꯛꯇ꯭ꯔꯕ ꯃꯆꯨ ꯑꯃꯠꯇꯅ ꯁꯪꯖꯤꯟꯕꯤꯒꯦ ꯈꯟꯕꯤꯒꯅꯨ ꯊꯝꯕꯥꯜ ꯁꯅꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯌꯥꯝꯅ ꯃꯔꯧ ꯂꯩ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯂꯦꯞꯇꯨꯅ ꯂꯩꯍꯧꯋꯤ ꯍꯥꯏꯖꯍꯧꯋꯤ ꯃꯥꯅ ꯐꯠ ꯍꯦꯛ ꯂꯥꯛꯁꯤꯟꯗꯅ ꯐꯔꯛ ꯇꯥꯔꯤꯅꯤꯁꯦ ꯊꯥꯗꯣꯏꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯔꯥꯜꯗꯤ ꯂꯩꯇꯕꯅꯤꯀꯣ ꯊꯥꯗꯣꯏꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄ ꯅꯠꯇꯦ ꯃꯥ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯑꯩ ꯑꯁꯤ ꯑꯣꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯈꯤ ꯁꯣꯝꯇꯅ ꯊꯥꯗꯣꯏꯗꯤ ꯀꯞꯅ ꯀꯞꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ ꯃꯤꯅ ꯎꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯑꯃꯨꯛ ꯇꯩꯊꯣꯛꯆꯩ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯆꯥꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯛ ꯊꯥꯖꯔꯨꯗꯕꯅꯤ ꯊꯥꯗꯣꯏꯅ ꯍꯥꯏ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯆꯪꯖꯐꯝ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩ ꯀꯅꯥꯒꯤ ꯃꯀꯥꯗ ꯇꯥꯡꯖꯗꯨꯅ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩ ꯏꯇꯣꯝ ꯏꯊꯟꯇ ꯂꯦꯟꯖꯈ꯭ꯔꯒꯦ ꯑꯩ ꯂꯥꯟꯗꯦ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯩ ꯂꯥꯟꯈꯤꯗꯦ ꯑꯗꯨꯕꯨ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯑꯩ ꯏꯔꯥ ꯂꯩꯇ ꯏꯔꯥ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯖꯈ꯭ꯔꯒꯤ ꯄꯨꯟꯁꯤꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯑꯩ ꯊꯥꯗꯣꯏ ꯃꯈꯣꯡꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯃꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯝꯕꯥꯜ ꯁꯅꯥ ꯃꯥꯒꯤ ꯋꯥꯈꯜꯗ ꯊꯥꯗꯣꯏꯒꯤ ꯈꯜꯂꯤ ꯊꯥꯗꯣꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯇꯥꯡ ꯃꯇꯝ ꯆꯥꯈꯤꯗꯕꯅ ꯑꯩꯅ ꯅꯪꯕꯨ ꯇꯥꯟꯊꯣꯛꯂꯦ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩ ꯅꯪ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤꯀꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯁꯥꯎꯕ ꯂꯩꯇꯤꯌꯦ ꯊꯥꯗꯣꯏꯗꯨꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯍꯤꯡꯁꯦ ꯃꯍꯥꯛ ꯀꯅꯥꯒꯤꯗ ꯂꯩꯔꯝꯒꯅꯤ ꯊꯝꯕꯥꯜ ꯁꯅꯥ ꯇꯁꯦꯡꯅ ꯊꯥꯗꯣꯏꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯋꯥꯖꯩ ꯃꯍꯥꯛꯅ ꯊꯥꯗꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯂꯩ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯗꯤ ꯅꯪꯕꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯌꯥꯝꯕꯣꯡ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯇꯨꯝꯅꯕ ꯇꯧꯔꯗꯅ ꯃꯇꯝꯁꯦ ꯊꯦꯡꯂꯦ
ꯍꯣꯏ ꯌꯥꯝꯕꯨꯡ ꯅꯣꯡꯁꯨ ꯆꯨꯔꯛꯂꯕ ꯃꯥꯜꯂꯤ ꯇꯨꯝꯅꯕ ꯇꯧꯔꯣ ꯊꯝꯕꯥꯜ ꯁꯅꯥ ꯐꯝꯖꯥꯎ ꯑꯗꯨꯗ ꯍꯤꯞꯊꯩ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯕ ꯍꯧꯔꯛꯂꯤ ꯁꯣꯝꯗꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯍꯧꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯥꯗꯣꯏ ꯇꯨꯝꯂꯤ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯈꯪꯍꯧꯗꯅ ꯅꯣꯡ ꯈꯥꯛꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯅꯥꯀꯣꯡ ꯑꯅꯤꯗ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ ꯅꯣꯡ ꯈꯥꯛꯂꯝꯕꯗꯨ ꯂꯦꯞꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡ ꯈꯥꯛꯄ ꯑꯁꯤ ꯊꯥꯗꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕꯅꯤ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯠꯄꯁꯨ ꯉꯝꯗ ꯎꯈꯥ ꯑꯗꯨꯗ ꯃꯍꯥꯛ ꯅꯣꯡ ꯊꯨꯞꯂꯤ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯖꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯦ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯀꯌꯥꯁꯨ ꯐꯥꯎꯏ ꯃꯐꯝꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯄ ꯃꯍꯥꯛ ꯆꯍꯤ ꯐꯥꯈꯤꯕꯗ ꯃꯉꯥꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯁꯥꯎꯅꯤꯡꯕꯒꯤ ꯉꯝꯈꯩ ꯂꯩꯇꯔꯦ ꯃꯍꯥꯛ ꯐꯅ ꯁꯥꯎꯅꯤꯡꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇꯗꯤ ꯍꯥꯏꯗꯦ ꯊꯝꯕꯥꯜ ꯁꯅꯥ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯤ ꯃꯊꯟꯇ ꯍꯥꯏꯖꯩ ꯁꯤ ꯑꯣꯏꯔꯦꯀꯣ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤꯒꯤꯅꯣ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕ ꯑꯎꯕ ꯈꯨꯗꯤꯡ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯧꯕ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯄ ꯏꯐꯝꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯁꯦ ꯏꯌꯥꯝꯕꯣꯛ ꯅꯪꯅꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯃꯣꯏꯀꯣ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯤ ꯑꯩ ꯈꯪꯉꯝꯂꯣꯏ ꯏꯌꯥꯝꯕꯣꯛ ꯅꯪꯅ ꯄꯥꯝꯖꯔꯦ ꯅꯨꯡꯁꯤꯖꯔꯦ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧ ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯅꯤ ꯅꯪꯅ ꯄꯥꯝꯕꯤꯗ꯭ꯔꯕ ꯅꯨꯡꯁꯤꯗ꯭ꯔꯕ ꯑꯩꯁꯦ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯁꯞꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯑꯁꯤꯒꯨꯝꯕ ꯂꯣꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯝꯗꯦ ꯃꯔꯥꯏꯕꯛꯀꯤꯅꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯟꯗꯣꯛꯂꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯅꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯍꯤꯞꯅꯈ꯭ꯔꯦ ꯊꯝꯕꯥꯜ ꯁꯅꯥ ꯀꯔꯤ ꯑꯃꯠꯇ ꯄꯨꯗ ꯃꯍꯥꯛ ꯂꯣꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯁꯅꯨ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗ ꯍꯟꯗꯨꯅ ꯂꯩꯔꯨꯒꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛ ꯈꯟꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯊꯥꯗꯣꯏꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ ꯊꯥꯗꯣꯏ ꯅꯪꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦꯅꯦ ꯑꯩꯒꯤ ꯑꯋꯥꯕ ꯃꯄꯥꯎ ꯑꯁꯦ ꯀꯅꯥꯗꯕꯨ ꯄꯥꯎꯗꯝꯂꯁꯤꯒꯦ ꯅꯪꯁꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯣꯠꯂꯕ꯭ꯔꯅꯦ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯆꯤꯡꯒꯤ ꯂꯝꯗꯝ ꯑꯃꯗꯅꯤ ꯆꯤꯡꯊꯛꯇ ꯈꯨꯜ ꯃꯆꯥ ꯑꯃꯗꯤ ꯇꯥꯔꯤ ꯊꯝꯕꯥꯜ ꯁꯅꯥ ꯆꯤꯡꯈꯥ ꯑꯗꯨꯗ ꯂꯩꯔꯤ ꯃꯁꯥꯗꯨ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯑꯍꯤꯡꯒ ꯇꯨꯝꯗꯕꯒ ꯎꯈꯥ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯀꯣꯛꯇ ꯁꯝꯕꯨ ꯌꯥꯟꯗꯨꯅ ꯀꯨꯝꯊꯔꯛꯏ ꯏꯐꯨꯠꯇꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯔꯛꯄꯅꯤ ꯃꯍꯥꯛꯅ ꯆꯤꯡꯈꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯎꯈꯥ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯍꯥꯏꯖꯩ ꯏ ꯀꯅꯥ ꯑꯣꯏꯕ꯭ꯔꯅꯦ ꯎꯈꯥ ꯑꯁꯤꯗ ꯇꯨꯝꯂꯤꯕꯁꯤꯕꯣ ꯑꯩ ꯌꯦꯡꯕꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯎꯈꯥꯗꯨꯗ ꯄꯣꯊꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏꯗꯣꯛꯈꯤ ꯃꯆꯥꯏꯕꯦꯝꯃ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯝꯕꯥꯜ ꯁꯅꯥ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯗꯨ ꯎꯔꯦ ꯀꯧꯖꯩ ꯊꯥꯗꯣꯏ ꯅꯨꯄꯤ ꯑꯁꯤ ꯊꯥꯗꯣꯏꯅꯤ ꯆꯤꯡꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯔꯕꯅꯤ ꯊꯥꯗꯣꯏꯅ ꯍꯪꯉꯤ ꯃꯆꯥꯏꯕꯦꯝꯃ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯐꯤꯕꯝꯁꯨ ꯑꯣꯟꯊꯣꯛꯅ ꯁꯣꯛꯅ ꯎꯔꯦ ꯊꯝꯕꯥꯜ ꯁꯅꯥꯅ ꯀꯞꯅ ꯊꯥꯗꯣꯏ ꯑꯩ ꯌꯥꯝꯅ ꯋꯥꯔꯦꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯄꯨꯗꯨꯅ ꯑꯩ ꯆꯠꯂꯤꯕꯅꯤꯅꯦ ꯍꯥꯏꯕꯤꯌꯨ ꯃꯆꯥꯏꯕꯦꯝꯃ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯊꯥꯗꯣꯏ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯌꯥ ꯊꯛ ꯉꯥꯛꯄꯗ ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛ ꯈꯜꯍꯧꯔꯨꯗ꯭ꯔꯦ ꯊꯥꯗꯣꯏ ꯑꯩꯅ ꯅꯪꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯅꯪ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯌꯥꯝꯕꯨꯡꯗꯣ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯦ ꯅꯪꯕꯨ ꯑꯩꯅ ꯀꯅꯤꯡꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯟꯈꯤꯗꯅꯕ ꯍꯣꯠꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨꯡꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯊꯥꯗꯣꯏꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ ꯊꯥꯗꯣꯏꯅ ꯃꯆꯥꯏꯕꯦꯝꯃ ꯑꯩ ꯆꯤꯡꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯨꯔꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯔꯨꯔꯁꯤ ꯊꯥꯗꯣꯏ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤꯀꯣ ꯃꯆꯥꯏꯕꯦꯝꯃ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯆꯤꯡꯒꯤ ꯂꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯨꯡꯂꯔꯤ
ꯊꯥꯗꯣꯏꯅ ꯃꯆꯥꯏꯕꯦꯝꯃꯕꯨ ꯃꯌꯨꯝ ꯇꯝꯅ ꯄꯨꯈꯠꯂꯦ꯫ ꯃꯆꯥꯏꯕꯦꯝꯃ, ꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯌꯨꯝꯁꯤꯗ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯩ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯍꯜꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯤꯗ ꯂꯩꯔꯁꯤꯀꯣ꯫ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯃꯆꯥꯏꯕꯦꯝꯃꯕꯨ ꯐꯃꯨꯡꯗ ꯐꯝꯍꯜꯂꯤ꯫ ꯊꯥꯗꯣꯏꯅ ꯍꯥꯏ, ꯃꯆꯥꯏꯕꯦꯝꯃ, ꯐꯃꯨꯡꯁꯤꯗ ꯉꯥꯏꯍꯥꯛ ꯍꯤꯞꯄꯤꯌꯨ꯫ ꯍꯛꯆꯥꯡꯗꯣ ꯋꯥꯅ ꯎꯔꯤ꯫ ꯑꯩ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯂꯛꯀꯦ꯫ ꯌꯥꯔꯅꯤ, ꯇꯧꯔꯨꯔꯅꯨ꯫ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯃꯆꯥꯏꯕꯦꯝꯃ? ꯑꯩꯁꯦ ꯅꯪꯒꯤ ꯑꯋꯨꯟ ꯃꯤꯅꯥꯏꯅꯤ꯫ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯊꯧꯒꯜ ꯇꯧꯔꯗꯧꯅꯤ꯫ ꯁꯅꯥ ꯍꯛꯆꯥꯡ ꯋꯥꯔꯤꯕꯗꯣ ꯉꯥꯏꯍꯥꯛ ꯍꯤꯞꯄꯤꯌꯨ꯫ ꯅꯅꯥꯏ ꯊꯧꯒꯜꯖꯒꯦ꯫ ꯊꯝꯕꯥꯜ ꯁꯅꯥ, ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯩ꯫ ꯊꯥꯗꯣꯏꯅ, ꯃꯆꯥꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯀꯞꯄꯗꯤ? ꯊꯥꯗꯣꯏ, ꯃꯈꯣꯏ ꯑꯅꯤ ꯆꯦꯠꯅ ꯂꯦꯡꯒꯣꯟꯅꯩ ꯑꯗꯨꯒ ꯀꯞꯃꯤꯟꯅꯩ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯒꯤ ꯂꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫